ꯃꯌꯥꯝꯒꯤꯗꯃꯛ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯆꯦ ꯁꯅꯥꯊꯣꯏꯒꯤ ꯈꯣꯟꯖꯦꯜꯗ ꯃꯌꯥꯝꯅ ꯄꯥꯝꯅ ꯇꯥꯅꯕꯤꯈ꯭ꯔꯕ ꯁꯛꯊꯤꯕꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯈꯤꯕ ꯑꯁꯥ ꯅꯤꯡꯊꯧꯖꯥꯒꯤ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯣꯡꯊꯥꯡ꯫ ꯍꯧꯖꯤꯛ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤ, ꯑꯩꯒꯤ ꯃꯪꯂꯥꯟ, ꯑꯩꯒꯤ ꯇꯥꯏꯕꯪ ꯑꯃꯠꯇ ꯃꯥꯟꯅꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯅ ꯀꯅꯥꯅ ꯄꯤꯒꯅꯤ? ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ꯫ ꯅꯤꯡꯁꯤꯡꯕꯅ ꯂꯩꯔꯤ ꯃꯈꯩ ꯅꯨꯡꯁꯤꯕꯁꯨ ꯂꯦꯡꯗꯅ ꯂꯩꯒꯅꯤ꯫ ꯃꯃꯥꯅ, "ꯕꯦꯃꯥ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ?" ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯅ ꯆꯪꯉꯛꯏ꯫ ꯔꯣꯁꯂꯤꯟ ꯃꯃꯥꯅ ꯀꯧꯔꯛꯄꯗꯨꯗ ꯈꯜꯂꯝꯕ ꯋꯥꯈꯜ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ "ꯏꯃꯥ, ꯑꯩ ꯁꯤꯗ ꯂꯩꯌꯦ, ꯀꯩ ꯍꯥꯏꯒꯦ?" ꯃꯃꯥꯅ, "ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯗꯕ꯭ꯔꯣ? ꯂꯥꯛꯑꯣ, ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ, ꯁꯥꯔꯤꯉꯩꯗ ꯈꯔ ꯆꯥꯊꯣꯛꯁꯤ." ꯔꯣꯁꯂꯤꯟꯅ, "ꯍꯣꯏ, ꯂꯥꯛꯑꯒꯦ ꯏꯃꯥ, ꯀꯩꯁꯨ ꯇꯧꯗꯦꯗ, ꯂꯥꯏꯔꯤꯛ ꯑꯃ ꯁꯨꯝ ꯌꯦꯡꯉꯝꯕꯅꯦ." ꯃꯃꯥꯅ, "ꯐꯔꯦ ꯐꯔꯦ, ꯂꯥꯛꯑꯣ, ꯅꯈꯣꯏ ꯄꯥꯕꯨꯡꯁꯨ ꯉꯥꯏꯍꯧꯔꯕꯅꯦ." ꯔꯣꯁꯂꯤꯟꯅ, "ꯍꯣꯏ ꯏꯃꯥ." ꯔꯣꯁꯂꯤꯟ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯍꯩ ꯃꯁꯤꯡꯗ ꯃꯀꯣꯛ ꯊꯣꯡꯅ ꯍꯧꯔꯛꯄꯅ ꯉꯁꯤꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯃꯁꯥꯃꯛ PhD ꯂꯣꯏꯗꯨꯅ ꯗꯣꯛꯇꯔꯦꯠ ꯐꯪꯂꯕꯤꯅꯤ꯫ ꯍꯧꯖꯤꯛꯅ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯃꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯄꯨꯔꯤ꯫ ꯃꯄꯥꯅ, "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯄꯥꯕꯨꯡꯗꯤ ꯅꯪ ꯉꯥꯏꯗꯅ ꯆꯥꯕꯕꯨ ꯍꯧꯔꯕꯅꯦ." ꯔꯣꯁꯂꯤꯟꯅ, "ꯍꯣꯏ ꯄꯥꯕꯨꯡ, ꯑꯗꯣ ꯍꯤꯟꯖꯥꯡ ꯍꯥꯎꯕ꯭ꯔꯣ?" ꯃꯄꯥꯅ, "ꯅꯈꯣꯏ ꯅꯃꯥꯅꯕꯨ ꯊꯣꯡꯉꯗꯤ ꯑꯩꯗꯤ ꯄꯪꯍꯥꯎꯗ ꯍꯥꯎꯔꯦ ꯁꯤꯗ ꯂꯩꯔꯦꯍꯦ." ꯃꯃꯥꯅ, "ꯌꯥꯔꯦ ꯌꯥꯔꯦ, ꯈꯤꯠ ꯊꯥꯒꯠꯄꯤꯔꯅꯨ." ꯔꯣꯁꯂꯤꯟꯅ, "ꯑꯁꯦꯡꯕ ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩꯀꯣ, ꯅꯨꯡꯇꯤꯒꯤ ꯃꯃꯥꯅ ꯊꯣꯡꯕ ꯏꯟꯁꯥꯡꯁꯦ ꯂꯣꯏ ꯍꯥꯎꯋꯦꯕ." ꯃꯄꯥꯅ, "ꯑꯗꯨꯅꯤ, ꯅꯆꯥꯅꯨꯄꯤꯅ ꯐꯧ ꯍꯥꯏꯔꯤꯁꯤꯅꯤ, ꯑꯩꯅ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯕ." ꯃꯃꯥꯅ, "ꯃꯈꯣꯏ ꯄꯥꯕꯨꯡꯒ ꯏꯆꯥꯊꯣꯏꯒꯅ ꯆꯥꯕ ꯌꯥꯅꯕꯅꯦ ꯑꯩꯅ ꯍꯣꯠꯅꯔꯤꯁꯦ." ꯔꯣꯁꯂꯤꯟꯅ, "ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯃꯃꯥ, ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯅꯊꯟꯗꯅ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯔꯅꯤꯕ, ꯑꯉꯥꯡ ꯑꯃ ꯊꯝꯅꯕ ꯇꯧꯁꯦ." ꯃꯄꯥꯅ, "ꯃꯥꯅꯤ ꯏꯕꯦꯝꯃ, ꯏꯄꯥꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯕꯅꯦ." ꯃꯃꯥꯅ, "ꯏꯕꯦꯝꯃ, ꯏꯃꯥ ꯀꯩꯁꯨ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯕꯁꯨ ꯅꯠꯇ꯭ꯔꯤ. ꯅꯪꯅ ꯁꯪꯕꯗ ꯏꯃꯥꯒꯤ ꯃꯇꯦꯡꯁꯨ ꯑꯗꯨꯝ ꯄꯥꯡꯂꯤ. ꯃꯤꯒꯤ ꯃꯆꯥ ꯊꯝꯕ ꯍꯥꯏꯗꯣ ꯏꯃꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦ. ꯏꯁꯥꯒꯤ ꯊꯕꯛꯇꯤ ꯏꯁꯥꯅ ꯉꯝꯃꯤꯈꯩ ꯍꯣꯠꯅꯖꯕ. ꯑꯩꯅ ꯍꯌꯦꯡ ꯋꯥꯏ ꯉꯝꯗ꯭ꯔ ꯃꯇꯝꯗ ꯈꯟꯅꯁꯦ." ꯔꯣꯁꯂꯤꯟꯅ, "ꯏꯃꯥ, ꯑꯩꯁꯨ ꯀꯣꯂꯦꯖ ꯆꯠꯄꯅꯤꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯦ." ꯃꯃꯥꯅ, "ꯊꯣꯏ, ꯏꯃꯥꯕꯨ ꯌꯥꯝꯅ ꯋꯥꯅ ꯎꯕ꯭ꯔꯅꯦ?" ꯔꯣꯁꯂꯤꯟꯅ, "ꯏꯃꯥ, ꯋꯥꯅ ꯎꯏ ꯍꯥꯏꯕ ꯅꯠꯇꯦꯕ, ꯋꯥꯅꯤ ꯍꯥꯏꯕ." ꯃꯄꯥꯅ, "ꯅꯆꯥꯅꯨꯄꯤꯅ ꯃꯃꯥ ꯋꯥꯍꯟꯅꯤꯡꯗꯗꯅ ꯍꯥꯏꯔꯤꯅꯤ." ꯃꯃꯥꯅ, "ꯋꯥꯗꯦ ꯋꯥꯗꯦ, ꯑꯋꯥꯕꯒ ꯑꯝꯇ ꯍꯦꯛ ꯂꯩꯖꯗꯦꯀꯣ." ꯃꯄꯥꯅ, "ꯐꯔꯦ ꯐꯔꯦ, ꯅꯃꯥꯅ ꯉꯝꯃꯛꯇ꯭ꯔꯕ ꯑꯍꯜ ꯑꯣꯏꯔꯛꯑꯀꯥꯟꯗ ꯑꯣꯏꯅ ꯈꯟꯅꯔꯁꯤꯀꯣ." ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯗꯨꯅ ꯔꯣꯁꯂꯤꯟ ꯃꯃꯥꯒꯤ ꯊꯕꯛꯇꯨꯗ ꯌꯥꯎꯁꯤꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯂꯩꯔꯤꯕ ꯗꯥꯏꯔꯤꯗꯨ ꯍꯥꯡꯗꯣꯛꯂꯗꯨꯅ ꯀꯩꯀꯩꯅꯣ ꯈꯔ ꯏꯔꯤ꯫ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯅ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯃ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅ ꯂꯩꯕ ꯇꯥꯔꯤꯕ꯭ꯔꯥ? ꯆꯠꯈꯤꯕ ꯅꯍꯥꯛꯇꯤ ꯐꯥꯎꯔꯝꯂꯣꯏ ꯃꯩꯆꯥꯛꯁꯦ, ꯐꯥꯎꯗꯕꯁꯨ ꯑꯣꯏꯌꯨꯀꯣ꯫ ꯅꯐꯝꯗꯗꯤ ꯅꯪꯒꯤ ꯑꯋꯥꯕ ꯂꯥꯛꯀꯗꯕ ꯈꯨꯗꯤꯡ ꯏꯐꯝꯗ ꯑꯣꯏꯖꯒꯦ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯅꯣꯛꯅ ꯂꯩꯕ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯒꯦ꯫ ꯀꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯃꯆꯨꯅ ꯁꯪꯈ꯭ꯔꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯉꯁꯤꯁꯨ ꯃꯌꯦꯛ ꯂꯥꯅ ꯂꯩꯔꯤ, ꯅꯪꯒꯤ ꯅꯨꯡꯁꯤꯕ꯫ ꯗꯥꯏꯔꯤꯗꯨ ꯏꯅ ꯏꯅ ꯃꯤꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯁꯤꯟꯊꯔꯛꯏ꯫ ꯇꯥꯔꯛꯂꯤꯕ ꯃꯤꯠꯀꯤ ꯄꯤꯗꯨ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯇꯩꯊꯣꯛꯏ꯫ ꯑꯗꯨꯒ ꯗꯥꯏꯔꯤꯗꯨ ꯇꯦꯕꯜ ꯃꯊꯛꯇ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯂꯒ ꯐꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯐꯅ ꯀꯨꯏꯅ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯕ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯔꯣꯁꯂꯤꯟꯁꯨ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯉꯟꯕ ꯑꯌꯨꯛꯅꯤ꯫ ꯔꯣꯁꯂꯤꯟ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯃꯥꯅ ꯇꯧꯔꯤꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯗꯨ ꯌꯥꯎꯁꯤꯜꯂꯤ꯫ ꯃꯃꯥꯅ, "ꯕꯦꯃꯥ, ꯌꯥꯔꯦꯁꯦ, ꯅꯪ ꯑꯃꯨꯛ ꯊꯦꯡꯈꯤꯅꯤꯕ. ꯆꯠꯂꯣ ꯆꯠꯂꯣ, ꯂꯣꯏꯁꯤꯟꯖꯔꯨꯔꯣ, ꯏꯃꯥ ꯇꯧꯍꯧꯔꯒꯦ ꯌꯥꯔꯦ." ꯔꯣꯁꯂꯤꯟꯅ, "ꯏꯃꯥ, ꯈꯤꯇꯪ ꯉꯜꯂꯤ ꯇꯧꯕꯅꯦ, ꯌꯥꯅꯤꯗ, ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯝꯃꯒꯦ." ꯃꯃꯥꯅ, "ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕ ꯐꯠꯇꯦꯅꯦ ꯅꯪꯕꯣ, ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯣꯏꯁꯤꯜꯂꯨꯔ ꯆꯠꯂꯣ, ꯏꯃꯥ ꯇꯧꯍꯧꯔꯒꯦꯕ." "ꯍꯣꯏ ꯏꯃꯥ." ꯔꯣꯁꯂꯤꯟ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯂꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯊꯣꯛꯂꯛꯏ꯫ "ꯄꯦꯜꯂꯤꯍꯦ ꯁꯩꯇ, ꯑꯩꯅ ꯈꯤꯇꯪ ꯊꯦꯡꯉꯦ ꯈꯟꯕ ꯅꯨꯃꯤꯠꯁꯦ
सुमाइना गाड़ी से हेक्ता चिल्लादौने हयेंदगिदी खरा ngana लागे मतोमता मुरुम मुरुम सोंदना गाड़ी दु थौरी मी खितंग कोमकपा मपा यौरकपदा खंगौदना मनिंगदगी गाड़ी अमना रोसलिन की गाड़ी ममांगदा खामचिलई रोसलिन ब्रेक खंगपा फाई पोइरेंग आनबना ओए नन्ना दो ताद्रो नसाइदगी हॉर्न खोंगिसे नन्ना दो पंगदी गाड़ी दु थौरनो साउना कुमथरगलगा रोसलिन दा लाउरई फूरगे हाइबगी मओंगदनी रोसलिन यामोंग हादना गाड़ी दगी कुमथरई कइनो फजना इंगना तपना हाइनबा याबदा अदु कन्ना लाउ खोंगदना फिंगर पिरिदुबा पोइरेंग आनबना कइनो इंगना तपना काइदे अइना चतौरिसे अरुबा थबकने इचनुपे एग्जाम के एमिट का काउरंबगी थिनबने कईगुंबा इंगना गांगनानिंगै इचनुपे एग्जाम नंगद्रदि कमाय दौने रोसलिन ओ अदुगी ओइरे अइसु कॉलेज चलिनी थेंगेना गाड़ी से कन्ना थौरकपदा वखल अमा तौरुरे अदुना वरौबिनो पोइरेंग आनबना नकोकतो चाआदिने लंबीदा गाड़ी दो थौरगा थोलकनो नयुमदा तुमिना लेंगदना पोथारगा लेरुचो नुपी ओइरंबे फबने नुपा ओइरमदि नंग खंगदबने वागी वाचुमना गांगबियो अइसु उजाहुद्रे हाइरेदना याम कन्ना लाउ खोंगदना गांगलगा अकनबनी खल्लिबा नंगी नकोकतो हाना मेंटल हॉस्पिटल अमदा यंगथुचो सक्तासिगा सी हाइरमलगा फेट हाइदोक्तुना चटख्रे पोइरेंग आनबना ए मतांगी नुपीनिने सिदे अइसे मयामना अकनबनी अफावबनी हाइनरिने अदुगा माना इबो मेंटल हॉस्पिटल दा चटलो हाइरमे अस पोइरेंग आनबे इबो नंग ngasiदी फजना खुइरे है मकोकतु होलगा मचन नुपीगी कॉलेज तंगना लाई सोमदा रोसलिन सु गाड़ी दु पार्क तौरमलगा मागी रूम तमना कॉलेज की कैंपस तु फावरगा लाई तानचाना पोइरेंग आनबसु गेट वांगमदा गाड़ी दु खामलमलगा मचन नुपीगी मनाकता चंगई ए असिगी सोनोसिना सिदा मु कैदौला इजानो रोसलिन मतोमता खल्ली हन्नसु येंगुद्रे मागी चटफम थोकपा अदुम तुमिना चटली ए ngасagi nupi afawi dunia sidia madi sida kaidaula iba manau piga soi tamamni e natraga oza oi jala mana ngasai haibadu college haiba natro mani soidra poirei roslin la lagriba maikai duda mamittu kuptana yengli memina tamo kana yengino thingi haibani sasat piro o poirei na ha ho hoi ngasai na check tora chatladi kawroi daba namina nai thak tha adana chalo chalo fajana iramo तामो आइना नतेको मी कोकना काउजरमबने आई चंगेको मेमी सत ओन थोरकपदा रोसलिन लाकपदु उबदा मताइदा तपना हंतोई गुड मॉर्निंग मैडम रोसलिन ना मॉर्निंग मादी कनानो मेमी ना मैडम एखोय तामोने आइगी एमिट का काउरमबगी थिलकपने रोसलिन ना फरे फरे एग्जाम की बेल सुदारे नौसे एग्जाम हॉल दा चंगो थेंगनी सी हाइरम लगा मागी रूम तमना चटख्रे मेमी ना तामो आई चंगागे मंगागा तुम लेहौरको पोइरेना होय होय चंगो चंगो कइनो ngasi numisida aingoda thoisiba peleda ikaibana sijaningeda ai hoy कईनो हजु हाइदुबो नुपी की टाइपता सिबा याद्रि आई हौजिक नुपीदा फरी फजै है अदो मकोक चापो मालिने लाइरिक हैबगी हौनबे अस कईनो वाखसिना आ यौदोरेमे पोइरै गानबा घड़ी दो अमुक सद येंगी गाड़ी दु खरा कन्ना थौरगा मयुमदा हलकले तंजादुदा कॉल अमा लाई पोइरै गानबना हेलो सर डीजीपी ना एसपी नंग हौजिक कायदा लै पोइरै गानबना सर इचनुपी की कॉलेज ता चलुबने युमदा हलइए कई लेरगे सर हेक्ता हाइबियो नंग हौजिमक अइगी नाक्ता लाक्तबा यादे अरुबा थबकिने पोइरै गानबना फनी सर अइ लाक्चरगे डीजीपी ना फरे फरे खरा थुना यौरकनबा तौको यस सर फोन दु हेक थमखिबगा गाड़ी दु स्पीड कन्ना थौरई पोइरै यामना फिंगबा अरानबा यादबा अचुंबगी दमक थवाई थादोकलगे खल्लबा आईपीएस ऑफिसर अमने भाग एसपी ओइना पुलिस डिपार्टमेंट अमगी मकोक थोंगबा पुलिस ऑफिसर अमा ओइना लैबने पिसक पिकलिंगेदगी हौना ममानबा तिनरकपदा मीना लाक्चबा याखिदबा अरानबाबु टेमसिंगनदुना तलाखिबा मिसक अमने अदुम ओइना महक मसादा नापल हाइबसी करिनो खंगदे असुकी मतिक चमना हिंजे भाकुंबा पुलिस ऑफिसर अतांगबने पोइरै गानबा मयुम हेक यौबगा मागी कादा प्रप्रप चंखी पोइरै गानबगी ममाना हैमा इबुंगो नंग हलाबो नचनुपीदो ममाई थकमंदना कावरिनिने एमिट कार्डतुबु पिरमलबा नत्रो पोइरै वा अमा फाव खुमदना मागी सतनबा होबे होबे लोइसिल्ली
Mamana, kaino masina asuk yam phingi siba. Magi sinfamsiga aidi onthokna pakhatsakre. Ibunga, ima chak thibirage. Thabak chatpa nangnaba imana chak loirabane. Poireina. Ima, ai halaga charage. Nangaroiba thabaruba malaire. Athubagine DGP na call tawre. Mamana, adubu haiba sakse khitang oirasu sak haibane. Horel de amuk thengani haiba nangbo. Poireina. Ima, nangaroi haiba. Theng do oiragana hotel dara kainom charage. Ima, nacha sasarukige. Mamagi makhong soktuna khurumlaga prap prap thoki. Mamana, hai, ningthina yengdana thauko gari do. Ai se magi khanbada gyana mamangi tawrisi. Chaba thakpasu matam naidre, magi sinphamsina marol ama. Mana fingbasiga. Porei nganbagi mama ngangdana thabak tu loisilli. Poirei station hek yaubaga DGP gi room da prap changai. Poirei na. May I come in, sir? DGP na. Yes, come in. Famusida. Poirei na. Thank you, sir. Sir, kari karamba thabak no hekta haibiyo. SP, aina nangbu kauribase ataigi nate. Aina nangbu yam thajai. Thabak se nangna soidana mai pakna pakthokani haina khalle. Sir, hekta haibiyo. DGP na. SP, ngasi nungthil pung ani tabada. Pot puba gari khara National Highway number 39 da tholakani. Gari singdugi manungda gari amada yamlaba drugs 90 lakhs ki yaure haiba pau chap chana fangle. Gari singdu kupna check tawduna khangdoknaba aina nangbu kawani. Poireina, sir, aigi angamba thak to honajage. Poirei DGP da salute tawramlaga thoki. DGP duna hairakpagi matung ina Poirei magi security kharaga highway number 39 da check tawnaba sem saduna leiri. Poirei na nakoi khudimak alert layo. Hauze pung tasila gari sing yauraklani checksin na check tawgadabane. DGP gi akan order ne. Police sing du chaithokduna lambi gi nakal da lepli. Ngahak leiraga gari mari lakpa hore. Gari sing du amamam ta oina SP Poirei masa yauna checksin na check tawri. Poirei da call amalai. Hello, sir. DGP na. SP, nakhoi ki position kamdaure. Poirei na. Sir, hauji fauge oina di thoidokpa yaudri. Gari sing kupna check tawjari. DGP na. Fare, yam checksina tawgadabni ko. Thamo. Poirei na. Yes, sir. Collect thamkibaga constable amana kaurei. Sir, somda pot yaure. Poirei prap sangsilli. Aduga bag tu hangdoktuna yengi. Poirei na. Posi kanagina. Kaidai kadai fa pudoina. Driver du da onsin du na hangi. Driver du na. Sir, ai di khangjade. Miyoi kharana bag sa Imphal fawada pubiko. Imphal yauraga mi lawba lakani haina pau phaunari hairakpagi purakpane. Poirei na. Oi, nachin thino thajalaura. Nangna puba potpo khangdai sa kaino. Driver na. Sir, asengwane ai tasengna khangjadiye. Poirei na. Masi amukasu machin jathine. Poirei driver du gi mamaida khupakna thajili. Oi, si gari dapchalo. Constable singduna driver dubu gari da makhongna kaw duna hapchilli. Poirei phone du puthok DGP da call tawi. DGP na. Hello, SP kai pau laire. Poirei na. Sir, potu thengnare chumme. Chap chana yaurame bag amada yam cheksin hapakpane. DGP na. God, aduni dana marol chumna by station da puro. Poirei na. Funny sir. Phone thamkraba tungda Poirei gari da kakhatuna police station tamna lai. Somdana yamlaba posing police na fakre tabada matha saduna leiri. Chinkai na. Kaino aina husik tawdaisiba. Asuk yamba posing do loi mangba tabra. Aina cheksin na hapu haibaneba. As matha sadawrida. Chinkai maya karakak chikladuna nganglaga hairei. SP kaigino nangna aigi thabak khudingda asuk yamna yetlibase. Nangna ngasi aigi yamlaba pot phakrabasu. Madudagi henba aina nangi na thapta soidana laman khumgane. Hera minai manasu ai galamba pagi khale foi mathong huktaba hui noidi aina matat setlaga langthok patare dana. Chinkai mamit ani do tapna usiladuna sor sangna hondokladuna tapna famthakre. Sonina tamo kaidawba yaurage. Chinkai na. Nang khangaga kaidawge habano si nupi noigina thaunate na thau tawru chalo.
Soni wa maka taramdana imungda tumina changki. Wahai ama fauba hangzaba haijabagi hak leitrabako. Yumsida aina leiribase karigidamaktano. Aiga yumsiga kari mari leinage. Pumnamak ahal lamangi yathangakluba aigi iral oiradra. Khanghaudana thangjiluba khongthangsina ngasidi nakoi mayamgi nafamda iral amadi langsinjari. Miludagi pirangsu sintarai. Makoldi thokta kairaba thamoina kapchari. Pothafam khangdraba thamoigi pothafamdi achikpa ahingda atiyada maningtamna ingna ngaliba thajabu yengjabani. Soni su kairaba ningamdaba thamoibu themjinduna ningthiba thajabu yengduna pena kapchari. Asomdasu Roslyn numidangi chak ising chaba loiraga magi kada changaktuna nungtigi matagum magi diary du hangdoktuna iri. Ai kanagi mafamda warauba pendaba laite. Isagi status yengludana aina mahakpu aigi ta oiningluba khanjaruba aigi iralne. Ithantana wajanaba sinkibane. Matamgi chatnabi nungsibabu masak khangdana nungsiruba thamoigi maralne. Matam pumbada nangdi nungaina leibo oyuko. Khanghaudana sintharakpa mitki pina diary duda tasilli. Makuta amuk tapna nanthui. Aduga khumjinduna mafam chana thamlamlaga phamungda changai. Mamana ibema tumaba nangba. Roslynna ima tumage tawre imadi hosipok tumdriba. Mamana tumadawni nang hana tumabrana yengba laine. Roslynna ima aibo angang machadawna amuk senari wanaba tumthoro chatlo. Mamana aigi mitadine agang oiringaido oirapoitaningi. Adubu matamna purakpada nangsu yumse thadolaga chatki hairakanido. Ima kaigi kapino ai imabu thadolagane chatloiba. Ai punsigi imagi nakta sum leijageba. Mamana madu yadi ibema ningolgidi mapuroibagi yumda maduna magi asingba yumne hainaribane. Roslynna ai imaga pabunga thadoaga chatpa ngamoye. Mamana haima angaubiside imana kappada nangsu yauraba. Sese tumo thenge matamna purakpani mapu magi nongdamni imasu tumurage. Roslyn hoi haibagum mangaktu nomi. Mama thokibaga famungda hitharai. Wakhansu charangnari. Kaigumba mamaga pabungana aibu yumpandaba yadi hairaadi kamdauba natte madu khak oithokpa yaroi. Poirei nganbasu station dagi thengna yumda halai. Gari thausilakpagi makhol tabada mama imungdagi prapap chentorai. Mamana ibunga ngasidi thengi kaidawre. Poireina ima nachagi sinphamsa mafam marang khangba jana teda nongmana ngani nongmana thengni nongmana halaoi. Mamana khangde imadi nangi khanbada pangpada pakhatli. Poireina ima nachase kaisu tawrei ko pakhat piruno. Mamagi lengjumda nungsina kolaga imungda changminarai. Mamana lao chak chathoaro ayuksu chade nasado chaba matam naidradi yararoi nasa sokani ko. Poireina hoi ma aikoi tombidi tumkraba. Mamana phana kuina ngaijarambane thengakpaduda tumkhra male. Poireina phare phare tumjarasano. Poirei cha ising chaba loiraga magi kada changai. Tumage haina mafi marol hongdoklaga famungda kakhatpaga hipthaduna mit hek usinbaga. Roslyngi ningthibi maithongdu mitmangda leplabagum mamittu khangpang pangthoi. Kaino aina hoji uri sakdamduba afaubi sonodune sonoda masak phajebi oirisa nang khakta adusu aige aina matam kuinadagi ngaijarakpa thongna laibi afaubi nupisa nagoira male. Matomta amuksu nokjari ahingduda mondrang sanaraga ningaidana tumthakre. Anganba yukni Poirei masadu ngarang thingna halakpagi wamandana mikap thoktana nungaina tumthari. Memina tama hugalo pung ayaure thenge haiba thabak chatui natra. Haima simi singo tasanadiye sumtum layeba tama. Handakti memi Poirei gi manakongda changsinduna khangkau kawi. Tama Poirei khangboi lakpoi phuk hagolai. Poireina atombe kaino ayuksida ngaraba adukana kauriduba. Memina is aina tapna kaubudi mana tadraga. Poireina fazana kauradi faidana kaya ngano khangdeme
เมมีนะอย่าได้ฮันูบะปาคังอารีบะมามานะฮากวลเทียงยาเฮวบะเนสัสละอุกอปาคังเสียลีเดลิสละอดียาอุสุเทียงีตันบะสุเฮนเจลินุปีทีบีดรดิยาละรอยอนาบีอนาบะยาฮงกันนะบะฮกดงนะบะดะงำเดรมาจินดูงางางดนะทกละอีป่วยเลยนะมาเสียงางสิดีบะป่วยเลยฮากวละกะมาไม่มามีตาทกนะบะอิรุเซนะบะวาชรูมดะจันเครมามานะให้งางบิยาใครดาวเรนังนะมัวนับบุ้งหกดูจูไฮระกะอาฮัลละมันซาดนะงางดนะทกละอีสินะเมมีนะหกดูมาบะเนนุปีที่จินบิโรยาฮงกันนะบะปาคังอารีบะเสยาฮงยามเทงเงนุตีกีหกดูเนมามานะให้มากะเรียงางโนมาสิบะมาบุ้งสิดาอสุไมนี่เหกตะไฮเยมีเมมีนะอิมาไกโนนุปีที่โรไฮบุไกดาวระกะอิมาสูทับกระดิกมจารานีฮกดปัสสูอินามันดุมหกดูจารานีมามานะยาเรเบมาลายดิกตัมบะตุโอกันเนี่ยอารางพัมบะมีกี่มายุมปานะบุโอยนะจัดโลเมมีนะอดุนพาราดรีมามานะยาเรก็นังนับบุ้งทกละอดียมุงังบีเรนี่เนี่ยจัดโลลอยสินจารุโรนับบุ้งนาทีลำนับะเมมีนะบิดดีเลยตีไอ้คุยตามมาเสียสงจะมินอะไรเดนะไอ้เสียชาสก็ยังมังเงสักไฮเรปังทีบันนัดเดนุปามตันนักนักดีบะมวยกีเดรสสันทีมาจูมันเบสะอาศัยอุบดกีระบะขังดิป่วยเลยนะยามอีร่างปามากันดูก่อนสัสๆเลยสิเดรจัดละไอ้ดีเทงกันได้ไงเลยกว่านักสักตัวฟันเจอดีลักนักกันนี่จากีไลดีอากบไปเหกมาละดานะเมมีนะตามว่านั่งลอยตาหัวระบะอันทกในไกเจเรดาเฮ้ยดาอีบุงเดบูอีไกบิเดปาคังอารีบะอินามาสัสปุโรโอสีไฮรัมมากะมาบุงดามิจิขัสิลีอดูกะมากิกาดาเจนซินกีป่วยเลยนะมัวเสียงางเสียก็ยังงางโดเมอันทกนมาทงจารุยตัวดิชีนี่ให้งางนังมากิมามังดาอีไกบุยไกบุยตัวระกะลาโฮวีมานะอีบุงอ่ะให้สุให้บันยุ่มปานประเทงบุษยาพัดเตนนังบ่นักษาสูมาติกจาร์เกียนตาบดียาระบันิโกป่วยเลยนะอีมาไอ้ลอยขังอีบ่ายาดตัวริเนมานะไกกียาดิโนยานาบตัวรดีลอยเนี่ยยาบังอักเตนี่ยุ่มเสียมียามดีอีมาเนี่ยทบงมายามเสียลอยหัวนาริบันนี่ให้เนี่ยจิงไงดานักษานักขังกุยบุงอ่ะป่วยเลยนะหอยไปมายาเรโตไอ้เทงเอโกนังงอบะมานะอีมางางอร่อยอดูเดลอยเดเสียสีเดเลยเสียป่วยเลยมาคาตาดีมากิสาฟมทกปดูจาระกะทับกจัดนบะทกละอีมาจันนุปีดูนาคอเลสเตทิลมนบะปุ่นนลักมินาเรป่วยเลยนะอตัวเบียเมมีนะให้เฟต้ามาเกียงมากะคุมาอีป่วยเลยนะพอจะนักคุมโอเมว่าหังเก็บะเมมีนะโฮอีบุงปากขังอารีบะใกล้หายแกป่วยเลยนะเปลี่ยนเลยสิตัวบิดกันเลยไม่มีนะฟาจะนักคุมมาให้ดูเดียป่วยเลยนะอดูไม่คุมดับเราดูบ่ไม่มีนะอดูหังนี้ดูหังโอดนะป่วยเลยนะงรังกีน้อยไม่ดำดูใกล้เดนอไม่มีนะอดูน่ะมุกใกล้เจเนลโนป่วยเลยนะการันตารักันเอาให้รอแม่ไม่มีนะแค่สามปัตเตเนี่ยมาสักกะดีคุฟ้าจามาลายสู้ให้บดาไม่เนี่ยป่วยเลยนะมาดอใคร subject ได้เนาะเมมีนะ medical surgical ตาเมดามน่ะให้ไปจ้างดอ hospital เดอะฟอกด็อกเตอร์สิเนี่ย respect ต้องเนี่ยจ้านี่งอยามให้จ้านี่เนี่ยดอมัมมี่ดิเกย์กูแกยามกุบน่ะหังอีดาว่าคันละมาคันมามาลียาเดจะรวยมันบีให้เราโอเมซัสไอ้บุจะรวยมันบีไก่น่ะโฮโรสลินกูบันเน่โรสลินให้บ่ว่าคันสักบีเตาเวน่ะสักตูกะโอ้ยเราได้บุ้งจะลอยนั่งของโปเต้ยาเรข้ามไอ้จังจักรเกอตัวเบียมนุษย์พกทิ้งดีเกยาเรปะข้างอะไรบ้าไม่ตามหลักว่ามาตั้งวัดนี่ไอ้จังเกก็ตามโมเลยเหรอมานะก็เห็นจิเลเนี่ยเฮ้ยจังไอ้บัวหลักว่าไงคิดสิละเนี่ยไอ้น่ะมาละอากาก็ยังไม่ให้ด้วยบ้าขังจะเดือดไอ้กอกเสียนุปีก็อัมตาที่เดินอะไรมาข้าตาจริงไงโรสลินนะการีอามาทุกสินนะบ้าไงหากมังดาเล็บดิบการีดูง่ายยังไงดาป่วยเลยมามีตูเราทุกละก็ยังงี้โรสลินกีนกมีบะไม้ทงดาขณะนั้นสูมาเกียวว่าบะขังบีเดป่วยเลยสูโรสลินจันคิดว่าดูไงหากยังลำละก็การีดูเท่าดูนะมากีทับกอมุกลาอี
Ngahak leiraga class matam yauraduna student khudingmak magi class da famnare. Good morning, madam. Roslyn na. Morning. Okay, sit down please. Student mayamdu magi mafamda tumin famnare. Roslyn na. Today we will discuss on a very interesting and very important topic, that is liver cirrhosis. Noi hana taram lani khale. Student mayamdu na. Tare madam. Roslyn na. Okay then, tell me what is it? Noi mayam gi maraktagi ama hekta khumao. Roni, nang haiba ngambra? Roni hawalaga khumai. It is a condition in which the liver does not function properly due to long-term damage. Roslyn na. Good. Adudagi kitang elaborate oina haiba ngambra Roni? Roni na. Sorry ma'am. Okay, sit down. Kana haiba ngamni? Milaubi, nang haiba ngambra? Milaubi na. It is a chronic degenerative disease in which the normal liver cells are damaged and replaced by scar tissue. Roslyn na. Very good, sit down. Hauzi milaubi na haikibada chronic degenerative disease ana ama palika. Masi kaino khangbra? Kana haiba ngamni? Satra mayamdu tumin lainai. Roslyn na makha tarai. Phare, ai haige taro ko muna. Cirrhosis haibasa long term disease ni. Haibadi miyoi ama masigi laina sina narakpada matam yam changi. Adunabu chronic hairibasini. Aduga once infection tawkraba tapna aikhoi liver se solakadoini. Ngasai milaubi na haikibada normal liver cells are replaced by scar tissue. Haikiko aikhoi gi chumna function tawduna lairamba liver se tapna mathau tawba lepkidoini. It will partially block the flow of blood through the liver. Student na. Ma'am. Roslyn na. Yes. Ma'am, scar tissue haibada. Roslyn na. Good point. Makha itharakige aduga khangani. Masi karidagi oirakpano haiba matamda aikhoigi normal liver cells na fibrous tissue olakpa matamda liver dugi function amasung blood supply gi chang hantarakpadagi thokpani. Masina last stage tadi liver failure haibado ohelli. Student amana. Madam, sigi horafam sa kari dagi oiba yabage? Roslyn na. Good question. Ai hairake. Cirrhosis gi horakfam di kai dagi no haibada. Number 1 da heavy alcohol consumption over a numbers of years. Matam sang na kuina ka hena yu thalakpadagi. Number 2 da hepatitis B C. Kanagumbana hepatitis B natragi C naba mi dasu laina asi nagali. Number 3 da overweight. Number 4 da diabetes. Number 5 da drugs and chemicals etc. Student na. Madam, sigi laina sina nari haibagi sign amadi symptoms kartang haibiyo. Roslyn na. Kanagumba laina sina nari haibasigi layong oina uba yabasa khudam oina hairabada ahanbagi stage study enlargement of liver size, liver sauthokpa, abdominal pain, puk naba, loss of appetite, chaning thakningba hantarakpa, weight loss, fever, anemia asina chingbane. Aduga last stage ta uba yaba symptoms kharada jaundice, gynecomastia, enlargement of main breast tissue, menstrual irregularity, nupisingi oina menstrual cycle da problem oirai, dark color urine, poor concentration, thaba ama tawbada concentration piba ngamdaba, reddening of the palms of the hand, asina chingbasi maru oina uba fangi. Milaubina. Madam, hauzik India da laina sina naraga siba migi masingsa kayamu oibage? Roslyn na. Nauda World Health Organization na lauthokiba survey report ki matung ina India gi oina liver gi laina na naraga siriba apunba mi gi masingsa 2.44% ni haina lauthokre. Laina si hauziki matamda yamna chawna health problem oiriba laina amani haibasu yai. Tanjadu da bel sutakre. Roslyn na. For today, let's stop here. We will discuss the remaining portion on the next class. If you have any doubts, you can ask me now. Only 5 minutes. All of you understood? Okay, very good. Let's meet tomorrow. Student mayam du amuktang da. Yes, madam. Roslyn du class loiraduna thoglai. Asum na class su mathang tawduna suti matam oirakle. Roslyn gari du thagdoktuna mayum da hannaba thoglai. Som da poire nganba machanupi memi ngaiba lakpa saraga Roslyn bu ngairi. Poire nganba gari dagi kumtharaga mayam thoknarakpadu leptuna yengi. Nakandagi memina khangkau kaurai. Tamo kanano dukmuna yengi duna. Poire na
ꯑꯍꯥ ꯑꯩꯅꯗꯤ ꯅꯪ ꯊꯣꯔꯛꯄ ꯉꯥꯏꯔꯒ ꯃꯦꯃꯤꯅ ꯑꯩ ꯊꯣꯔꯛꯄ ꯌꯦꯡꯉꯤꯕ ꯈꯪꯖꯔꯦꯗ ꯑꯩꯅ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯕꯗꯅ ꯉꯝꯗ꯭ꯔꯦ ꯀꯥꯏꯅ ꯏꯁꯧ ꯇꯧꯔꯝꯕ ꯄꯥꯈꯪ ꯑꯔꯤꯕꯁꯦ ꯉꯁꯤꯗꯤ ꯕꯁꯟꯇ ꯂꯥꯛꯄ ꯃꯥꯜꯂꯤꯗ ꯅꯣꯛꯃꯤ ꯇꯧꯔꯒ ꯂꯛꯅꯔꯛꯏ ꯄꯣꯏꯔꯩꯅ ꯌꯥꯝ ꯈꯪꯕꯤꯔꯦꯍꯦ ꯊꯥꯖꯜꯂꯛꯀꯅꯤ ꯍꯅꯨꯕꯤ ꯄꯣꯏꯔꯩ ꯃꯃꯤꯠ ꯍꯥꯏꯐꯦꯠ ꯄꯩꯅ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ ꯃꯦꯃꯤꯅ ꯁꯨꯝ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯗ ꯀꯩ ꯈꯪꯉꯤꯕ ꯆꯔꯣꯏ ꯅꯪꯅꯕꯣ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯄꯥꯈꯪ ꯑꯔꯤꯕꯅ ꯋꯥꯈꯜ ꯅꯧꯊꯣꯔꯛꯄꯁꯦ ꯑꯉꯥꯎꯕꯒ ꯃꯥꯟꯅꯩ ꯍꯥꯏꯅꯕꯅꯦ ꯌꯥꯔꯦ ꯅꯪ ꯑꯕꯣꯛ ꯑꯣꯜꯂꯦ ꯄꯥꯛ ꯍꯦꯛ ꯊꯥꯖꯤꯜꯂꯛꯑꯗꯤ ꯃꯈꯨꯠꯀꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯦꯃꯤꯒꯤ ꯃꯀꯣꯛꯇ ꯊꯥꯒꯦ ꯇꯧꯏ ꯈꯪꯍꯧꯗꯅ ꯔꯣꯁꯂꯤꯟꯅ ꯒꯥꯔꯤ ꯊꯧꯗꯣꯔꯛꯄꯗꯨꯗ ꯊꯥꯡꯒꯠꯂꯝꯕ ꯈꯨꯠꯇꯨ ꯃꯦꯃꯤꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯕꯤ ꯑꯗꯨꯒ ꯔꯣꯁꯂꯤꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯏꯀꯥꯏꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯇꯧꯁꯤꯜꯂꯤ ꯔꯣꯁꯂꯤꯟ ꯒꯦꯠꯇ ꯄꯣꯏꯔꯩ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯑꯣꯡꯗꯨ ꯍꯥꯏꯐꯦꯠ ꯈꯪꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ ꯄꯣꯏꯔꯩꯗꯤ ꯃꯌꯥ ꯀꯥꯔꯒ ꯔꯣꯁꯂꯤꯟꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯦꯞꯂꯤ ꯃꯦꯃꯤꯅ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤꯕꯣ ꯀꯩ ꯃꯨꯠꯅꯣ ꯃꯥꯅ ꯁꯥꯒꯠꯂꯤꯁꯤꯅ ꯇꯥꯃꯣ ꯃꯁꯥꯗꯨ ꯄꯥꯏꯔꯒ ꯈꯪꯀꯧ ꯀꯧꯔꯛꯏ ꯄꯣꯏꯔꯩ ꯁꯥꯒꯠꯂꯝꯕ ꯋꯥꯈꯜꯗꯨ ꯃꯆꯟꯅꯨꯄꯤꯒꯤ ꯈꯪꯀꯧ ꯀꯧꯕꯗꯨꯗ ꯄꯨꯡꯆꯥꯏ ꯍꯥꯎ ꯍꯣꯏ ꯆꯠꯂꯦ ꯀꯩ ꯆꯦꯅꯦꯅꯣ ꯁꯤꯅ ꯉꯟꯇꯥꯅ ꯍꯦꯛ ꯍꯧꯔꯦꯗꯅ ꯑꯇꯣꯝꯕꯤ ꯆꯠꯁꯤ ꯂꯥꯛꯑꯣꯍꯦ ꯉꯥꯎꯕ ꯍꯜꯂꯕꯣ ꯌꯨꯝꯒꯤ ꯂꯝꯕꯤ ꯈꯪꯒꯗ꯭ꯔꯣ ꯑꯇꯣꯝꯕꯤ ꯌꯥꯔꯦ ꯂꯥꯛꯑꯣꯗ ꯑꯃꯨꯛ ꯈꯥꯏꯔꯅꯣꯃꯦ ꯅꯣꯛꯅꯤꯡꯉꯦꯍꯦ ꯑꯝꯇꯕꯨ ꯅꯣꯛꯈꯤꯒꯦ ꯅꯣꯛꯑꯒ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯂꯧꯕ ꯂꯥꯛꯄ ꯅꯠꯇꯦꯁꯦ ꯑꯗꯨꯝ ꯇꯥꯛꯏ ꯂꯧꯕ ꯂꯥꯛꯑꯒ ꯊꯅꯝꯒꯦ ꯇꯧꯋꯦꯕ ꯑꯔꯤꯕ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯃꯆꯤꯟꯒ ꯄꯩꯁꯤꯜꯂꯝꯃꯒ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ ꯄꯣꯏꯔꯩꯅ ꯑꯇꯣꯝꯕꯤ ꯅꯣꯏ ꯃꯦꯗꯥꯝꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩꯀꯣ ꯑꯍꯝ ꯐꯖꯕꯅꯦ ꯏꯅꯝꯃꯒ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯖꯅꯤꯗ ꯆꯔꯣꯏꯁꯤꯗꯤ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦꯃꯦ ꯑꯩꯗ ꯂꯦꯞꯆꯍꯧꯔꯒꯦ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕ ꯅꯪ ꯅꯣꯛꯑꯣ ꯑꯉꯥꯎꯕꯤ ꯅꯊꯟꯇ ꯃꯆꯤꯟ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯁꯣꯝꯗ ꯔꯣꯁꯂꯤꯟꯁꯨ ꯃꯌꯨꯝ ꯌꯧꯕꯒ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯋꯥꯁꯔꯨꯝ ꯆꯪꯗꯨꯅ ꯃꯁꯥꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯍꯜꯂꯒ ꯃꯃꯥꯅ ꯅꯨꯃꯤꯗꯥꯡꯒꯤ ꯁꯤꯡ ꯂꯥꯡꯕꯗꯨꯗ ꯌꯥꯎꯁꯜꯂꯤ ꯃꯃꯥꯅ ꯏꯕꯦꯝꯃ ꯏꯃꯥ ꯁꯪꯒꯣꯝ ꯁꯦꯝꯕꯤꯔꯛꯎꯔꯣ ꯔꯣꯁꯂꯤꯟꯅ ꯏꯃꯥ ꯌꯥꯔꯦ ꯁꯦꯝꯃꯨꯔꯅꯨ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯕꯒ ꯑꯃꯨꯛ ꯌꯥꯔꯔꯣꯏꯕ ꯆꯥꯛꯁꯨ ꯊꯣꯡꯕ ꯍꯧꯔꯁꯤꯕꯣ ꯐꯔꯦ ꯏꯃꯥ ꯆꯥꯛ ꯂꯣꯏꯁꯤꯟꯕꯤꯔꯒꯦꯁꯦ ꯆꯠꯂꯣ ꯅꯪꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯖꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯔꯣꯁꯂꯤꯟ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯎꯄꯨꯗ ꯌꯥꯎꯔꯤꯕ ꯐꯤꯁꯤꯡꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯣꯏꯁꯜꯂꯤ ꯅꯥꯀꯟꯗ ꯄ꯭ꯂꯥꯁꯇꯤꯛ ꯑꯃꯅ ꯅꯤꯡꯊꯤꯅ ꯌꯣꯝꯗꯨꯅ ꯊꯝꯂꯝꯕ ꯐꯨꯔꯤꯠ ꯑꯃ ꯃꯈꯥꯗ ꯇꯥꯔꯛꯏ ꯐꯨꯔꯤꯠꯇꯨ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯈꯨꯝꯒꯠꯂꯤ ꯔꯣꯁꯂꯤꯟ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯂꯛꯏ ꯗꯥ ꯀꯩꯒꯤꯅꯣ ꯑꯩꯒꯤꯗꯃꯛ ꯄꯩꯁꯥ ꯇꯤꯡꯅꯕ ꯀꯩꯒꯤ ꯂꯩꯔꯤꯅꯣꯕ ꯊꯣꯏ ꯑꯩꯅ ꯅꯐꯝꯗ ꯄꯤꯕꯗꯕꯨ ꯄꯩꯁꯥ ꯇꯤꯡꯕ ꯇꯤꯡꯗꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯕ꯭ꯔꯥꯅꯦ ꯄꯤꯕꯕꯨ ꯌꯥꯔꯗꯤ ꯊꯃꯣꯏꯁꯦ ꯑꯁꯤꯐꯥꯎ ꯅꯐꯝꯗ ꯂꯧꯊꯣꯛꯑꯒ ꯄꯤꯒꯦ ꯈꯜꯂꯤꯅꯦ ꯌꯥꯝ ꯅꯨꯡꯁꯤꯔ ꯃꯥꯜꯂꯦꯗ ꯑꯗꯣ ꯗꯗꯥꯒꯤ ꯊꯃꯣꯏꯗꯤ ꯑꯩꯅ ꯅꯍꯥꯟꯅ ꯂꯧꯁꯤꯟꯗꯨꯅ ꯊꯝꯖꯤꯟꯈ꯭ꯔꯦ ꯅꯪ ꯅꯍꯥꯟꯅ ꯂꯧꯈ꯭ꯔꯕ ꯑꯗꯨꯗꯤ ꯑꯩꯁꯦ ꯑꯩꯒꯤ ꯑꯣꯏꯗ꯭ꯔꯦꯅꯦ ꯗꯥꯁꯦ ꯑꯩ ꯈꯛꯇꯒꯤꯅꯦ ꯑꯗꯨꯒ ꯑꯩꯁꯨ ꯗꯥ ꯈꯛꯇꯒꯤ ꯐꯝꯃꯤꯟꯅꯔꯝꯕꯗꯒꯤ ꯔꯣꯁꯂꯤꯟ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯇꯞꯅ ꯄꯥꯏꯗꯨꯅ ꯄꯥꯝꯕꯣꯝꯗ ꯅꯨꯡꯁꯤꯅ ꯉꯥꯊꯔꯛꯏ ꯊꯣꯏꯕꯤ ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯥ ꯑꯩꯁꯨ ꯗꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯑꯃꯨꯛꯁꯨ ꯌꯥꯝ ꯄꯥꯈꯠꯂꯦ ꯀꯩꯒꯤ ꯄꯥꯈꯠꯂꯤꯕ ꯅꯪꯗꯤ ꯑꯗꯨꯔꯣ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯉꯣꯏꯗ꯭ꯔꯥꯅ ꯊꯣꯏ ꯑꯩꯅ ꯍꯤꯡꯉꯤꯁꯦ ꯅꯪꯒꯤꯗꯃꯛꯅꯦ ꯑꯩ ꯅꯪ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯅꯥꯒꯁꯨ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯃꯣꯏꯌꯦ ꯑꯩꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤꯗꯒ ꯅꯨꯡꯁꯤ ꯍꯥꯏꯗꯧꯕ ꯃꯥꯟꯕ꯭ꯔꯥꯅꯦ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯒꯗꯤ ꯗꯗꯥ ꯍꯣꯏꯒ ꯌꯥꯝ ꯈꯦꯠꯅꯩꯌꯦ ꯃꯁꯛꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯅꯣ ꯌꯦꯡꯉꯣ ꯁꯨꯛꯊꯔꯛꯑꯗꯤ ꯊꯃꯣꯏꯁꯦ ꯍꯦꯟꯅ ꯅꯅꯥꯛꯇ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯊꯣꯏ ꯅꯪ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯥ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯑꯣꯏꯌꯦ ꯑꯩ ꯋꯥꯁꯛꯀꯦ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯔꯣꯏ ꯅꯪꯅ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯦ ꯑꯩꯅ ꯑꯇꯣꯞꯄ ꯂꯩꯃꯤꯟꯅꯔꯗꯤꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕ ꯑꯣꯏꯖꯒꯦ ꯔꯣꯁꯂꯤꯟꯒꯤ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯋꯥꯁꯛꯏ ꯗꯗꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯣ ꯗꯗꯥꯅ ꯋꯥꯅ ꯂꯩꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏꯌꯦ ꯔꯣꯁꯂꯤꯟ ꯃꯈꯨꯠꯇꯨꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯆꯤꯟꯕꯥꯟꯗ ꯅꯨꯡꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯅꯨ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯃꯦꯟꯁꯤꯜꯂꯤ
ꯊꯅꯧꯔꯕꯤ ꯈꯨꯠꯁꯥꯗꯨ ꯇꯞꯅ ꯃꯈꯨꯠꯇꯨꯅ ꯄꯥꯏꯁꯤꯜꯂꯒ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯛꯏ꯫ ꯊꯣꯏꯕꯤ ꯀꯥꯏꯅꯗꯅꯕ ꯆꯦꯜꯂꯁꯦ꯫ ꯉꯝꯖꯔꯔꯣꯏ ꯆꯣ, ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯀꯣ, ꯑꯩ PhDꯒ ꯇꯧꯈꯤꯗꯣꯏꯅꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯒꯤ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯏꯅ꯫ ꯇꯜꯂꯦꯕ, ꯑꯗꯣ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯇꯗꯤ ꯑꯣꯏꯈꯤꯒꯦ, ꯑꯗꯨꯒ ꯏꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯇꯣꯏꯕ꯫ ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯅꯪꯅ ꯄꯥꯝꯗꯕ ꯑꯝꯇ ꯇꯧꯔꯣꯏꯌꯦ꯫ ꯊꯦꯡꯉꯦ, ꯍꯜꯂꯁꯤꯔꯥ? ꯑꯗꯨꯅꯦꯕ, ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯗꯗꯥꯁꯦ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨ ꯃꯤꯅꯣꯛꯇꯨꯗꯅꯦ ꯊꯃꯣꯏꯁꯦ ꯃꯍꯤ ꯆꯦꯜꯂꯤꯁꯦ꯫ ꯑꯗꯣ ꯊꯣꯏꯕꯤ, ꯃꯊꯪ ꯎꯅꯕꯗ ꯅꯪꯒꯤ ꯐꯨꯔꯤꯠꯇꯣ ꯂꯤꯠꯂꯛꯑꯣ, ꯄꯛꯆꯕ꯭ꯔꯥ ꯌꯦꯡꯒꯦꯕ꯫ ꯍꯣꯏ ꯂꯤꯠꯂꯛꯀꯦ, ꯄꯛꯆꯅꯤꯌꯦ, ꯗꯗꯥꯅ ꯑꯩꯒꯤꯗꯃꯛ ꯂꯩꯕꯤꯕꯅꯤꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯊꯣꯏꯕꯤꯅꯤꯗꯅ꯫ ꯇꯞꯅ ꯀꯣꯟꯁꯤꯜꯂꯒ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ ꯑꯁ ꯀꯩꯅꯣ ꯗꯗꯥ, ꯃꯤ ꯂꯣꯏ ꯎꯕ ꯇꯥꯔꯦ, ꯊꯥꯗꯣꯛꯑꯣꯃꯤ꯫ ꯎꯖꯁꯅꯨ ꯀꯩꯅꯣ, ꯅꯨꯡꯁꯤꯕꯩꯅꯦ, ꯗꯗꯥꯒꯤ ꯅꯨꯡꯁꯤꯕꯤ꯫ ꯔꯣꯁꯂꯤꯟ ꯐꯨꯔꯤꯠꯇꯨ ꯌꯦꯡꯅ ꯌꯦꯡꯅ ꯃꯤꯠꯀꯤ ꯄꯤꯁꯨ ꯃꯅꯤꯡ ꯇꯝꯅ ꯁꯤꯟꯊꯔꯛꯏ꯫ ꯗꯗꯥ, ꯅꯪꯅ ꯏꯐꯝꯗꯒꯤ ꯂꯥꯞꯈ꯭ꯔꯕꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯦꯡꯗꯅ ꯂꯩꯔꯤꯌꯦ꯫ ꯗꯗꯥ, ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯅꯪꯅ ꯋꯥꯔꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯨ ꯋꯥꯏꯌꯦ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯖꯒꯦ꯫ ꯂꯦꯞꯇꯅ ꯁꯤꯟꯊꯔꯛꯂꯤ ꯃꯤꯂꯨꯒꯤ ꯄꯤꯔꯥꯡꯗꯨ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯇꯩꯊꯣꯛꯏ, ꯑꯗꯨꯒ ꯐꯨꯔꯤꯠ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯑꯃꯨꯛ ꯊꯝꯖꯤꯜꯂꯤ꯫ ꯃꯃꯥꯅ, ꯚꯦꯃꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ꯫ ꯃꯃꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯁꯤꯟꯊꯔꯝꯕ ꯃꯤꯠꯀꯤ ꯄꯤꯗꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯏ꯫ ꯔꯣꯁꯂꯤꯟꯅ, ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯒꯦ꯫ ꯐꯤꯔꯣꯜꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗ ꯑꯃꯨꯛ ꯁꯣꯅꯤꯅ, ꯇꯥꯃꯣ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯅꯕ ꯇꯧꯔꯁꯦ꯫ ꯆꯤꯡꯈꯩꯅ, ꯑꯩ ꯆꯥꯅꯤꯡꯗꯦ, ꯅꯣꯏ ꯆꯥꯊꯣꯛꯎꯔꯣ꯫ ꯁꯣꯅꯤꯅ, ꯏꯃꯥꯅ ꯇꯥꯃꯣꯕꯨ ꯄꯨꯟꯅ ꯆꯥꯁꯦꯅ ꯉꯥꯏꯍꯧꯔꯤꯌꯦ꯫ ꯆꯤꯡꯈꯩꯅ, ꯑꯩ ꯀꯣꯟꯅ ꯆꯥꯒꯦ ꯍꯥꯏꯌꯣ꯫ ꯁꯣꯅꯤꯅ, ꯇꯥꯃꯣ ꯏꯃꯥꯅ꯫ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ꯫ ꯆꯤꯡꯈꯩꯅ, ꯆꯥꯅꯤꯡꯗ꯭ꯔꯦꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ, ꯀꯩꯅꯣ ꯃꯈꯥ ꯌꯥꯝ ꯇꯥꯔꯛꯏꯁꯤꯕꯣ? ꯆꯤꯡꯈꯩꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯁꯣꯅꯤ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯔꯝꯗꯦ, ꯇꯨꯃꯤꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯏ꯫ ꯃꯃꯥꯅ, ꯏꯕꯨꯡꯉꯣꯗꯤ ꯂꯥꯛꯍꯧꯔꯕꯣ? ꯁꯣꯅꯤꯅ, ꯏꯃꯥ ꯀꯣꯟꯅ ꯆꯥꯔꯒꯦ, ꯆꯥꯅꯤꯡꯗ꯭ꯔꯤ ꯍꯥꯏꯔꯛꯑꯦ꯫ ꯅꯨꯡꯇꯤꯒꯤ ꯃꯥꯅ ꯀꯣꯟꯅ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯏꯃꯥ ꯊꯕꯛ ꯈꯔ ꯆꯤꯜꯍꯧꯋꯦ, ꯑꯗꯨꯅ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯑꯩꯁꯨ ꯈꯪꯉꯤ ꯏꯕꯦꯝꯃ, ꯏꯃꯥꯗ ꯋꯥ ꯂꯣꯠꯀꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯤꯡꯈꯤꯕ ꯄꯥꯛ ꯍꯣꯡꯉꯨ ꯌꯥꯗꯕꯅꯤ꯫ ꯃꯥꯕꯨ ꯅꯪꯅ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯍꯣꯡꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯏꯃꯥ, ꯑꯩ ꯏꯁꯨ ꯄꯥꯝꯃꯤ꯫ ꯅꯈꯣꯏꯅ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯊꯨꯡꯍꯜꯂꯨ꯫ ꯂꯨꯍꯣꯡꯕ ꯀꯌꯥ ꯀꯨꯏꯔꯦ, ꯆꯍꯤ ꯀꯌꯥ ꯐꯥꯔꯦ, ꯈꯟꯗꯨꯅ ꯌꯦꯡꯉꯨꯅꯦ꯫ ꯊꯦꯡꯅ ꯑꯉꯥꯡ ꯂꯩꯕꯁꯦ ꯐꯠꯇꯕꯅꯤ꯫ ꯏꯕꯨꯡꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯅꯪ ꯅꯨꯄꯤꯅꯤ꯫ ꯅꯪꯒꯤ ꯃꯤꯅꯣꯛꯇ, ꯅꯪꯒꯤ ꯋꯥꯍꯩꯗ ꯅꯄꯨꯔꯣꯏꯕꯕꯨ ꯄꯪꯊꯍꯟꯕ ꯍꯩꯒꯗꯧꯕꯅꯤ꯫ ꯅꯄꯨꯔꯣꯏꯕꯅ ꯂꯥꯞꯅ ꯊꯝꯕꯤ ꯍꯥꯏꯗꯨꯅ ꯁꯣꯟꯊꯒꯅꯨ, ꯃꯅꯥꯛꯇ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯧ꯫ ꯏꯃꯥ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯔꯣ, ꯄꯨꯟꯅ ꯆꯥꯔꯁꯤ꯫ ꯏꯃꯥ, ꯑꯩ ꯍꯣꯔꯦꯟ ꯇꯥꯃꯣꯅ ꯆꯥꯕ ꯂꯣꯏꯔꯒ ꯆꯥꯔꯒꯦ꯫ ꯅꯣꯡꯗꯝ ꯅꯥꯏꯗꯕ ꯃꯤꯅꯤ, ꯃꯥꯅ ꯆꯥꯗ꯭ꯔꯗꯤ ꯅꯪꯁꯨ ꯑꯗꯨꯝ ꯆꯥꯔꯔꯣꯏꯗ꯭ꯔꯣ? ꯏꯃꯥ ꯆꯥꯅꯤꯌꯦ, ꯍꯧꯖꯤꯛ ꯊꯕꯛ ꯆꯤꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯁꯥ ꯁꯣꯛꯀꯅꯤꯀꯣ, ꯆꯥꯕ ꯃꯇꯝꯗꯤ ꯆꯥꯡ ꯅꯥꯏꯌꯨ꯫ ꯁꯣꯅꯤ ꯃꯃꯥꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯏꯃꯨꯡꯒꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯝꯃꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯆꯤꯡꯈꯩ ꯃꯥꯒꯤ ꯆꯤꯌꯔꯗꯨꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯅꯤ ꯐꯃꯨꯡꯗ ꯇꯞꯅ ꯆꯪꯉꯛꯏ, ꯑꯗꯨꯒ ꯐꯝꯃꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯄꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯇꯥꯃꯣ, ꯑꯩꯅ ꯅꯪꯕꯨꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯊꯃꯣꯏꯕꯨꯗꯤ ꯑꯩꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯗ꯭ꯔꯦꯀꯣ꯫ ꯑꯗꯨꯕꯨ ꯑꯩ ꯅꯨꯄꯤꯅꯤ, ꯌꯨꯝ ꯄꯥꯜꯂꯒ ꯃꯃꯥ ꯑꯣꯏꯕ ꯉꯝꯗꯕ ꯍꯥꯏꯕꯁꯦ ꯁꯃꯥꯖꯅ ꯐꯖꯅ ꯍꯥꯏꯅꯔꯣꯏ꯫ ꯑꯩ ꯇꯥꯃꯣꯕు ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯤꯟꯕ ꯉꯝꯅꯕ, ꯈꯪꯉꯥꯎꯅꯔꯕ ꯊꯃꯣꯏꯗꯣ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯁꯣꯅꯤ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯆꯤꯡꯈꯩꯅ ꯂꯩꯔꯤꯕ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯁꯣꯅꯤꯅ, ꯇꯥꯃꯣ ꯊꯦꯡꯉꯦ, ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯦ, ꯇꯨꯝꯅꯕ ꯇꯧꯕꯤꯔꯣ꯫ ꯆꯤꯡꯈꯩꯅ, ꯑꯩ ꯇꯨꯝꯅꯤꯡꯗ꯭ꯔꯤ, ꯅꯪ ꯇꯨꯝꯃꯨꯔꯣ꯫ ꯇꯥꯃꯣ ꯂꯥꯛꯑꯣ, ꯇꯨꯝꯃꯨꯔꯁꯤ ꯍꯥꯏꯕ, ꯊꯦꯡꯉꯦꯕ꯫ ꯁꯣꯅꯤ ꯀꯩꯁꯨ ꯀꯣꯏꯗꯅ ꯅꯨꯡꯇꯤꯒꯤ ꯂꯩꯃꯤꯟꯅꯕꯒꯨꯝ ꯍꯥꯏꯐꯦꯠ ꯀꯦꯁꯟꯅꯔꯒ ꯆꯤꯡꯈꯩꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯆꯤꯡꯉꯤ꯫ ꯆꯤꯡꯈꯩ ꯁꯣꯅꯤꯅ ꯄꯥꯏꯔꯛꯄ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯑꯒ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯅꯠꯇꯦ, ꯑꯩ ꯁꯤꯕꯨ ꯅꯪꯒꯤ ꯀꯅꯥꯅꯣ? ꯑꯩꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯒꯦ? ꯅꯪꯅ ꯏꯐꯝꯗ ꯀꯦꯁꯤꯟꯅꯔꯒ ꯅꯨꯡꯁꯤꯕ ꯁꯥꯕꯗ ꯑꯩꯅ ꯄꯪꯊꯒꯗꯧꯕ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ? ꯅꯪꯒ ꯑꯩꯒ ꯅꯣꯡꯃꯇ ꯂꯩꯃꯤꯟꯅꯕ꯭ꯔꯥ?
Nang nai gi khut ka pairaga tumurasi haidubo nangdi yam ngamina. Namaido kaida pange. Aina kaya ra khai khraba natra. Aigi thamoida atopa lamlan bi amagi nusiba yawde haina. Nangna nupage yam lamina ningadina. Nang yumse thadoga chatkiba yani. Nangi apamba laimina ba nungai ga dawba. Nangi apamba fangdobida thibada ai thingde. Chingkai wai si hairam laga sauna teresta kakhatki. Aduga churup machai ama thaaga leptuna lai. Chingkai gi kallaba wai singduna Soni gi thamoida machin tumlaba tajin na thinbagum thokre. Miludagi pirangsu thamoi maga kari mari bulaina bano khangde lepa laitana sinthara'i. Phamung da changaktuna tapna hipthara'i. Aduga thamoi pena kapchara'i. Chingkai su wakat pham laitraba kairaba thamoi magi waroldi achikpada tainai haibaduni. Atiyada thokliba thajama bu yenglaga miludagi pirang masu sinthara'i. Soni, ai su khange. Mapuroi thawoi bidrabi nupi amana kayang waramgani haibada. Adubu aigi thamoi sidadi mahak natana kanagi su nusibagi mami yasinaba ai pamde. Soni, nang aibu warau nuko. Dagi nusibi aina asumna wana leiraga nangidi apenba oiraba natra masira. Nangna aibu pami nusi thadok loi harambada ai ngasi su nang bungai ri ai gi thamoida nang natana atopa lamlanbi kanana mahot sinbadi khak yaro ye nang lao ai gi kairaba thamoise themjin biraro ai nang bu arowe kaigino nang na aibu asu mirai riba pendana pangdaba amagum kapcheri talaktuda kola malai Mit ki pidu satai thoklaga call du paikhatli. Chingkhaina. Hello. Confirm oiraba. Aina haiba thabak to. Nupa amana. Mayamba confirm oire. Plan tawba hauba yarani. Okay. Adudi thabak kudingmak pangthoknaba hairage. Yam cheksingadawne. Aikhoina tawriba thabaksa kanada su chingnahanba yade. Nupaduna. Phani yamba aikhoi yam cheksinna honajage. Chingkhaina. Handaki plan sida aigi thabak thauram kudingda ayetpa piriba SP poiraibo nupaduna mayamba adugidi thoina wabiruno nanaw loina tawjarake chingkhaina phare phare kona paw phawrake thamo cheksina layuko nupaduna hoi thamjarage yamba phone hek thamkhibaga chingkhai churup machai du pairaga amuktang sangna chinglaga maikhudu walauna kamthoi aduga sordu sangna hondoi DGP Aigi thabak thauram khudingda ayet papiriba nang aina lemna khak tharoi next nangi yet thangba pambok oiriba SP poire achungba pamba mahakti malem sida leiba chanaroi ngaiak wakhal khalaba tungda chingkai magi kada changai aduga thariba sofa duda tumthakre Soni chingkai na changakpadu khangi adubu hanna yengludre tamo nangdegi poroibane Nangdi aigi pumnamakni aigi sorne ai tamona tana atopa kanabu nusiba pamludiye ai khangkini ngamganiye pumnamak penthokpa ai tamogina famda hairoye tamo ai bungak piyuko awabagi ahingdi sangi haibaduni ahingduma tumba yadana nongankre Matamdi lepa laitana chatli Noongma numidang wairam ama Roslyn college salakpagi lambida Nupa ama magi gari mamangda chensilai Roslyn gari du break khangpa faraga khami Yengkhalakbada poiraina nupa ama bu faraga phuba haurai Roslyn madu urubada masa pumba pakhatpa haibadu oikre mamit kuptana yengduna lai poirai nupa dubu phuba yaba phuraba tungda Nupadudagi beg ama lauraga Roslinda nokfe tawna yengamaga chatkre Kaino magise nupasidagi beg simuli male kayada mathong sadriminu ne sakta siga Roslyn matom ta khalli aduga gari du thauraga mayumda hankre Somda poire beg adu ahal khara hanuba amada pirami poireina Pabo se beg sida leire ahal duna Ibunga nahak leiramdradi ai ngasi yumda hanba yaramloi aisa brickfield da thabak suba yawbane
ꯃꯦꯅꯦꯖꯔꯗꯒꯤ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯃꯌꯥꯝꯗ ꯌꯦꯟꯊꯣꯛꯅꯕ ꯂꯧꯔꯨꯕꯅꯦ ꯏꯕꯨꯡꯉꯣ ꯃꯇꯨꯡꯗꯁꯨ ꯑꯐꯕ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯌꯨꯀꯣ ꯏꯆꯥꯒꯤ ꯂꯃꯟ ꯑꯃꯗꯤ ꯇꯣꯟꯁꯤꯜꯂꯦ ꯄꯣꯏꯔꯩꯅ ꯄꯥꯕꯨꯡ ꯑꯗꯨꯃꯥꯏ ꯍꯥꯏꯕꯤꯒꯅꯣ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯍꯟꯕꯤꯔꯣ ꯀꯩꯁꯨ ꯋꯥꯕꯤꯔꯨꯔꯅꯨ ꯑꯍꯜꯗꯨꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯄꯩꯁꯥꯁꯤꯡꯁꯦ ꯃꯌꯥꯝꯅ ꯉꯥꯏꯍꯧꯔꯕꯅꯤ ꯄꯣꯏꯔꯩꯅ ꯍꯣꯏ ꯄꯥꯕꯨꯡ ꯑꯍꯜ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯄꯣꯏꯔꯩꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯄꯣꯏꯔꯩ ꯃꯥꯒꯤ ꯔꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯐꯤ ꯍꯣꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯐꯃꯨꯡꯗ ꯐꯟ ꯆꯣꯡꯈꯠꯂꯤ ꯋꯥꯈꯜꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯦ ꯃꯆꯤꯟꯗꯁꯨ ꯁꯨꯔ ꯇꯥꯗꯕ ꯏꯁꯩꯒ ꯍꯧꯅ ꯁꯛꯂꯛꯏ ꯃꯦꯃꯤꯅ ꯄꯥꯈꯪ ꯑꯔꯤꯕꯅ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯦ ꯏꯁꯩ ꯌꯥꯝ ꯁꯛꯅꯩ ꯍꯥꯏꯕꯅꯦ ꯁ꯭ꯋꯥꯏꯁꯦ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯗꯧꯕꯒ ꯌꯥꯎꯕ꯭ꯔꯥ ꯄꯣꯏꯔꯩꯅ ꯑꯇꯣꯝꯕꯤ ꯋꯥꯈꯜ ꯁꯥꯒꯠꯍꯧꯔꯀꯥꯟꯗꯀꯣ ꯇꯥꯟ ꯀꯥꯏꯍꯦ ꯅꯪ ꯁꯨꯕ ꯏꯁꯩꯗꯣ ꯐꯖꯗ꯭ꯔꯣ ꯅꯕꯨꯡꯅ ꯁꯛꯊꯔꯛꯑꯗꯤ ꯁꯤꯡꯒꯔꯒ ꯂꯣꯏ ꯀꯥꯏ ꯆꯦꯅꯤꯀꯣ ꯃꯦꯃꯤꯅ ꯐꯖꯩ ꯐꯖꯩ ꯁꯨꯔ ꯇꯥꯗꯕ ꯏꯁꯩꯗꯣ ꯇꯥꯕ ꯉꯝꯗ꯭ꯔꯕꯗꯣ ꯏꯉꯥ ꯏꯉꯦꯜꯒꯤ ꯅꯣꯡ ꯆꯨꯕꯗꯧꯅꯅꯦ ꯈꯣꯡꯗꯅ ꯍꯩꯊꯔꯛꯑꯅꯤ ꯄꯣꯏꯔꯩꯅ ꯁꯨꯔ ꯇꯥꯒꯦꯔꯥ ꯇꯥꯔꯣꯏꯒꯦꯔꯥ ꯁꯛꯑꯗꯤ ꯁꯛꯑꯦ ꯆꯔꯣꯏ ꯅꯪꯗꯤ ꯀꯥꯏꯗꯒꯤ ꯏꯁꯩ ꯇꯥꯕ ꯍꯩꯔꯅꯤꯒꯦ ꯃꯦꯃꯤꯅ ꯌꯥꯔꯦ ꯑꯔꯤꯕ ꯈꯨꯃꯨꯊꯣꯛ ꯃꯣꯟꯗ꯭ꯔꯪꯗ ꯇꯥꯎꯕ ꯃꯃꯤꯗ ꯉꯥꯎꯕ ꯂꯥꯞꯅ ꯁꯦꯟꯇꯔ ꯐ꯭ꯔꯦꯁ ꯇꯥꯔꯦꯅ ꯆꯦꯟꯁꯤꯜꯂꯒ ꯃꯀꯨ ꯑꯣꯏꯔꯕ ꯄꯣꯏꯔꯩꯅ ꯅꯪꯒꯤꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯁꯤꯐꯥꯎ ꯋꯥꯠꯂꯕꯅꯦ ꯍꯧꯖꯤꯛ ꯍꯣꯔꯣꯟ ꯀꯟꯅ ꯈꯣꯡꯅꯤꯡꯉꯕꯅꯤꯀꯣ ꯇꯤꯠ ꯇꯤꯠ ꯁꯠ ꯁꯠ ꯏꯪꯒꯤꯠꯇ ꯇꯥꯕꯤꯗ꯭ꯔꯗꯤ ꯕꯒ ꯂꯧꯈ꯭ꯔꯅꯤꯀꯣ ꯁꯥꯎꯕ ꯌꯥꯗꯦ ꯃꯕꯨꯡ ꯑꯔꯤꯕ ꯁꯛꯍꯧꯔꯣ ꯏꯁꯩꯗꯣ ꯌꯥꯝ ꯁꯥꯏ ꯅꯣꯡ ꯇꯥꯅꯕ ꯆꯠꯂꯦ ꯑꯩꯈꯣꯏꯗꯤ ꯀꯂꯤꯒꯤ ꯖꯨꯛꯇ ꯁꯛ ꯐꯖꯔꯨꯕꯅꯔ ꯈꯪꯗꯦ ꯒꯥꯔꯤꯁꯦ ꯈꯔ ꯌꯥꯡꯅ ꯊꯧꯅꯤꯡꯉꯤꯌꯦ ꯐꯖꯔꯨꯕ ꯏꯔꯥꯜ ꯑꯣꯏꯒꯗ꯭ꯔꯣ ꯁꯤꯕꯣ ꯃꯥꯡꯗ ꯀꯨꯏꯅ ꯊꯠꯆꯟꯕꯁꯦ ꯒꯥꯔꯤ ꯆꯤꯜꯂꯤ ꯒ꯭ꯌꯥꯟ ꯇꯥꯅꯁꯤꯀꯣ ꯃꯦꯃꯤꯒꯤ ꯍꯧꯅꯕꯤ ꯉꯥꯡꯗꯅ ꯊꯣꯛꯈꯤ ꯃꯃꯥꯏꯁꯦ ꯀꯥꯏꯗ ꯄꯥꯟꯒꯦ ꯁꯤꯕꯣ ꯑꯩꯁꯦ ꯃꯕꯨꯡꯅꯦꯕ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯁꯦ ꯀꯩꯅꯣꯕ ꯃꯁꯛꯅ ꯈꯔ ꯐꯖꯔꯗꯤ ꯐꯩꯌꯦ ꯑꯉꯥꯡꯅꯦꯅ ꯃꯃꯤꯠꯐꯥꯎ ꯄꯥꯡꯗ꯭ꯔꯦ ꯃꯌꯨꯝ ꯄꯥꯅꯤꯡꯕꯩ ꯋꯥꯈꯟꯒ ꯇꯧꯔꯤ ꯄꯣꯏꯔꯩꯁꯨ ꯃꯇꯣꯝꯇ ꯉꯥꯡꯗꯅ ꯂꯩꯍꯧꯏ ꯃꯃꯥꯅ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯤꯕꯨ ꯑꯩꯕꯨ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯎꯗ꯭ꯔꯒꯅ ꯀꯣꯏꯊꯤ ꯊꯤꯅꯅꯤ ꯎꯔꯒꯅ ꯍꯨꯏ ꯍꯧꯗꯣꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯃꯦꯃꯤꯅ ꯁꯤꯅꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯩꯕ ꯌꯣ ꯇꯥꯕ ꯇꯥꯕꯤ ꯍꯥꯏꯁꯦ ꯏꯃꯥꯈꯣꯏ ꯃꯇꯝꯗꯗꯤꯀꯣ ꯇꯥꯆꯧ ꯇꯥꯇꯣꯟ ꯀꯥꯏ ꯌꯧꯕꯤꯕꯅꯣ ꯀꯗꯣꯝ ꯆꯠꯄꯤꯔꯨꯕꯅꯣ ꯀꯥꯏꯅ ꯂꯩꯒ ꯀꯣꯠꯊꯗꯅ ꯃꯃꯥꯅ ꯏꯕꯦꯝꯃ ꯅꯪꯁꯦ ꯅꯕꯨꯡꯅ ꯆꯔꯣꯏ ꯀꯧꯔꯤꯁꯦ ꯃꯇꯤꯛ ꯆꯞ ꯍꯦꯛ ꯆꯥꯏ ꯅꯪꯒꯤ ꯅꯆꯤꯟꯁꯦ ꯁꯨꯛꯂꯦꯞ ꯍꯦꯛ ꯂꯦꯞꯇꯦ ꯌꯥꯔꯦ ꯆꯠꯂꯣ ꯑꯩ ꯀꯣꯛꯀ ꯉꯥꯎꯏ ꯑꯋꯣꯏꯕ ꯆꯥꯛ ꯑꯝꯇ ꯂꯣꯏꯁꯟꯒꯦ ꯃꯦꯃꯤꯅ ꯍꯣ ꯆꯠꯆꯔꯒꯦ ꯀꯨꯏꯔꯔꯣꯏ ꯑꯩꯁꯨ ꯌꯨꯝ ꯑꯁꯦꯡꯕꯗ ꯂꯥꯛꯑꯣꯅ ꯈꯥꯡꯉꯝꯗ꯭ꯔꯦꯕ ꯏꯃꯥꯒ ꯇꯥꯃꯣꯒ ꯅꯨꯡꯁꯤꯕꯩ ꯂꯩꯕꯩ ꯋꯥꯅꯦ ꯍꯧꯖꯤꯛꯇꯤ ꯆꯠꯂꯅꯤꯌꯦ ꯃꯃꯥꯅ ꯍꯩꯃꯥ ꯀꯩꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ ꯆꯠꯂꯣ ꯌꯥꯔꯦꯅꯦ ꯑꯩ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯒꯦ ꯃꯦꯃꯤ ꯋꯥꯗꯤ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯏꯁꯩꯗꯤ ꯇꯤꯈꯠꯇꯅ ꯁꯛꯑꯒ ꯊꯣꯛꯈꯤ ꯃꯤꯡꯁꯦꯜ ꯅꯤꯡꯉꯣꯜꯁꯤꯡꯅ ꯉꯥꯎꯖꯕ ꯃꯤꯡꯁꯦꯜ ꯑꯩꯅ ꯇꯣꯏꯅ ꯌꯦꯡꯂꯤꯕ ꯃꯤꯡꯁꯦꯜ ꯄꯣꯏꯔꯩꯅ ꯍꯣ ꯏꯃꯥ ꯑꯩꯈꯣꯏ ꯃꯤꯡꯁꯦꯜ ꯂꯣꯏ ꯀꯥꯏꯔꯦ ꯃꯄꯥꯟꯗ ꯐꯤ ꯐꯧꯕꯗꯨꯁꯨ ꯂꯧꯁꯜꯂꯣ ꯅꯣꯡ ꯃꯪꯁꯤꯜꯂꯛꯑꯦ ꯃꯥꯒꯤ ꯀꯥꯗꯒꯤ ꯇꯥꯅꯕ ꯂꯥꯎꯔꯛꯏ ꯄꯣꯏꯔꯩ ꯃꯇꯣꯝꯇ ꯑꯃꯨꯛ ꯅꯣꯛꯏ ꯇꯟꯖꯥꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯑꯦ ꯄꯣꯏꯔꯩ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯆꯤꯡꯈꯩꯅ ꯍꯦꯜꯂꯣ SP ꯒꯨꯗ ꯏꯚꯤꯅꯤꯡ ꯄꯣꯏꯔꯩꯅ ꯅꯪ ꯀꯅꯥꯅꯣ ꯑꯩ ꯆꯤꯡꯈꯩ ꯑꯦꯂꯥꯏꯁ ꯇꯣꯝꯊꯤꯟ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯏꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯑꯩ ꯆꯤꯡꯈꯩ ꯀꯅꯥꯅꯣ ꯈꯪꯗꯦ SP ꯑꯩꯕꯨ ꯁꯛ ꯈꯪꯉꯝꯃꯣꯏ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯈꯪꯐꯝꯁꯨ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯑꯩꯅꯗꯤ SPꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯑꯆꯨꯝꯕ ꯌꯥꯝꯅ ꯄꯥꯝꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯇꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯑꯆꯨꯝꯕ ꯇꯧꯒꯅꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯒꯅꯤ ꯄꯣꯏꯔꯩꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯥꯅꯕ ꯃꯇꯝ ꯂꯩꯇꯦ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯆꯤꯡꯈꯩꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯪꯅ ꯍꯦꯛꯇ ꯄꯤꯕ ꯉꯝꯂꯗ꯭ꯔꯣ ꯄꯣꯏꯔꯩꯅ ꯑꯣꯏ ꯅꯪ ꯀꯅꯥꯅꯣ ꯆꯤꯡꯈꯩꯅ ꯑꯩ ꯍꯥꯏꯖꯈ꯭ꯔꯦ ꯑꯩ ꯆꯤꯡꯈꯩꯅꯤ ꯑꯦꯂꯥꯏꯁ ꯇꯣꯝꯊꯤꯟ SP ꯑꯩꯅ SPꯗ ꯀꯣꯜ ꯇꯧꯖꯔꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 39ꯗꯒꯤ SPꯅ ꯂꯤꯗ ꯇꯧꯔꯒ ꯐꯥꯈꯤꯕ ꯄꯣꯠꯇꯣ ꯑꯩꯒꯤꯅꯦ ꯌꯥꯝ ꯁꯦꯡꯅ ꯏꯁꯥꯅ ꯆꯝꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯗꯨ ꯈꯔ ꯊꯨꯅ SPꯅ ꯄꯤꯊꯣꯛꯄꯤꯔꯛꯑꯣ ꯑꯣ ꯑꯩꯅ ꯊꯤꯔꯛꯄ ꯍꯨꯔꯥꯟꯕꯗꯨ ꯅꯪ ꯑꯣꯏꯔꯦ SP ꯍꯨꯔꯥꯟꯕꯗꯤ ꯑꯩ ꯅꯠꯇꯦ ꯑꯩꯒꯤ ꯏꯔꯜꯅꯤ ꯄꯣꯠꯇꯣ SPꯅ ꯂꯧꯈꯤꯕ ꯃꯇꯝꯗ ꯏꯁꯥꯗ ꯍꯥꯏꯕꯤꯔꯝꯕ꯭ꯔꯣ ꯍꯨꯔꯥꯟꯕꯗꯤ SP ꯅꯪꯅꯦ SP ꯄꯣꯏꯔꯩ ꯍꯦ ꯌꯨ ꯕꯥꯁꯇꯔꯗ ꯗꯦꯠꯁ ꯃꯥꯏ ꯗ꯭ꯌꯨꯇꯤ ꯆꯤꯡꯈꯩꯅ ꯃꯤꯁꯇꯔ SP ꯏꯪꯂꯤꯁ ꯌꯥꯝ ꯉꯥꯡꯗꯨꯗ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯜꯅꯦ ꯇꯞꯅ ꯑꯗꯨꯝ ꯏꯃꯥꯂꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯄꯣꯏꯔꯩꯅ ꯑꯣꯏ ꯅꯪ ꯃꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯅꯦ
ꯅꯪꯕꯨ ꯊꯦꯡꯅꯕ ꯃꯐꯝꯗ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣ ꯅꯪ ꯆꯤꯡꯈꯩꯅ ꯃꯤꯁꯇꯔ ꯄꯣꯏꯔꯩ ꯑꯩꯒ ꯅꯪꯒ ꯌꯥꯝ ꯈꯦꯠꯅꯩ ꯅꯣꯏꯅ ꯒꯣꯔꯃꯦꯟꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯅꯥꯏ ꯑꯩꯅ ꯅꯈꯣꯏ ꯃꯤꯅꯥꯏ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯅꯕ ꯂꯝꯕꯤ ꯏꯁꯣꯔꯒꯤ ꯈꯨꯌꯥ ꯌꯧꯖꯅꯕ ꯁꯤꯟꯕꯤꯔꯤꯕ ꯃꯤꯁꯛꯇꯨꯅꯦ ꯄꯣꯏꯔꯩꯅ ꯅꯪꯒꯤ ꯑꯀꯨꯞꯄ ꯗꯤꯇꯦꯜꯁꯇꯣ ꯑꯩꯅ ꯇ꯭ꯔꯦꯁ ꯇꯧꯕꯗ ꯑꯔꯨꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨ ꯆꯤꯡꯈꯩꯅ ꯂꯝꯍꯨꯏ ꯃꯀꯣꯟꯗ ꯌꯦꯅꯥꯎ ꯂꯪꯁꯤꯟꯕꯗ ꯆꯤꯡꯈꯩ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯅꯪꯅ ꯊꯤꯒꯠꯅꯤꯡꯉꯒ ꯊꯤꯒꯠꯂꯣ ꯅꯪꯅ ꯑꯩꯕꯨ ꯇ꯭ꯔꯦꯁ ꯇꯧꯕ ꯉꯝꯃꯣꯏ ꯁꯤꯃꯗꯤ ꯍꯥꯏꯕꯤꯔꯝꯒꯦ ꯅꯝꯕꯔꯁꯤ ꯏꯕꯣꯍꯜꯒꯤ ꯃꯤꯡꯗ ꯂꯩꯕꯅꯤ ꯆꯠꯂꯒ ꯐꯥꯔꯨꯆꯣ ꯏꯕꯣꯍꯜꯗꯣ ꯑꯗꯨ ꯅꯠꯇꯅ ꯒꯚꯔꯟꯃꯦꯟꯠꯒꯤ ꯍꯨꯏ ꯅꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯃꯄꯨꯅ ꯈꯣꯡꯉꯣ ꯍꯥꯏꯔꯒ ꯈꯣꯡꯕ ꯍꯨꯏ ꯅꯣꯏꯅ ꯄꯣꯏꯔꯩꯅ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯝ ꯍꯥꯏꯕꯗꯣ ꯀꯥꯎꯒꯅꯨ ꯆꯤꯡꯈꯩꯅ ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯀꯅꯤ ꯅꯪꯅ ꯅꯦꯠꯋꯥꯔꯛ ꯄꯤꯔꯤꯕ ꯀꯝꯄꯅꯤꯗꯩ ꯗꯤꯇꯦꯜꯁ ꯂꯧꯒꯅꯤ ꯑꯃꯗꯤ ꯇ꯭ꯔꯦꯀꯤꯡ ꯇꯧꯅꯕ ꯍꯣꯠꯅꯒꯅꯤ ꯃꯁꯤꯗꯤ ꯁꯤꯝꯄꯜ ꯂꯣꯖꯤꯛꯅꯤ ꯑꯄꯪ ꯅꯪꯅ ꯈꯟꯗ꯭ꯔꯤꯉꯩ ꯑꯩꯅ ꯋꯥꯈꯜ ꯃꯃꯥꯡ ꯊꯥꯔꯒ ꯆꯠꯂꯦ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ SB ꯑꯩꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯝ ꯄꯤꯔꯤ ꯀꯩꯒꯨꯝꯕ ꯃꯇꯝꯁꯤꯗ ꯅꯍꯥꯛꯅ ꯄꯤꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡ ꯅꯁꯥꯅ ꯌꯥꯖꯧ ꯊꯝꯖꯔꯒꯦ SB ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯤ ꯄꯣꯏꯔꯩꯅ ꯍꯜꯂꯣ ꯍꯜꯂꯣ ꯑꯣ ꯁꯤꯠ ꯍꯨꯔꯥꯟꯕ ꯆꯤꯡꯈꯩ ꯑꯩꯅ ꯅꯪꯕꯨ ꯂꯦꯝꯗ ꯈꯛ ꯊꯥꯔꯣꯏ ꯄꯣꯏꯔꯩ ꯌꯥꯝ ꯁꯥꯎꯅ ꯇꯧꯔꯛꯈꯤꯕ ꯀꯣꯜꯗꯨꯒꯤ ꯅꯝꯕꯔꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯅꯝꯕꯔꯗꯨ ꯑꯗꯨꯝ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯗ꯭ꯔꯦ ꯄꯣꯏꯔꯩ ꯌꯥꯝ ꯁꯥꯎꯅ ꯃꯁꯥꯗꯨ ꯂꯩꯐꯝ ꯈꯪꯗꯅ ꯃꯥꯒꯤ ꯀꯥꯗ ꯁꯤꯟꯕ ꯊꯨꯡꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤ ꯁꯣꯝꯗ ꯆꯤꯡꯈꯩꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯨ ꯃꯃꯥꯅ ꯂꯣꯏꯅ ꯇꯥꯍꯧꯔꯦ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯉꯛꯏ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯉꯁꯤ ꯉꯔꯥꯡꯁꯦ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯃꯄꯥꯟꯒ ꯏꯊꯣꯛ ꯊꯣꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯣꯝꯗ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯊꯕꯛ ꯈꯔ ꯆꯤꯟꯕꯒꯤꯅꯦ ꯏꯃꯥꯟꯅꯕ ꯈꯔ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤꯅꯦ ꯃꯤ ꯀꯌꯥꯗ ꯃꯤꯅꯝꯂꯕꯁꯨ ꯅꯃꯥ ꯑꯩꯉꯣꯟꯗꯗꯤ ꯃꯤꯅꯝꯒꯦ ꯈꯟꯒꯅꯨ ꯅꯁꯥꯒꯤ ꯅꯨꯡꯉꯥꯏꯅꯕ ꯈꯟꯕꯗ ꯀꯅꯥꯒꯨꯝꯕ ꯈꯔꯗ ꯆꯩꯅꯥ ꯄꯤꯒꯦꯁꯨ ꯈꯟꯒꯅꯨ ꯏꯃꯥ ꯑꯩ ꯍꯧꯖꯤꯛ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗꯦ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕꯅꯦ ꯑꯩꯅ ꯉꯁꯤ ꯍꯣꯠꯅꯔꯤꯕ ꯄꯨꯝꯕꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯥꯏꯔꯕ ꯃꯤꯁꯤꯡꯁꯦ ꯁꯪꯒ ꯇꯧꯔꯒ ꯀꯩꯗꯧꯔꯨꯅꯤ ꯃꯇꯝꯁꯦ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯟꯅꯔꯕ ꯃꯇꯝꯅꯤ ꯅꯪꯒꯤ ꯅꯃꯤꯠꯇꯨ ꯄꯤꯔꯛꯎ ꯑꯩꯉꯣꯟꯗ ꯍꯥꯞꯀꯦ ꯍꯥꯏꯕ ꯃꯇꯝꯅꯤ ꯑꯩ ꯏꯃꯥꯅ ꯄꯥꯝꯗꯕ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯃꯥꯅ ꯑꯄꯥꯝꯕ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯅꯃꯧꯁꯨ ꯂꯧꯔꯦꯗꯅ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯉꯥꯡ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯄꯩꯁꯥ ꯈꯛꯇꯅ ꯌꯥꯗꯕ ꯃꯇꯝꯁꯨ ꯌꯥꯎꯔꯛꯀꯅꯤ ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤ ꯋꯥꯔꯛꯄꯤꯅꯕ ꯌꯥꯝꯃꯕꯅꯤ ꯐꯔꯦ ꯐꯔꯦ ꯄꯣꯊꯥꯖꯔꯣ ꯏꯃꯥ ꯊꯣꯛꯑꯒꯦ ꯍꯣꯏ ꯏꯃꯥ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯋꯥꯈꯟꯗꯨ ꯂꯩꯇꯥꯗꯕꯒꯨꯝ ꯇꯧꯔꯛꯏ ꯉꯁꯤꯁꯨ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯍꯣꯡꯕ ꯂꯩꯇ꯭ꯔꯤ ꯅꯃꯥ ꯑꯩꯕꯨꯁꯨ ꯋꯥꯔꯧꯔꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯂꯥꯟꯖꯗ꯭ꯔꯕꯤ ꯏꯃꯧꯗ ꯅꯪꯅ ꯑꯋꯥꯕ ꯄꯤꯕꯗꯤ ꯅꯪ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯒꯅꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯀꯩꯗꯧꯕꯒꯦ ꯏꯃꯥꯒꯤ ꯈꯟꯊꯍꯧꯗ꯭ꯔꯕ ꯋꯥꯈꯜ ꯑꯃꯅ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯄꯤꯔꯔꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯄꯣꯏꯔꯩ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯩꯐꯝ ꯈꯪꯖꯗꯦ ꯁ꯭ꯇꯦꯁꯟꯗ ꯆꯠꯅꯕ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯏ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯊꯣꯛꯂꯛꯑꯗꯤ ꯏꯃꯥ ꯊꯕꯛ ꯑꯃ ꯂꯩꯕꯒꯤꯅꯦ ꯅꯆꯥ ꯆꯠꯂꯨꯈꯤꯒꯦ ꯏꯕꯨꯡꯉꯣ ꯆꯥꯛꯅ ꯀꯝꯗꯧꯕ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯆꯥꯗꯦ ꯏꯃꯥ ꯑꯩ ꯑꯥꯗ ꯑꯗꯨꯝ ꯆꯥꯔꯨꯔꯒꯦ ꯐꯔꯦ ꯐꯔꯦ ꯆꯥꯗꯕꯗꯤ ꯇꯧꯅꯨꯀꯣ ꯅꯁꯥ ꯁꯣꯛꯀꯅꯤ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ ꯃꯥꯡꯒꯣꯜ ꯑꯣꯏꯌꯨ ꯏꯆꯥꯁꯤꯗꯤ ꯍꯣꯏ ꯏꯃꯥ ꯄꯣꯏꯔꯩ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯃꯥꯗꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯀꯔꯝ ꯊꯣꯛꯑꯗꯣꯏꯅꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯤꯡꯕꯁꯤꯕꯣ ꯃꯇꯝꯁꯤꯅꯒ ꯃꯔꯣꯜ ꯑꯃ ꯏꯁꯥꯁꯦ ꯄꯪꯄꯥꯗ ꯄꯥꯈꯠꯂꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯁꯤꯟꯅꯕ ꯁꯤꯟꯕꯅ ꯐꯔꯅꯤ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕꯤꯒ ꯂꯩꯕ ꯖꯥꯠꯂꯥ ꯑꯩ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯒꯦ ꯃꯤꯃꯤꯅ ꯑꯌꯨꯛꯁꯤꯗ ꯄꯂꯦꯝ ꯀꯩ ꯃꯣꯟꯗ꯭ꯔꯪꯅꯣ ꯁꯥꯟꯅꯕꯤꯔꯝꯃꯤꯁꯤꯕꯣ ꯀꯔꯝꯕ ꯆꯦꯅꯦꯜꯅꯣ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯉꯣꯟꯗ ꯄꯥꯎꯗꯝꯕꯤꯌꯨꯗꯣ ꯄꯂꯦꯝ ꯁꯤꯅ ꯑꯃꯨꯛ ꯀꯗꯣꯝꯗꯒꯤꯅꯣ ꯑꯃꯒꯤ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯑꯃ ꯑꯃꯨꯛ ꯐꯩꯖꯤꯜꯂꯛꯑꯦ ꯀꯣꯛꯄꯨ ꯉꯥꯎꯏ ꯑꯩ ꯇꯥꯃꯣꯒꯤ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤꯅꯣ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯍꯥꯏꯕꯤꯒꯦ ꯂꯣꯏꯅ ꯍꯥꯏꯕꯤꯒꯦꯁꯦ A to Z ꯂꯣꯏ ꯈꯪꯉꯦꯕ ꯈꯪꯅꯤ ꯅꯪ ꯌꯥꯝ ꯈꯪꯅꯤꯀꯣ ꯑꯔꯥꯝꯐꯝ ꯐꯝꯕꯤꯅꯤꯅ ꯏꯆꯥꯗꯤ ꯑꯗꯨꯕꯨꯗꯤ ꯄꯂꯦꯝꯒꯤ ꯅꯆꯥ ꯑꯇꯣꯝꯕꯤꯅꯤꯗꯅ ꯌꯥꯔꯦ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯠꯇꯦ
नखोई तामो सिबु मागा खंगनजबीगा लेबजालो मयु मकई पानबा मतम हेनखिदौरे तो अदुनेबा अइना ngसाइना असि तारकनिसे खंगबनेबा कदाइदगी खंगनजबीनोदा मसकना मरोल अमा नोंसा मानबने मओंग मतौदुगा फिंगी खुफिंगदुगा नुपीना तामो उबदा कीदना लोइ चेनरबने करिगुंबा माना लेति हाइरबदी इमाना अमा सिंदना लुहोंबिनीदना मतम हेंदोकपदी फते इमा अमदी लेबने तामोने अम ngौजबा पामजबा एकोई कॉलेज की मैडम ने मसकदी वाव खुफाजमा पुरा लाइगी मचाने लाइक हेबदसु मईने गोल्ड मेडलिस्ट ने असेंग ब्रोइबेमा करी लमदगिनो नोई मैडम दुबो इमा चपचाबदी खंगदे कैसाम पातैनी दी हाइनबने अदा एकोई तामोगदी खंगनद्रिबा माले खंगनबा हाइदुना कोना लाअदौनी इचानबु पामदी इमा चटलगा इमा वइजरगे हेक्ता हाइरुदौरिबने हाइनारो ऐसु लंबी चिंदना गाड़ी से थौबा याद्रे बगन हेक लौबदुसु नुंगाइते मसी ममाइसे कया लेकाय खंगदिनो यारे कॉलेज चतोय नत्रो लोइसनजरुरो हाइंगांबिया चरोय ओलनुको खरा लिरी खोइरिना इंग तप्प तमुने नंगबो ए ऐसे वायांग वांगबा तारबनेबा फरे ngangaroy aisu nupi ing tapigi mo ang hadabida yam haizani ngasidagi haujiktagi yengo ima nacha college kadawre chak to loisinbiro ai firo lamta hongjarukhige marai gadu haifet kolaga mamada hairamlaga changki masi angangse kayada no yengune nangda mu kadom tho adawriba ho mamang thonglom da thoktradi maning thongda tho o hairo palema photpi lao duna changkhre mamana thida angau biside somda porei mana lakpada nganman khibana DGP la amdri magi ka da changaktuna ngaya wakhan khanduna phami jingkai nangna duk yamna fattaba thabok tawraga karigi nasana nasabu amuk haidok sadriba aduga kaigi aina nangbu thiba fangloi hariba wakhan ngaya khallaga Poirei DCP ki room da changai. Poirei na, may I come in, sir? Yes, come in. Take your seat. Thank you, sir. SP, kay pau lai ra. Sir, ekoi na thirak pa yamna ba drugs indugi mapu lai ri. Kare, chumlabra SP, nang na hari sir. Hoi, achumbani sir. Madugi praman nang piba ngamadra. Sir, mahag yamna loksing leiba misak amane. Magi thabak kudingda apan ba pirakpa mi kudingmak. Laman kumba mini ngarang numidang wairam aingolda call tawra ame aigi number na matau karamna kanada gi lawbano haiba ai khangde sir mana ngarang call tarakpada hairakpa wai singda amukta tabiyo aigi auto voice record ta hobane sir poeina ngarang singkhaiga mahaka sanakiba wari pumba DGP da phone tu piduna tahalli SP mahaki wai sing asina takpada mahak aikoida laman kharadi khumdauri haibasini achumbani sir adubu sir mana ki hanbada ki duna chenbade aidi pamde sir achumbagi damak thawai sa thadoklasu thadokjage good nang boina thagale maduni police officer amagi mathau nasada chingnaba laigano lakadaba tholakpa khuding maheunaba ngamgadabane nangi kokta upiba tu pisida asoki chakra sa prime minister fawba uppagi permission laite I am proud of you sir Madam Pumbada, aikoi fatabasing adugi makutta tadanaba honasi. Chomi, huran mamakoi huran bagi thabak adum tarakani. Aduga, mahakanano karamba minu haina tidokpa mathau tai. Sir, madugi damaktadi athuba matamda ai mabu puthokpa ngamnaba honajage. Aina nangbu thajai, nangna soidana ngamgani. Adubu mahak yamna singba misakni. Yam educated oiba mini. Mabu aikoina thiba haibasa araibadi nate. Sir, Huran bana kayang kuina load kane ai mabu fangnaba thigani phare aikhoi gi pawmi khara su thadok tuna khangdok na bohnarasi san magladi huran batanaradi line thokpane huran ba fa bai basa aikhoi su huran bugum chatpa natraga kai fa gi khaladi magi machinja thadok laga lang thakadabani sir adudi ayamo phamlam badagi hagolai aduga DCP duda salute tawram laga tholai Somda chingkai matau karamna magi drugs singdu lauthokani haiba wakhalsi khanduna famli Sonina tamo angang ama tamo bu na balae changala ura
ꯆꯪꯍꯜꯂꯛꯑꯣ ꯁꯣꯅꯤ ꯊꯣꯛꯈꯤꯕꯒ ꯅꯨꯄꯥ ꯑꯃ ꯆꯪꯉꯛꯏ ꯍꯦꯟꯕꯅ ꯇꯥꯃꯣ ꯅꯅꯥꯎ ꯂꯥꯛꯆꯔꯤꯌꯦ ꯆꯤꯡꯈꯩ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯉꯛꯏ ꯍꯦꯟꯕ ꯅꯪ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯎꯗꯕ ꯀꯨꯏꯔꯦꯗ ꯍꯦꯟꯕꯅ ꯇꯥꯃꯣ ꯅꯅꯥꯎꯁꯤ ꯅꯍꯥꯟꯈꯩ ꯊꯕꯛ ꯌꯥꯝꯃꯟꯗꯅ ꯇꯥꯃꯣ ꯈꯣꯏꯗꯒ ꯂꯥꯛꯄ ꯀꯌꯥ ꯁꯪꯉꯨꯗ꯭ꯔꯤ ꯑꯗꯣ ꯉꯁꯤ ꯐ꯭ꯔꯤ ꯑꯣꯏꯔꯦꯅ ꯀꯣꯏꯊꯣꯔꯛꯏꯅꯦ ꯆꯤꯡꯈꯩꯅ ꯍꯣꯏꯅꯦ ꯁꯨꯃꯥꯏ ꯈꯔ ꯀꯣꯏꯊꯣꯔꯛꯎꯅꯦ ꯏꯅꯥꯎꯗꯤ ꯎꯗ ꯀꯨꯏꯕꯩꯔ ꯀꯩꯅꯣ ꯅꯁꯛꯀꯗꯣ ꯈꯪꯐ ꯐꯖꯊꯣꯛꯑꯝꯃꯦ ꯍꯦꯟꯕꯅ ꯇꯥꯃꯣ ꯁꯤꯃ ꯋꯥꯔꯤꯗꯤ ꯌꯥꯏꯍꯦ ꯁꯤꯗꯩꯗꯤ ꯇꯥꯃꯣ ꯅꯅꯥꯎ ꯇꯣꯏꯅ ꯂꯥꯛꯑꯗꯣꯏꯅꯦ ꯑꯗꯣ ꯇꯥꯃꯣꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯦꯟꯒꯠꯂꯝꯃꯦ ꯈꯜꯂꯛꯄ ꯑꯃ ꯌꯥꯎꯔꯦꯀꯣ ꯇꯥꯃꯣ ꯆꯤꯡꯈꯩꯅ ꯑꯩꯗꯤ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯈꯜꯂꯤꯗ ꯁꯣꯅꯤ ꯖꯨꯁ ꯒ꯭ꯂꯥꯁ ꯑꯅꯤ ꯄꯥꯏꯔꯒ ꯆꯪꯉꯛꯏ ꯁꯣꯅꯤꯅ ꯏꯕꯨꯡꯉꯣ ꯁꯦ ꯖꯨꯁꯁꯦ ꯊꯛꯁꯤ ꯇꯥꯃꯣꯒꯤꯅ ꯁꯤꯗ ꯂꯩꯔꯦ ꯆꯤꯡꯈꯩꯅ ꯊꯝꯃꯣ ꯍꯦꯟꯕ ꯖꯨꯁꯁꯦ ꯄꯥꯏꯌꯣ ꯁꯣꯅꯤ ꯅꯪꯁꯨ ꯁꯤꯗ ꯐꯝꯃꯣ ꯆꯤꯡꯈꯩꯅ ꯌꯥꯝ ꯊꯥꯖꯗꯅ ꯀꯧꯔꯛꯄꯗꯨꯗ ꯁꯣꯅꯤ ꯑꯉꯛꯄ ꯑꯃ ꯌꯥꯎꯅ ꯆꯤꯡꯈꯩꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯌꯥꯝ ꯇꯞꯅ ꯐꯝꯊꯔꯛꯏ ꯆꯤꯡꯈꯩꯅ ꯌꯦꯡꯉꯣ ꯏꯅꯥꯎꯁꯦ ꯅꯨꯡꯁꯤꯈ꯭ꯔꯕ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏ ꯗꯇꯥ ꯂꯩꯔꯝꯃꯤꯅꯦ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯐꯥꯔꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯇꯤꯟꯅꯔꯝꯕ ꯄꯥꯕꯨꯡꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯒꯤ ꯃꯆꯥꯅꯦ ꯍꯦꯟꯕꯅ ꯏꯇꯩꯃ ꯇꯥꯃꯣꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯑꯩ ꯃꯄꯥꯟꯗ ꯀꯝꯄꯅꯤꯒꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯦ ꯑꯗꯨꯅ ꯌꯥꯎꯕꯁꯨ ꯅꯪꯍꯧꯗ꯭ꯔꯦ ꯑꯃꯨꯛꯇ ꯂꯥꯛꯀꯦ ꯇꯧꯕꯅꯦ ꯅꯅꯥꯎꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯍꯦꯛꯇ ꯉꯝꯗꯕ ꯁꯣꯅꯤꯅ ꯍꯩꯃꯥ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯨꯔꯤꯁꯦ ꯁꯥꯎꯅꯨꯀꯣ ꯍꯦꯟꯕꯅ ꯏꯇꯩꯃꯅ ꯈꯪꯗꯕꯕꯨ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯁꯥꯎꯗꯤꯌꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯈꯪꯅꯔꯕꯅꯤꯅ ꯀꯅꯥꯅꯣ ꯍꯪꯉꯔꯣꯏ ꯃꯊꯪꯗꯗꯤ ꯁꯣꯅꯤꯅ ꯍꯣꯏ ꯑꯗꯣ ꯍꯦꯟꯕ ꯅꯣꯏ ꯇꯥꯃꯣꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ ꯑꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯆꯥꯛꯀ ꯆꯥꯈꯤꯗꯧꯅꯤ ꯏꯇꯩꯃ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯍꯦꯟꯕꯅ ꯍꯣꯏ ꯏꯇꯩꯃ ꯆꯥꯔꯨꯔꯒꯦꯅ ꯂꯥꯛꯑꯕꯅꯤ ꯏꯇꯩꯃ ꯁꯣꯅꯤ ꯍꯦꯛ ꯆꯪꯈꯤꯕꯒ ꯍꯦꯟꯕ ꯆꯤꯡꯈꯩꯗ ꯐꯠ ꯑꯣꯟꯁꯤꯜꯂꯛꯏ ꯇꯥꯃꯣ ꯊꯥꯏꯅ ꯑꯩꯅ ꯇꯥꯃꯣ ꯍꯣꯏꯗ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯄ ꯑꯍꯤꯡꯒ ꯂꯩꯕ ꯃꯇꯝꯗꯗꯤ ꯇꯥꯃꯣꯁꯦ ꯏꯇꯩꯃ ꯑꯃ ꯀꯔꯤ ꯃꯃꯤꯡꯗꯣ ꯀꯥꯎꯈ꯭ꯔꯦꯅꯦ ꯀꯔꯤꯕ ꯑꯁ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯗꯣ ꯄꯠꯇꯠꯅ ꯅꯨꯡꯁꯤꯅꯈꯤꯗꯥꯏꯅꯦ ꯑꯗꯣ ꯑꯩꯗꯤ ꯉꯁꯤ ꯏꯇꯩꯃ ꯑꯃ ꯂꯩꯔꯝꯕꯁꯤꯗ ꯉꯛꯎꯔꯦ ꯆꯤꯡꯈꯩ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯊꯔꯛꯏ ꯍꯦꯟꯕ ꯃꯁꯤꯅꯦ ꯄꯨꯟꯁꯤꯒꯤ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯍꯥꯏꯕꯗꯣ ꯇꯥꯃꯣ ꯃꯇꯧ ꯀꯔꯝꯗꯅꯣ ꯃꯁꯤꯕꯣ ꯍꯦꯟꯕ ꯋꯥꯔꯤꯁꯤ ꯌꯥꯝ ꯁꯥꯡꯉꯤ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏ ꯍꯣꯏ ꯇꯥꯃꯣ ꯑꯗꯣ ꯍꯥꯏꯗꯕꯗꯤ ꯌꯥꯔꯣꯏꯀꯣ ꯆꯤꯡꯈꯩ ꯅꯣꯛꯂꯒ ꯍꯥꯏꯒꯦ ꯅꯣꯡꯃ ꯐꯖꯅ ꯐꯝꯃꯒꯅꯦ ꯂꯤꯔꯒꯦ ꯑꯗꯣ ꯉꯁꯤꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯁꯨ ꯆꯥꯛꯀ ꯆꯥꯔꯒ ꯍꯜꯂꯣꯀꯣ ꯍꯦꯟꯕꯅ ꯇꯥꯃꯣ ꯀꯣꯟꯅ ꯅꯣꯡꯃ ꯂꯥꯛꯑꯒꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯟꯈꯤꯕꯗ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯎꯅꯒꯗꯕ ꯂꯩꯔꯤꯌꯦ ꯅꯪꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯀꯝꯗꯧꯔꯤꯅꯣ ꯍꯣꯏ ꯐꯔꯦ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯈꯔ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯇꯝꯗ ꯄꯨꯟꯅ ꯄꯤꯛꯅꯤꯛ ꯑꯃ ꯆꯠꯄ ꯍꯥꯏꯗꯨꯅꯤꯀꯣ ꯇꯥꯃꯣ ꯑꯗꯨꯅꯕꯨ ꯐꯔꯦꯅꯦ ꯑꯩ ꯅꯣꯡꯃ ꯁꯤꯜꯂꯛꯑꯒꯦ ꯑꯗꯣ ꯇꯥꯃꯣ ꯑꯩꯁꯨ ꯊꯦꯡꯉꯅꯤ ꯃꯤ ꯎꯅꯒꯗꯕꯁꯨ ꯂꯩꯕꯅꯤꯅ ꯍꯟꯅꯕ ꯇꯧꯔꯒꯦ ꯐꯔꯦ ꯍꯜꯂꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯂꯨꯀꯣ ꯇꯥꯃꯣ ꯒ꯭ꯌꯥꯟꯒꯤ ꯋꯥꯗꯤ ꯅꯅꯥꯎ ꯇꯥꯃꯟꯗꯅ ꯃꯈꯥ ꯌꯧꯈ꯭ꯔꯦ ꯆꯤꯡꯈꯩꯅ ꯃꯁꯤꯅꯦ ꯉꯥꯡꯊꯣꯔꯛꯄꯁꯤꯗꯤꯀꯣ ꯑꯗꯨꯅꯤ ꯑꯩꯒꯤ ꯏꯅꯥꯎꯁꯤꯗꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯍꯧꯔꯒꯦꯀꯣ ꯍꯣꯏ ꯇꯥꯃꯣ ꯅꯅꯥꯎ ꯆꯠꯂꯨꯈꯤꯒꯦ ꯍꯦꯟꯕ ꯆꯠꯈꯤꯕꯒ ꯆꯤꯡꯈꯩ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯁꯣꯝꯗ ꯁꯣꯅꯤꯗꯤ ꯉꯁꯤ ꯆꯤꯡꯈꯩꯅ ꯃꯤꯡꯒ ꯀꯧꯔꯛꯄꯗꯨꯗ ꯍꯔꯥꯎꯃꯟꯗꯅ ꯃꯁꯥꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯤ ꯏꯃꯨꯡꯗ ꯆꯤꯡꯈꯩꯅ ꯆꯪꯉꯛꯄꯗꯨꯗ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯁꯣꯅꯤꯅ ꯇꯥꯃꯣ ꯀꯩꯒꯨꯝꯕ ꯑꯝꯇ ꯆꯤꯡꯈꯩꯅ ꯀꯩꯅꯣ ꯍꯥꯏꯌꯣ ꯇꯥꯃꯣ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯣꯡꯃꯇ ꯋꯥꯔꯤꯐꯥꯎ ꯐꯖꯅ ꯁꯥꯟꯅꯗꯦ ꯑꯩꯒꯤ ꯃꯤꯡꯐꯥꯎ ꯀꯧꯕꯤꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯉꯁꯤ ꯇꯥꯃꯣꯅ ꯌꯥꯝ ꯊꯥꯖꯗꯅ ꯑꯩꯒꯤ ꯃꯤꯡ ꯀꯧꯗꯨꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯉꯁꯤꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯦ ꯑꯗꯨꯔ ꯅꯪꯅ ꯍꯥꯏꯒꯦ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯣ ꯑꯩꯗꯤ ꯍꯦꯟꯕꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯈꯜꯂꯒ ꯅꯪꯒꯤ ꯃꯤꯡ ꯀꯧꯈꯤꯕꯅꯦ ꯑꯩꯅ ꯅꯪꯒꯤ ꯅꯃꯤꯡ ꯀꯧꯔꯦ ꯍꯥꯏꯅ ꯋꯥꯈꯜ ꯂꯥꯟ ꯈꯟꯒꯅꯣ ꯌꯥꯝ ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯨꯅꯨꯀꯣ ꯁꯣꯅꯤ ꯃꯀꯥ ꯂꯥꯝꯂꯝꯕ ꯃꯥꯏꯊꯣꯡ ꯆꯤꯡꯈꯩꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯥꯏꯊꯣꯡꯗꯨ ꯈꯪꯃꯛ ꯃꯛꯁꯤꯟꯈ꯭ꯔꯦ ꯇꯥꯃꯣ ꯑꯩ ꯍꯟꯖꯤꯟ ꯍꯥꯏꯅꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯅꯤꯡꯈꯤꯕꯗꯤ ꯉꯁꯤꯁꯨ ꯍꯣꯡꯗ꯭ꯔꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯅꯨꯡꯁꯤꯕꯅꯤ ꯀꯅꯥꯅꯁꯨ ꯃꯍꯨꯠ ꯁꯤꯟꯕ ꯈꯛ ꯌꯥꯔꯣꯏ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯍꯦꯟꯕ ꯅꯨꯡꯁꯤꯕ ꯀꯩꯁꯨ ꯌꯥꯎꯗꯦ ꯋꯥꯈꯜꯗꯤ ꯁꯥꯒꯠꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯒꯠꯄ ꯌꯥꯏ
अदुबु सागतलिबा वाखल खुदिंग असेंबो ओइरकनी हाइबदि लेते वाइसिंग असि हाइरमलगा चिंखै मागी कादा प्रप्रप चंकी सोनी वादी ngang ngamjada miludegi pirangna thamoi pathokna mapan thokna sintarakle lebliwa khongfamdu mafam hongdana tuminna asaba mitam amagum lepli mamaugi mataudu haife tumina leptuna yengi aduga tapna changsilai ibema kedaura aduda nathanta leptuna leiribade ima kesu tawdeda henbala amba tamoga wari sanaraga hankida ngairiye wadu thaidorei mamana khangkini khanna tarakliba mitki pidusu lona sasa taithoi haiba imadi thengna hodredana phare phare nathau tawzaruro manemsu mamaugi maong khangdaba nate adubu kari di hairuni macha nupagi maong duda soni su makha taramdana magi tawgadaba mathau singdu prap loisille mamau nupi changkhraba tungda चिंखै की मनाक्ता चंगई इबुंगा हेनबला आमे हाइबु करी हाइरमिनो सुम लाक्तब कुइनेना लाअम्बने हौजिकांदी थबकसु याम चिल्ले पागलाकप संग्रे हाइरमे ओ हानदी अखोय दत लेरमलिबने हौजिकती मागी थबकना यारक्ट्रे लोय चिनारे चिंखै ममाना nganglibadu tumina adum tari laptop tu puthoktuna kai kaino khara meli ibunga imaga sidi wa khara haige hayo ima aina sunjilaglaba matamdadi ichana amadi imauna seba tawduna nungaina leigani ahal oirakpa haibasa thaba khudingda mi amadi adum chenaradabani hojik leiriba kaliba sumna sumkalu haibadi yaroi चिंखै ममागी वादु ज्ञान ताई अदुबु मखा करिसु खुमदे इमुंगी सागैगी हाइबा मसुले सागै मुतपदी इमादी पामदे अइना याम हाइद्रसु इचाने हेना ज्ञान तारमगनी खले इमा कोना खनसे अंगांग अमा थमसे हाइरसु थमसे आई अस्वाइ फाउदा थोखिगे मफी सत होंदोकलगा मखा तारमदना गारीदु थौदोक्तुना थोखरे सोमदा नुमिदांग वाइरम रोसलिन कॉलेज हलकपगी लंबीदा पोरेंगान बलेतुना रोसलिन की गाड़ी दो खामई करीनो सिगी सोनोसिना गाड़ी अमो खामईसिना मागी गाड़ी याद्रे थिल्लोगा हाइरादी लोइरे है मथंता मुरुम सोली रोसलिन गाड़ी दगी तन तन्ना तपना कुमथरई पोरेना थैंक यू रोसलिन ए अदुना कईगे अइना हाइबा याबीबै कई यारिबा गाड़ी खामो हारगा खामिसिदे अस लोइरे घंटाना कोकचा अम हेक थिंगने तबना मथंता मुरुम सोली करीबा कना थेनेबा हाइदे कईगिनो गाड़ी खामो हाइसिबा गाड़ी खामो हाइबा याद्रा कईनो थबक याम चिनबिब्रा नोफेट कसु तौरगा येंगी होय चिल्ले कई सुनोनो मागिसिना खितंगदरा हाइरगा मागिसे गुली लोइकिबा माले याम नुंगाइबिदे सकता सिगा करीबा केम हाइदे कई हाइगे हाइबनो सच हाइरो खाइदना लेरनु होय हाइगे केदरगे याम ngainghamdaba tawno aina hoji thoklau hairade chenkiniko aise nangi khaifam oina khanbra nangna pangkhai khaibada yani haina khanbra kaino aduk yam kana sauna fingatli duba ingna tamna haina se mathong maram khangdaba nanga wari sananaba matam aingonda leite matungda aigi lambi thalakano फाइल थोक्तुना चटके तवी चलगे हारा अइना हागे हाइबा वादा हाइद्रिए हाइद्रसु यारे जुगा चाबा वादी ओइरमोय अंगाव फैगी टाइपता लंबीदा चटपा नंगना खाइबा याबा मी अमा थीरगने खाइहौरो नंगी मतमदो लेलहौरो ए अदुदी हाइमंद्रा हाइजौदा कुइद्रबने अंगाव फै इंगोंदा तामो काइना कौदोबा नंगीदो मी उसित्रिरा ऐसे नुपीनी केम तौबा ngamoroi खनब्रा मी अमा ओइरदिने नसा हाना कनानो खंजौ मिरेम ओइरगा मिंगोदगी पोलाअगा मुल्लगा लेगे हिंगे खनगनो मतुंगैगी लंबीदा लेरमदी कैदौगेंगो सक्ता सिगा लंबुई अपात हेक मानखे साउना हाइरमलगा गाड़ीदो काखतुना पोरेदा ममित खाना येंगलमलगा थौदुना चटखी पोरे nganba रोसलिनना थोखरिबा माइकैदु येंगदुना नोफेटका तौरगा येंगी माना सुमाई साउनागा येंगमगा चटखिबसिदे थमोइसे युरे ngawre thamoiga se loi paithue aduga kaino mana ingonda
ꯂꯝꯕꯤꯗ ꯆꯠꯄ ꯄꯣꯠ ꯃꯨꯟꯕ ꯀꯥꯏꯅ ꯍꯥꯏꯁꯤꯅ? ꯑꯣ, ꯑꯩꯅ ꯃꯥꯒꯤ ꯒꯥꯔꯤ ꯈꯥꯝꯃꯤꯁꯦ ꯄꯣꯠ ꯃꯨꯟꯒꯦ ꯀꯥꯏꯅ ꯈꯟꯕꯩ ꯑꯣꯏꯇꯥꯔꯦ꯫ ꯑꯩꯗꯤ ꯃꯥꯒꯤ ꯊꯃꯣꯏ ꯃꯨꯟꯒꯦ ꯇꯧꯔꯒ꯫ ꯃꯦꯃꯤ ꯃꯅꯤꯡꯗꯒꯤ ꯁꯠꯂꯛꯑꯒ ꯄꯣꯏꯔꯩꯒꯤ ꯂꯨꯈꯝꯗ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯐꯪꯕꯣꯏ ꯐꯪꯗꯕꯣꯏ ꯏꯜꯂꯤ꯫ ꯁꯣꯅꯣ ꯄꯥꯈꯪ ꯑꯔꯤꯕ ꯀꯣꯛꯆꯥꯛ! ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯑꯩ ꯉꯁꯥꯏꯗꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯨꯠꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯦꯗꯥꯝ ꯑꯣꯏꯕꯩ ꯊꯣꯛꯂꯛꯄ ꯌꯥꯗꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯃꯃꯥꯡꯁꯤꯗꯅꯦ ꯂꯨꯈꯝꯗ ꯊꯥꯗꯣꯏꯅꯦ꯫ ꯑꯩꯗꯤ ꯀꯩꯒꯤ? ꯅꯨꯄꯤꯗ ꯅꯨꯡꯁꯤ ꯍꯥꯏꯕꯕꯨ ꯑꯗꯨꯃꯥꯏ ꯈꯥꯏꯔ ꯂꯩꯅꯕ꯭ꯔꯣ? ꯍꯩꯃꯥ, ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯍꯧꯕꯅꯤ ꯀꯩꯅꯣ꯫ ꯃꯥꯅ ꯁꯣꯅꯣ ꯆꯨꯔꯒ ꯅꯪꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯨꯝꯃ ꯂꯩꯗꯣꯏ ꯁꯔꯨꯛ ꯀꯣꯛ ꯊꯣꯛꯂꯛꯑꯒ ꯏꯅꯝꯃ ꯀꯥꯏꯅ ꯀꯧꯔꯛꯑꯗꯤ ꯐꯩ꯫ ꯏꯁ, ꯃꯦꯗꯥꯝꯗꯨꯗ ꯑꯩꯅ ꯏꯅꯝꯃ ꯀꯥꯏꯅ ꯀꯧꯗꯣꯏꯕ? ꯑꯗꯨꯗꯅꯤ ꯑꯩꯅ ꯄꯥꯈꯪ ꯑꯔꯤꯕ ꯁꯣꯅꯣ ꯍꯥꯏꯁꯦ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯂꯧꯔꯗꯤ ꯅꯪ ꯏꯅꯝꯃ ꯀꯧꯔꯣꯏꯗ꯭ꯔꯣ? ꯌꯥꯔꯦ, ꯌꯥꯝ ꯂꯧꯔꯅꯤ꯫ ꯁꯣꯅꯣ ꯑꯔꯤꯕ ꯅꯪꯅꯕꯣ ꯅꯨꯡꯁꯤ ꯍꯥꯏꯌꯣꯐꯥꯎ ꯉꯝꯗꯕ? ꯆꯠꯁꯤꯜꯂꯛꯑꯣ, ꯆꯥꯛ ꯂꯥꯝꯃꯦ ꯑꯩ꯫ ꯌꯦꯡꯉꯣ, ꯃꯥꯗꯤ ꯑꯩꯅ ꯁꯣꯏ ꯂꯧꯔꯗꯕꯅꯦ꯫ ꯅꯆꯤꯟꯗꯣ ꯆꯔꯣꯏꯅꯤꯅ ꯋꯥ ꯉꯥꯡꯃꯟꯕꯩ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤꯅꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯃꯃꯤꯗ ꯉꯥꯎꯕꯧ ꯈꯪꯖꯔꯦ꯫ ꯀꯩꯝ ꯀꯥꯟꯅꯔꯣꯏ, ꯂꯥꯛꯑꯣ ꯆꯠꯂꯁꯦꯕ꯫ ꯄꯣꯏꯔꯩꯒ ꯃꯦꯃꯤꯒꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯃꯥꯅ, ꯅꯈꯣꯏ ꯑꯅꯤ ꯍꯜꯂꯛꯑꯦꯗꯅ, ꯆꯠꯂꯣ ꯆꯠꯂꯣ, ꯅꯐꯤꯅꯔꯣꯜꯒꯗꯨ ꯍꯣꯡꯗꯣꯛꯎꯔꯣ, ꯏꯃꯥ ꯁꯪꯒꯣꯝ ꯁꯦꯝꯕꯤꯔꯛꯀꯦ꯫ ꯃꯦꯃꯤꯅ, ꯏꯃꯥ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯦꯝꯕꯤꯔꯨꯔꯅꯨ, ꯏꯃꯥ ꯋꯥꯅꯕꯅꯦ, ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯑꯣꯏꯅ ꯁꯦꯝꯕꯤꯔꯣ, ꯑꯩ ꯐꯤꯔꯣꯜ ꯑꯝꯇ ꯍꯣꯡꯖꯔꯨꯈꯤꯒꯦ꯫ ꯃꯥꯒꯤ ꯔꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯄꯣꯏꯔꯩ ꯃꯆꯟꯅꯨꯄꯤꯒꯤ ꯋꯥꯉꯥꯡꯗꯨꯗ ꯌꯥꯝ ꯉꯛꯅ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯉꯤ꯫ ꯉꯁꯥꯏ ꯃꯥꯅ ꯉꯥꯡꯈ꯭ꯔꯤꯕ ꯇꯧꯈ꯭ꯔꯤꯕꯁꯤꯡꯗꯨꯒ ꯌꯥꯝ ꯊꯨꯅ ꯍꯣꯡꯂꯛꯄ, ꯊꯥꯖꯗꯅ ꯏꯪ ꯇꯞꯄ ꯅꯨꯄꯤꯒꯤ ꯋꯥꯉꯥꯡꯒ ꯇꯧꯔꯛꯄꯗꯨꯗꯗꯤ ꯑꯉꯛꯄ ꯑꯣꯏꯈ꯭ꯔꯦ꯫ ꯃꯃꯥꯅ, ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ? ꯅꯪꯅ ꯑꯃꯨꯛ ꯅꯌꯥꯒ ꯎꯝꯖꯟꯕ ꯀꯥꯎꯕ ꯃꯈꯩ ꯆꯥꯗꯧꯒꯤ ꯌꯦꯡꯉꯤꯗꯨꯅ? ꯄꯣꯏꯔꯩꯅ, ꯏꯃꯥ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏ ꯇꯣꯝꯕꯤ ꯅꯠꯇ꯭ꯔꯣ? ꯃꯃꯥꯅ, ꯃꯥꯅꯦ, ꯑꯃꯨꯛ ꯀꯩꯗꯧꯔꯦ? ꯄꯣꯏꯔꯩꯅ, ꯑꯁꯨꯃꯥꯏꯅ ꯏꯪ ꯇꯞꯅ ꯋꯥ ꯉꯥꯡꯕꯒ ꯍꯩꯕ꯭ꯔꯣ? ꯃꯃꯥꯅ, ꯍꯣ, ꯈꯪꯖꯗꯦ ꯈꯪꯖꯗꯦ, ꯉꯁꯥꯏ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯗꯤꯅꯦ ꯏꯪ ꯇꯞꯄꯨ ꯍꯥꯏꯔꯨꯔꯦ, ꯑꯗꯨꯗꯩꯅꯦ ꯑꯁꯤꯅ ꯑꯃꯨꯛ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤꯅꯣ ꯈꯪꯗꯦ꯫ ꯄꯣꯏꯔꯩꯅ, ꯑꯩꯈꯣꯏ ꯇꯣꯝꯕꯤꯁꯦ ꯌꯥꯏꯍꯦ, ꯗ꯭ꯔꯃꯥꯒ ꯌꯥꯎꯔꯗꯤ ꯐꯥꯎꯗꯣꯏꯖꯥꯠꯅꯦ, ꯃꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯅꯩ꯫ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯃꯃꯥꯅ, ꯆꯠꯂꯣ ꯆꯠꯂꯣ, ꯌꯥꯔꯦ, ꯌꯦꯡꯅꯤꯡꯗ꯭ꯔꯦ, ꯅꯐꯤꯅꯔꯣꯜꯒꯗꯨ ꯍꯣꯡꯗꯣꯛꯎꯆꯣ, ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯄꯦꯄꯥ ꯄꯦꯄꯥ ꯉꯥꯡ ꯂꯩꯔꯅꯨ꯫ ꯄꯣꯏꯔꯩꯅ, ꯑꯩꯕꯨ ꯌꯥꯝ ꯑꯍꯜꯒꯤ ꯇꯥꯏꯞꯇ, ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯩꯁꯦ ꯑꯁꯨꯛ ꯌꯥꯝ ꯑꯍꯜ ꯑꯣꯏꯍꯟꯅꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯅ ꯍꯧꯖꯤꯛꯇ ꯋꯥꯈꯜꯒ ꯅꯧꯊꯣꯔꯛꯏꯀꯥꯟꯁꯤꯗ? ꯌꯥꯔꯦ, ꯅꯨꯄꯤ ꯊꯤꯒꯦꯗꯤ ꯍꯥꯏꯗꯗꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅ ꯂꯩꯔꯅꯨꯀꯣ, ꯌꯦꯡꯅꯤꯡꯗꯦꯀꯣ꯫ ꯏꯃꯥ, ꯅꯨꯄꯤꯕꯨ ꯄꯪꯊꯤ ꯍꯦꯛꯇ ꯊꯤ ꯌꯥꯕ꯭ꯔꯥ? ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯑꯩꯈꯣꯏ ꯏꯃꯥꯁꯦ, ꯃꯁꯛ ꯃꯇꯧ ꯐꯖꯕꯤ, ꯏꯪ ꯇꯞꯄꯤ, ꯏꯃꯥꯒ ꯇꯣꯝꯕꯤꯒ ꯂꯨꯅ ꯇꯧꯕꯤꯗꯧꯕ ꯈꯜꯂꯤꯅꯦ꯫ ꯍꯣ, ꯈꯟꯕꯗꯣ ꯃꯇꯝ ꯂꯧꯃꯜꯂꯦ, ꯃꯇꯝ ꯍꯦꯜꯂꯦ ꯍꯥꯏꯕ꯫ ꯀꯨꯏꯔꯔꯣꯏ ꯀꯨꯏꯔꯔꯣꯏ, ꯃꯁꯥꯅ ꯌꯥꯗꯧꯔꯕꯅꯦ꯫ ꯄꯣꯏꯔꯩ ꯃꯆꯤꯟꯗ ꯏꯁꯩ ꯁꯛ ꯁꯛꯇꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯆꯪꯈꯤ꯫ ꯃꯃꯥꯅ, ꯃꯁꯤꯗꯤꯕ ꯁꯛꯎ ꯁꯛꯎ, ꯏꯁꯩꯗꯤ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯒꯤꯅꯤ, ꯏꯁꯩ ꯃꯌꯥꯝꯁꯦ ꯀꯣꯛꯄꯨ ꯉꯥꯎꯏ, ꯅꯣꯏ ꯑꯅꯤ ꯍꯦꯛ ꯂꯥꯛꯑꯗꯤꯀꯣ꯫ ꯃꯃꯥꯁꯨ ꯉꯥꯡꯗꯅ ꯂꯩꯍꯧꯏ꯫ ꯅꯨꯡꯗꯥꯡ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯄꯣꯏꯔꯩ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯐꯃꯨꯡꯗ ꯐꯝꯃꯒ ꯂꯦꯞꯇꯣꯞꯇꯨ ꯄꯨꯊꯣꯛꯇꯨꯅ ꯐꯦꯁꯕꯨꯛꯇꯨ ꯂꯣꯒ ꯏꯟ ꯇꯧꯏ꯫ ꯀꯔꯤ ꯀꯔꯤꯅꯣ ꯁꯨꯝ ꯆꯤꯡꯗꯅ ꯌꯦꯡꯉꯝꯕꯗꯒꯤ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯌꯥꯝ ꯏꯪ ꯇꯞꯄꯤ ꯃꯥꯏꯊꯣꯡꯅꯤ, ꯔꯥꯁꯤꯅ ꯆꯗꯨꯝ ꯆꯗꯨꯝ ꯌꯣꯝꯂꯕꯤ, ꯁꯖꯤ ꯃꯤꯇꯥꯕꯨ ꯉꯝꯖꯕꯤ ꯃꯤꯁꯅꯥ ꯑꯅꯤꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯦꯞꯂꯤꯕ ꯐꯣꯇꯣꯗꯨꯗ ꯆꯥꯊꯣꯛꯀꯦ ꯇꯧꯕ ꯃꯈꯩ ꯌꯦꯡꯉꯤ꯫ ꯁꯤꯗꯤ ꯋꯣꯛꯈꯦ ꯇꯥꯔꯦ, ꯋꯥꯎ ꯈꯨꯐꯖꯁꯦ, ꯂꯥꯏꯔꯦꯝꯕꯤꯔꯣ ꯅꯪꯕꯣ, ꯑꯁꯨꯛ ꯅꯤꯡꯊꯤꯖꯕꯤ ꯃꯐꯝ ꯀꯩꯗ ꯂꯩꯔꯝꯒꯅꯤ? ꯀꯥꯟꯅꯗꯦ, ꯁꯤꯗꯤ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁꯇꯨꯝ ꯊꯥꯖꯟꯒꯦꯗ꯫ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯍꯦꯛ ꯊꯥꯈꯤꯕꯒ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯥꯏꯕ ꯉꯝꯗꯦ, ꯃꯦꯁꯦꯖ ꯑꯃ ꯑꯃꯨꯛ ꯁꯠ ꯊꯥꯖꯤꯜꯂꯤ꯫ ꯕꯦꯕꯦ ꯑꯦꯛꯁꯦꯞ ꯇꯧꯔꯛꯑꯣ, ꯔꯥꯁꯤ ꯂꯩꯕꯦ, ꯊꯕꯛ ꯌꯥꯝ ꯆꯤꯟꯖꯕꯅꯤ, ꯐꯦꯁꯕꯨꯛꯀ ꯄꯥꯏꯕ ꯁꯪꯉꯝꯃꯣꯏ꯫ ꯍꯣꯏꯗ, ꯃꯥꯅ ꯁꯪꯉꯀꯥꯟꯗ ꯑꯗꯨꯝ ꯑꯦꯛꯁꯦꯞ ꯇꯧꯖꯔꯛꯁꯅꯤ, ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯉꯥꯏꯉꯝꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ꯫ ꯁꯣꯝꯗ ꯔꯣꯁꯂꯤꯟ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯆꯪꯉꯛꯑꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯥꯒꯤ ꯗꯥꯏꯔꯤꯗꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯏ꯫ ꯀꯅꯥꯗꯁꯨ ꯋꯥꯀꯠꯐꯝ ꯂꯩꯇ꯭ꯔꯕ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯦ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯗꯥꯏꯔꯤ, ꯅꯍꯥꯛꯀꯤ ꯅꯐꯝꯗꯗꯤ ꯄꯦꯟꯅ ꯍꯥꯏꯖꯒꯦ, ꯅꯪꯗꯤ
ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯀꯌꯥꯕꯨ ꯇꯥꯕꯤꯔꯤꯕꯅꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯗꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ꯫ ꯑꯃꯨꯛ ꯍꯜꯂꯛꯈꯣ ꯌꯥꯔꯔꯣꯏꯗꯕ ꯄꯨꯟꯁꯤꯒꯤꯗꯃꯛ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯩꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯉꯤꯗ꯫ ꯃꯥꯒ ꯑꯩꯒ ꯌꯥꯝ ꯈꯦꯠꯅꯩ꯫ ꯈꯦꯠꯅꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯨꯒꯤ ꯃꯄꯨ ꯄꯥꯟꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯐꯅ ꯅꯨꯡꯁꯤꯔꯁꯨ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏꯌꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯗ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯑꯗꯨꯝ ꯊꯝꯈ꯭ꯔꯒꯦ꯫ ꯇꯥꯔꯛꯂꯤꯕ ꯃꯤꯠꯀꯤ ꯄꯤꯗꯨ ꯑꯃꯨꯛ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯇꯩꯊꯣꯛꯏ꯫ ꯑꯗꯨꯒ ꯇꯦꯕꯜ ꯃꯊꯛꯇ ꯈꯨꯝꯖꯤꯜꯂꯒ ꯗꯥꯏꯔꯤꯗꯨ ꯊꯝꯈ꯭ꯔꯦ꯫ ꯐꯃꯨꯡꯗ ꯇꯞꯅ ꯆꯪꯉꯛꯑꯒ ꯍꯤꯞꯊꯔꯛꯏ꯫ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕ ꯈꯨꯗꯤꯡ ꯃꯤꯠꯀꯤ ꯄꯤꯅ ꯈꯥꯝꯕ ꯌꯥꯗ꯭ꯔꯤꯕ? ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤꯁꯤꯒ ꯃꯥꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ? ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯇꯨꯡꯗ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯨꯅ ꯄꯨꯡ ꯌꯦꯡꯉꯤ꯫ ꯐꯣꯟꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯗꯨ ꯎꯔꯗꯨꯅ ꯐꯦꯁꯕꯨꯛꯇꯨ ꯂꯣꯒ ꯏꯟ ꯁꯠ ꯇꯧꯏ꯫ ꯋꯥꯏꯈꯣꯝ ꯄꯣꯏꯔꯩꯉꯥꯟꯕ ꯄ꯭ꯔꯣꯐꯥꯏꯜꯗꯨ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯒꯥꯔꯗꯦꯟꯒꯨꯝꯕ ꯑꯃꯗ ꯐꯝꯕꯒꯤ ꯐꯣꯇꯣꯗꯨ ꯃꯨꯟꯅ ꯃꯃꯤꯠꯀ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯖꯨꯝ ꯑꯃꯨꯛ ꯇꯧꯔꯒ ꯌꯦꯡꯉꯤ꯫ ꯁꯤꯗꯤ ꯑꯉꯥꯎꯕ ꯁꯣꯅꯣꯗꯨꯅꯤꯅꯦ꯫ ꯃꯁꯛꯁꯤꯅ ꯑꯁꯨꯛ ꯐꯖꯔꯒ ꯃꯥꯅ ꯑꯗꯨꯛ ꯌꯥꯝ ꯂꯦꯝꯗ꯭ꯔꯤꯕ ꯆꯒꯠꯅꯔꯤꯗꯨꯅ ꯀꯩꯒꯤ? ꯊꯥꯖꯗꯕ ꯃꯤꯁꯨ ꯌꯥꯝ ꯂꯩꯕꯖꯥꯠꯅꯤ꯫ ꯃꯁꯤ ꯑꯩ ꯑꯦꯛꯁꯦꯞ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯕ ꯃꯤꯁꯨ ꯅꯠꯇꯦ꯫ ꯃꯤꯃꯤꯗꯤ ꯌꯥꯝ ꯐꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯣꯏꯅ ꯈꯜꯂꯤ꯫ ꯃꯕꯨꯡꯗꯨꯅ ꯀꯩꯒꯤ ꯑꯁꯨꯛ ꯌꯥꯝ ꯐꯠꯇꯕ ꯊꯕꯛꯁꯦ ꯇꯧꯔꯤꯕꯅꯣ? ꯂꯝꯕꯤ ꯆꯠꯄ ꯃꯤꯗꯒꯤ ꯄꯩꯁꯥ ꯃꯨꯟꯕ, ꯂꯝꯕꯤꯗ ꯂꯥꯛꯄ ꯅꯨꯄꯤꯗ ꯈꯥꯏꯕ ꯃꯥꯒꯤ ꯊꯕꯛꯅꯤ꯫ ꯔꯣꯁꯂꯤꯟ ꯃꯇꯣꯝꯇ ꯋꯥꯈꯜ ꯈꯟꯖꯩ꯫ ꯑꯦꯛꯁꯦꯞ ꯇꯧꯔꯛꯑꯣ ꯀꯥꯏꯅ ꯃꯁꯤ ꯃꯤꯁꯦ ꯌꯥꯝ ꯉꯝꯗꯣꯔꯤ꯫ ꯃꯇꯝꯁꯤꯒꯤ ꯂꯦꯗꯤꯁ ꯀꯤꯂꯔ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯃꯁꯤꯗꯤꯕ ꯑꯦꯛꯁꯦꯞ ꯇꯧꯕꯗꯤ ꯂꯥꯏꯔꯤ, ꯗꯤꯂꯦꯠ ꯇꯨꯝ ꯇꯧꯒꯦ꯫ ꯂꯥꯛꯂꯤꯕ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁꯇꯨ ꯗꯤꯂꯦꯠ ꯁꯠ ꯇꯧꯊꯣꯛꯏ꯫ ꯑꯗꯨꯒ ꯐꯣꯟꯗꯨ ꯃꯣꯟ ꯃꯈꯥꯗ ꯊꯝꯃꯒ ꯇꯨꯝꯈꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯁꯨ ꯃꯥꯒꯤ ꯊꯕꯛ ꯆꯤꯟꯕꯅ ꯐꯦꯁꯕꯨꯛꯇꯨ ꯆꯪꯗꯨꯅ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯔꯣꯁꯂꯤꯟꯒ ꯀꯌꯥꯁꯨ ꯊꯦꯡꯅꯗ꯭ꯔꯦ꯫ ꯅꯣꯡꯃ ꯗꯅ ꯄꯣꯏꯔꯩꯅ ꯊꯕꯛ ꯑꯃ ꯆꯠꯀꯦꯅ ꯊꯣꯛꯂꯛꯄꯗ ꯔꯣꯁꯂꯤꯟ ꯂꯝꯕꯤꯗ ꯒꯥꯔꯤ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯥꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯄꯣꯏꯔꯩ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯝꯃꯒ ꯔꯣꯁꯂꯤꯟꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯦꯗꯥꯝ, ꯒꯥꯔꯤ ꯌꯥꯗ꯭ꯔꯕꯣ? ꯍꯣꯏ, ꯀꯩꯗꯧꯔꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯍꯦ꯫ ꯇꯥꯟ ꯑꯣꯟꯊꯣꯛꯅ ꯆꯥꯗꯦꯗ꯫ ꯁꯣꯅꯣꯁꯦ ꯊꯦꯡꯅꯩ꯫ ꯃꯊꯟꯇ ꯑꯣꯟꯊꯣꯛꯑꯒ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯨꯔꯨꯝ ꯁꯣꯟꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯏꯌꯣ, ꯒꯥꯔꯤꯁꯦ ꯑꯩ ꯌꯦꯡꯕꯤꯒꯦ꯫ ꯀꯩꯝ ꯍꯥꯏꯗꯦꯗ꯫ ꯌꯨꯝꯗ ꯀꯣꯜ ꯇꯧꯔꯒ ꯋꯥꯛꯁꯣꯞꯀꯤ ꯃꯤ ꯑꯃ ꯂꯥꯛꯑꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯌꯨꯝꯒꯤꯁꯨ ꯐꯣꯟ ꯔꯤꯁꯤꯞ ꯇꯧꯔꯛꯇꯦ꯫ ꯄꯣꯏꯔꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯔꯣꯁꯂꯤꯟꯒꯤ ꯒꯥꯔꯤꯗꯨ ꯌꯦꯡꯉꯤ꯫ ꯍꯩꯔꯅꯤ, ꯌꯥꯝ ꯈꯪꯕꯩ ꯇꯥꯏꯞꯇ ꯁꯣꯅꯣ ꯅꯪꯅꯕ꯫ ꯅꯨꯄꯤ ꯂꯛꯅꯕ ꯈꯛꯇꯅꯤ ꯅꯪꯅ ꯍꯩꯕ꯫ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯑꯒ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯔꯤꯕ? ꯀꯩꯝ ꯍꯥꯏꯗꯦ꯫ ꯒꯥꯔꯤꯗꯣ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯕꯅꯦ꯫ ꯊꯕꯛ ꯑꯔꯨꯕ ꯆꯠꯀꯗꯧꯕ꯭ꯔꯥ? ꯑꯗꯨ ꯑꯣꯏꯔꯒ ꯑꯩ ꯊꯤꯟꯖꯔꯝꯃꯣ ꯍꯥꯏꯕ꯭ꯔꯥ? ꯒꯥꯔꯤꯁꯤꯕꯨꯗꯤ ꯍꯣꯔꯦꯟ ꯌꯨꯝꯗ ꯁꯦꯝꯃꯒ ꯊꯤꯜꯍꯜꯂꯛꯑꯒꯦ꯫ ꯌꯥꯅꯤꯌꯦ, ꯑꯩ ꯂꯥꯏꯟꯗ ꯑꯗꯨꯝ ꯆꯠꯂꯒꯦ꯫ ꯃꯁꯤ ꯃꯤꯁꯦ ꯁꯣꯏꯗꯅ ꯋꯥꯛꯁꯣꯞ ꯌꯥꯎꯕ ꯅꯨꯄꯥ ꯑꯣꯏꯔꯝꯅꯤ꯫ ꯃꯇꯣꯝꯇ ꯑꯃꯨꯛ ꯈꯜꯂꯤ꯫ ꯄꯣꯏꯔꯩ ꯐꯣꯟꯗꯨ ꯁꯠ ꯂꯧꯊꯣꯛꯑꯒ ꯀꯣꯜ ꯇꯧꯏ꯫ ꯍꯦꯂꯣ, ꯅꯣꯏ ꯀꯅꯥ ꯂꯩ? ꯅꯝꯕꯣꯜ ꯌꯧꯔꯝꯗꯥꯏꯗ ꯒꯥꯔꯤ ꯑꯃ ꯌꯥꯗ ꯂꯩꯔꯦ꯫ ꯈꯤꯇꯪ ꯊꯨꯅ ꯅꯣꯏ ꯑꯃ ꯑꯅꯤ ꯂꯥꯛꯑꯒꯅꯦ ꯌꯦꯡꯉꯨ ꯂꯥꯎ꯫ ꯒꯥꯔꯤꯗꯣ 4 ꯋꯤꯂꯔꯅꯦ꯫ ꯔꯦꯗ ꯀꯂꯔꯒꯤ i20 ꯑꯃ ꯈꯥꯝꯃꯝꯒꯅꯤ꯫ ꯅꯝꯕꯔꯅ MN04211꯫ ꯑꯩ ꯃꯤ ꯑꯃꯇ ꯊꯤꯟꯕ ꯆꯠꯂꯨꯈꯤꯒꯦ, ꯀꯨꯏꯕ ꯌꯥꯗꯦꯀꯣ꯫ ꯐꯅꯤ ꯁꯔ꯫ ꯊꯝꯃꯣ꯫ ꯄꯣꯏꯔꯩꯅ ꯌꯥꯔꯅꯤ, ꯂꯥꯛꯑꯣ, ꯆꯤꯡꯅꯕꯤꯔꯨꯅꯣ꯫ ꯒꯥꯔꯤꯒꯤꯗꯤ ꯑꯩꯅ ꯑꯉꯥꯡꯗ ꯍꯥꯏꯈ꯭ꯔꯕꯅꯦ, ꯊꯤꯟꯖꯔꯛꯑꯅꯤꯗ꯫ ꯆꯠꯀꯗꯕꯗꯣ ꯑꯩ ꯊꯤꯟꯕꯤꯔꯒꯦ꯫ ꯔꯣꯁꯂꯤꯟ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯑꯩꯕꯨ ꯆꯤꯡꯅꯕ꯭ꯔꯥ? ꯆꯤꯡꯅꯔꯨꯅꯣ, ꯌꯥꯝ ꯐꯕꯅꯦ꯫ ꯏꯁꯥ ꯄꯥꯈꯪꯅꯦ꯫ ꯁꯤꯟꯐꯝꯅ ꯃꯤ ꯐꯥꯕ, ꯑꯗꯨꯒ ꯐꯨꯕ, ꯑꯔꯥꯟꯕ ꯈꯛꯇꯅꯤꯗ꯫ ꯑꯆꯨꯝꯕ ꯃꯤꯗꯗꯤ ꯑꯩ ꯀꯩꯝ ꯇꯧꯗꯦ꯫ ꯄꯣꯏꯔꯩꯅ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯔꯣꯁꯂꯤꯟ ꯄꯣꯏꯔꯩꯒꯤ ꯋꯥꯍꯩꯗꯨꯗ ꯐꯠ ꯌꯦꯡꯈꯠꯂꯛꯏ꯫ ꯑꯩꯗꯤ ꯈꯤꯇꯪ ꯉꯥꯎꯕ꯭ꯔꯥ ꯈꯜꯂꯒ ꯃꯁꯤꯗꯤ ꯄꯨꯔꯥ ꯑꯣꯏꯅ ꯉꯥꯎꯕ ꯖꯥꯠꯅꯤꯗꯅ꯫ ꯑꯩꯕꯨ ꯃꯥꯒ ꯆꯠꯂꯒ ꯑꯁ꯭ꯋꯥꯏꯗ ꯍꯥꯠꯇꯣꯛꯑꯝꯃꯗꯤ ꯂꯣꯏꯔꯦꯗꯅ꯫ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯛꯏ꯫ ꯀꯔꯤ ꯑꯃꯨꯛ ꯈꯜꯂꯤꯅꯣ? ꯀꯩꯁꯨ ꯈꯟꯗꯦ꯫ ꯍꯣꯏ꯫ ꯇꯞꯅ ꯄꯣꯏꯔꯩꯒꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯇꯧꯏ꯫ ꯅꯥꯀꯟꯗꯒꯤ ꯁꯣꯅꯤꯅ ꯔꯣꯁꯂꯤꯟ, ꯌꯥꯝ ꯊꯥꯖꯗꯤꯌꯦ꯫ ꯔꯣꯁꯂꯤꯟꯅ ꯑꯌꯥ, ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯣꯏꯅꯣ?
Sony na ai sida indom cha ma laye aduda chatlubane lamna ubaduda nang mali na kaure ine Roslyn na udaba yang kuire haiba nang bu nungai ri ba Sony na nungai ri hairage ado ekhoi de chatluse yum khang bo oina Roslyn na ai abo haida chatke tawbane gari su ya kidre ko na oina chatlage noi de oina chatlurase Sony na noi sai ro masak yam phaje smart yam oi ka yade ko gaming ko ga Roslyn na kaino nang haidubo mi tarani khuning na Sony da thilli poirei di harau bada loikre nokfet ka tawraga yingai Sony na kaino noi sai na dry siba nanga chatmina ge tawbaduda ai di oira boiningure Roslyn na natte he nangsu poirei da amu onsilaga gari sa khara fazana yengaga yofau da thinbiramo kaisam pa thok chom lai kaidane machinda aigi minga dum hangbiro Roslyn hairaga adum hangbiyo ai imada phone tawkhrage paisa do imada ge dum lobiro ko kaya no do poirena mamit ka law thora I Sony na workshop yawa mira as ai di ba ko kyang wang na khalore Roslyn na khani nang di sono ni na workshop ki mi ne la o chatlase Sony na yamandi masaku phasa siga piba murti masakunan se kamai ma doino ba Roslyn na yare nang yam paktre la o chatlase Roslyn Sony ga punna Sony gi gari da chatki poireina mamit mana suktok tana lauthok laga yengi poireina no fe ka tawraga chatki ya aina di somda maga chatminarani khana mutka sagaluraga I yang ka dawrida ai bo workshop yawa mi oina amu ubikre ai ke daw haibano siba ngak leraga workshop ki angang khara si yorakle monona sir kaida kamaya drino poireina khangde noi thokpa yengo yana ba semu angau bi sono amagini monona sir angau bi su four wheeler thongna bra aikhoina second game ta thoge po ngamde karamba makhangi angau bi no na poireina yam ngau no sa semu monona aikoi sir si kainom khanba mali ngasi de poireina wa ya wange khunam sina pak hek tawrakpa mono tumina laiki ngak leraga gari sembadu loire gari su yare monona sir wa ngang dana sembaire kaino loisan baga khangauddre poireina gari si thawro ai tungda kaisam ba thok thom lai kaida chatoine monona sir aduna mu kaige poireina yam hangninga no thawro ko monona sir gari ama side muthi yauri side mana mai thawjara jani munana sir muthi haiba nati munan haibane poireina muthi munan chamane ne munana sir kadai dagi mana banoda yam khen aye sir su angang ma machuda asang mani haibaga chapmanare poireina haima muthi munan chamane amu bangak tane munana hera sir muthi ai sidi musumu ba thi su thi bane aduga munan ai sina mujarasu masanali haibane monona ai diva second am tabu nokpi gene nang bu murasu nanro am tabu yengene munana tamona adumaina di hainuda thauthi marakta sum leibasida khangda tawrini iruga nana rujaradi ko amu base langba ma yawbane monona yare lepo anga munana ngasai de lepi sibu phamu haigadra hairaga poireina yare noyani gi wathi do horena hingsana ro ai thauba hore ko sasalao kuirano poirei magi gari da kakhatuna thauba hokre munana tamono aikoi sarse khusam amani ko masada chauthokpa pongthokpa kaisu yaude monona adune mipung kudingmak chapmana na khanbani nongmata masase SP amani haibagi pongthokpa tawde masinane nupi ataina sarse SP ni khangbidrisi munana ado tamono mi atai SI macha ma faw tungda escort ka tawdana yam chani aikoi sargi di adu kem yaude aikoi sargi wakhala ma leijabane phana hairabani yade aina migi fatana ba tawrude aduna aingonda kanana su aigi fatana ba tawba ngamoi masi aikoi sargi wakhane munana adubu madam sidadi aphaba misya halage tupage ngaktane aina SP oiramadi escort yauraga gari mayam chatla faw kizani kari aye
मोगी एरोप्लेन हाइब्रो ओरोप्लेन हाइब्रो हेलीकॉप्टर लेचिन मथक्ता पाइबा कक्चें कोकसाउबी मानबदो अदुदा अदुम पाइरा चटनी ngara ngara nganga isai ga taraga yare nasak tuga yam chane hairaido aduna ne thauthi marakta isona thambiri se khongra kochi lekhat piduga ha tamona sargari thaubaukre chalase asumna monona roslin gi gari du thauduna lai poireina roslin hogi lekai da hangbada ahal amana yumgi getu fazana takbirai poireina mono kana legi hango monona yumsibu kana kana leibige amukta thokpirao munana kana leite jala roslin mamana ibungo kana hangbano poireina ima yumsibu roslin hoigi yum oibirabra mamana hoi mamani aina ibungo kari maramgi oibirabano poireina ima roslin gi gari se lambida yadadana thamambane hojipudi aikoina semaga pujarae thamjaramge haige tawbane mamana hoi hoi mana ngasai phone da haire ibungo paisa di kaya no ima paisa gi di yarani da akoi amok yokjarage mamana ibungo ngai khuni noibo gari sembiraga paisa laudati nungai roi yum pau su thinbire poireina ima sidi mateng pangna bane mamana adu oirasu noina sumai tawradi hore noi workshop mapuduna chaibini ne se paisa se paisin ko monoga munanga ngakna yengnai poireina ima matungda amok yaraktabada laujage ngasigidi laujararoy ima nacha chacharukhige makoi ahum su thokre onthokna su chinglemkreda wanga chawradana masakna marol ama phajariba lairaba haibasina hekso henbani officer ga oiradi amukke hena pakchani roslin gi mama makoina chatkibadu yengduna wakhan khanduna leihawi wakhan khanduna leihawi somda soniga roslin gasu kuina unarudrabagi tungda awa nungai fongdoknari sonina ibema phajabia midi yang pongkre ko matik chabi professor ama oikiwadagya masakasu yam phajathui roslin na is adumaina di hainuda ai nangi lohongba matamda exam leibagi tholakpa yadadana lohongba yaukidabani aduga nangsu hanagi number da adum sinkre hoi hanagi number do yakidre aduini hoine phare ado noi hero do kamai tawge phabraba masaka do phajaram do male masakti phaje phabasu yam phaye adubu roslin kedawrage hekta hayo warise yam sankre kanada su haidokte roslin duna thamli bane kaino sonia nang haiduba roslin aina leiribase mayamgi mi engdadi yam nungaina leiba oina uramgani moina ibu holinai phu chai haibadi natte aigi thamoise marol tho haiba yadre nangi awabado aingonda share tawo aina mating pangba ngamba oiradi soidana mating pangani kanana su aigi mating pangba ngamaroi khangna thangkiba khongthangni adugi maramdi haige numitto lohongbagi numidangni nupi oibi khudingda khwaidagi pukning nungsiba numit amasu oiribane aigi ima pabu ichil inaw khakta natana leikaigi maruk mapang pumba thadokulaga yumasida khong thanglakibane namito phana thenglafau tumba changaktabaduda aina tamobu mapanda famduna leibaduda kaurubane tamo thengi tumnaba tawbiro ngasi aina ngonda kaigumba khara haige hoi hekta haibiyo aina luhongdringai mamangda nafamda haikibada ningsingliba natra hoi ningsingliye tamogi thamoida atopa lamlanbi kanagi nusi mami tahaloi haiki adubu aidi ahaloiraba ima pabungi apambagi mayokta leiba pamde warasu ithanta wajagi haizaki wai ada ngakna chatpa ngamba oyo aidi haikiba wa anirak haloi ningkiba wakhan aroiba firetni aigi nusibabu amana mahut khaksinba ngamoi ai pumnama khangjare karigumba nangna wakhal hongakduna nanggi apamba leirasu nangna chatningba matamda adum jatkho ai athingba piroi nupi oibigi mapokta poklabini lohongba haibasina
ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯈꯣꯡ ꯊꯥꯡꯗꯣꯛꯂꯛꯂꯕꯅꯤ ꯃꯐꯝ ꯑꯁꯤꯅ ꯑꯩꯒꯤꯗꯤ ꯏꯁꯣꯔꯒꯤ ꯃꯟꯗꯤꯔꯅꯤ ꯈꯟꯖꯔꯤꯕꯅꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯂꯣ ꯍꯥꯏꯕꯗꯨꯃꯗꯤ ꯍꯥꯏꯕꯤꯒꯅꯨ ꯇꯥꯃꯣꯅ ꯄꯥꯝꯖꯕ ꯂꯥꯏꯕꯛ ꯐꯕꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯇꯣ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯏꯁꯥꯅ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯆꯈꯤꯒꯦ ꯐꯔꯦ ꯑꯩ ꯅꯪꯒꯤ ꯊꯕꯛꯇ ꯅꯪꯅ ꯆꯠꯄꯗ ꯌꯦꯡꯁꯤꯜꯂꯣꯏ ꯑꯩꯉꯣꯟꯗꯁꯨ ꯌꯦꯡꯁꯤꯜꯂꯛꯀꯅꯨ ꯅꯪꯁꯨ ꯄꯣꯊꯥꯖꯔꯨꯔꯣ ꯊꯧꯔꯝꯕ ꯒꯥꯔꯤꯗꯨ ꯇꯞꯊꯔꯛꯏ ꯊꯥꯔꯛꯂꯤꯕ ꯃꯤꯠꯀꯤ ꯄꯤꯗꯨꯁꯨ ꯑꯃꯨꯛ ꯇꯩꯊꯣꯛꯆꯔꯤ ꯔꯣꯁꯂꯤꯟꯁꯨ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯏ ꯁꯣꯅꯤꯒꯤ ꯑꯋꯥꯕ ꯎꯔꯒ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯔꯣꯁꯂꯤꯟꯅ ꯅꯪꯅ ꯍꯥꯟꯅ ꯈꯪꯉꯒ ꯂꯨꯍꯣꯡꯂꯤꯗꯤ ꯀꯩꯒꯤꯅꯣ ꯁꯣꯅꯤꯅ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯥ ꯕꯕꯥꯕꯨ ꯃꯤꯌꯥꯝꯃꯥꯡꯗ ꯆꯣꯞꯍꯟꯕꯗꯤ ꯑꯩ ꯄꯥꯝꯗꯤꯌꯦ ꯔꯣꯁꯂꯤꯟ ꯑꯩ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯌꯨꯝꯒꯤ ꯃꯧ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯛꯆꯥꯡꯗꯤ ꯑꯃꯤꯇ꯭ꯔꯗꯒꯤꯁꯨ ꯍꯦꯟꯅ ꯁꯦꯡꯉꯤ ꯔꯣꯁꯂꯤꯟꯅ ꯅꯪꯅ ꯑꯁꯨꯛ ꯋꯥꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯈꯜꯂꯨꯗꯦ ꯑꯗꯣ ꯅꯣꯏ ꯑꯃꯗꯨꯅ ꯈꯟꯖꯔꯤꯕ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯊꯤꯔꯒ ꯃꯥꯅ ꯑꯃꯨꯛꯇꯪ ꯊꯦꯝꯍꯟꯁꯤꯗꯅ ꯑꯩꯁꯨ ꯈꯪꯗꯦ ꯍꯪꯉꯨꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯔꯣꯏ ꯅꯨꯄꯤꯕꯨ ꯑꯁꯨꯝꯅ ꯅꯝꯊꯗꯨꯅ ꯊꯝꯕ ꯌꯥꯕ꯭ꯔꯣ ꯑꯩ ꯇꯧꯒꯦ ꯅꯠꯇꯦ ꯔꯣꯁꯂꯤꯟ ꯑꯗꯣꯝꯅ ꯍꯥꯏꯒꯅꯣ ꯑꯩ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯄꯥꯝꯗꯤꯌꯦ ꯏꯁꯥꯅ ꯌꯥꯅ ꯂꯥꯛꯈꯤꯕꯅꯤ ꯏꯁꯣꯔ ꯂꯩꯔꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯎꯕꯤꯔꯒꯅꯤꯌꯦ ꯑꯗꯣ ꯑꯇꯩ ꯑꯇꯩ ꯍꯥꯏꯗ꯭ꯔꯁꯨ ꯃꯥꯒ ꯈꯪꯅꯔꯝꯕ ꯅꯨꯄꯤꯗꯨꯗꯤ ꯈꯪꯗꯣꯛꯄ ꯐꯩꯅ ꯍꯣꯏ ꯑꯩꯁꯨ ꯈꯜꯂꯤꯕꯅꯦ ꯑꯗꯨꯕꯨ ꯀꯅꯥꯗꯅꯣ ꯑꯩꯅ ꯍꯪꯗꯣꯏꯁꯤꯕꯣ ꯑꯗꯣ ꯅꯪꯁꯨ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯣ ꯍꯣꯏ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯤ ꯔꯣꯁꯂꯤꯟꯅ ꯌꯥꯝ ꯐꯖꯩꯌꯦ ꯅꯣꯏ ꯌꯨꯝꯁꯦ ꯁꯣꯅꯤꯅ ꯐꯖꯕꯅꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯐꯝꯃꯨꯁꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯪꯃꯤꯟꯅꯔꯛꯏ ꯁꯣꯅꯤꯅ ꯅꯪ ꯉꯥꯛꯇ ꯐꯝꯃꯝꯃꯨꯀꯣ ꯑꯩ ꯐꯤ ꯑꯃꯇ ꯍꯣꯡꯉꯨꯒꯦ ꯑꯗꯨꯒ ꯀꯣꯐꯤꯁꯨ ꯄꯨꯔꯛꯀꯦ ꯅꯪꯒ ꯁꯥꯗꯧꯕ ꯋꯥꯔꯤ ꯌꯥꯝ ꯂꯩꯀꯣ ꯀꯨꯏꯔꯣꯏ ꯐꯝꯃꯝꯃꯨꯀꯣ ꯍꯣꯏ ꯀꯨꯏꯔꯛꯑꯅꯨ ꯁꯣꯅꯤ ꯏꯃꯨꯡꯗ ꯆꯪꯈꯤꯕꯒ ꯔꯣꯁꯂꯤꯟꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯅ ꯂꯩ ꯀꯥꯗꯨꯃ ꯁꯤꯟ ꯊꯨꯡꯅ ꯌꯦꯡꯉꯤ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯐ꯭ꯔꯦꯝ ꯆꯟꯗꯨꯅ ꯅꯤꯡꯊꯤꯅ ꯊꯝꯂꯤꯕ ꯐꯣꯇꯣꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯤꯐꯝ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯣꯅꯤꯁꯨ ꯀꯣꯐꯤ ꯀꯞ ꯑꯅꯤ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯁꯣꯅꯤꯅ ꯀꯩꯗꯧꯔꯦ ꯍꯩꯅꯗ꯭ꯔꯕꯣ ꯂꯩꯗꯅꯒ ꯌꯦꯡꯉꯤꯗꯨꯕꯣ ꯍꯩꯅꯗꯕ ꯅꯠꯇꯦꯗ ꯑꯗꯣ ꯀꯩꯗꯧꯔꯕ ꯁꯤꯗ ꯐ꯭ꯔꯦꯝ ꯆꯜꯂꯒ ꯂꯩꯔꯤꯕ ꯐꯣꯇꯣꯁꯦ ꯀꯅꯥꯅꯣ ꯑꯣ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤꯅꯦ ꯃꯃꯥꯅ ꯅꯨꯡꯁꯤꯌꯦꯅ ꯊꯝꯃꯤꯅꯦ ꯂꯥꯏꯔꯤꯛꯀ ꯌꯥꯝ ꯍꯩꯔꯛꯑꯦ ꯍꯥꯏꯌꯦ ꯑꯣ ꯑꯗꯣ ꯅꯣꯏ ꯌꯨꯝꯁꯦ ꯏꯆꯤꯛ ꯆꯤꯛꯑꯦ ꯃꯤ ꯌꯥꯝ ꯂꯩꯇꯕ ꯃꯥꯜꯂꯦ ꯁꯣꯅꯤ ꯅꯣꯛꯂꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯦ ꯏꯃꯥꯒ ꯇꯥꯃꯣꯒ ꯑꯩꯒ ꯏꯃꯥꯗꯣ ꯃꯃꯥꯡꯗ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯒꯤ ꯋꯥ ꯈꯟꯅꯕ ꯆꯠꯈꯤꯕꯅꯦ ꯇꯥꯃꯣꯅ ꯃꯊꯛꯇ ꯃꯥꯒꯤ ꯐꯥꯏꯜꯁꯤꯡꯗꯣ ꯌꯦꯡꯍꯧꯔꯤꯌꯦ ꯔꯣꯁꯂꯤꯟꯅ ꯃꯁꯤꯅꯤꯅꯦ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯍꯥꯏꯁꯦ ꯈꯪꯗ꯭ꯔꯦꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯣ ꯑꯇꯩ ꯂꯥꯏꯔꯤ ꯅꯪꯗꯤ ꯍꯧꯖꯤꯛ ꯀꯥꯏꯗꯩ ꯈꯪꯅꯔꯤꯒꯦꯕ ꯁꯣꯅꯤ ꯑꯩꯗꯤ ꯅꯨꯡꯁꯤꯅꯕꯒ ꯊꯝꯗ꯭ꯔꯦꯗ ꯌꯥꯔꯦ ꯏꯕꯦꯝꯃ ꯈꯪꯖꯔꯦ ꯊꯥꯏꯅꯒꯤ ꯋꯥꯂꯣꯠꯄꯤꯗꯣ ꯍꯧꯖꯤꯛꯁꯨ ꯍꯜꯂꯝꯗ꯭ꯔꯤꯅꯦ ꯍꯩꯃꯥ ꯑꯁꯦꯡꯕꯅꯦ ꯊꯥꯖꯗꯕ꯭ꯔꯥ ꯌꯥꯔꯦ ꯌꯥꯝ ꯊꯥꯖꯔꯦꯍꯦ ꯅꯁꯛꯅ ꯑꯗꯨꯛ ꯐꯖꯔꯤꯕ ꯑꯗꯨꯒ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯒꯤ ꯄ꯭ꯔꯣꯐꯦꯁꯔꯁꯨ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕ ꯂꯩꯇꯦ ꯀꯥꯏꯅ ꯑꯁꯦꯡꯕꯅꯦ ꯁꯣꯅꯤ ꯑꯩꯗꯤ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏꯒꯦ ꯂꯦꯞꯂꯦ ꯌꯥꯝ ꯄꯛꯇꯦꯀꯣ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯋꯥꯈꯟꯗꯒꯤꯅꯣ ꯀꯩꯝꯇ ꯅꯠꯇꯦꯗ ꯑꯩ ꯃꯇꯝꯁꯤꯒꯤ ꯄꯩꯁꯥꯗ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯇ ꯁꯪꯒ ꯑꯣꯏꯅꯤꯡꯕ ꯃꯔꯛꯁꯤꯗ ꯑꯩ ꯌꯥꯎꯅꯤꯡꯗ꯭ꯔꯦ ꯏꯁ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯅꯪꯕꯨ ꯀꯅꯥꯅ ꯍꯟꯊꯅ ꯌꯦꯡꯉꯤꯅꯣ ꯑꯩ ꯇꯧꯒꯦ ꯀꯅꯥꯝꯇ ꯀꯩꯝꯇ ꯍꯥꯏꯔꯛꯇꯤꯌꯦ ꯑꯗꯣ ꯅꯣꯏ ꯑꯃꯗꯣ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯑꯝꯇ ꯈꯪꯅꯒꯦꯗꯅ ꯍꯣꯏ ꯈꯪꯅꯋꯣ ꯑꯩ ꯀꯧꯔꯛꯀꯦꯁꯦ ꯀꯣꯐꯤꯁꯦ ꯏꯪꯉꯅꯤ ꯁꯤ ꯍꯥꯟꯅ ꯊꯛꯆꯜꯂꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯝꯃꯨꯀꯣ ꯍꯣꯏ ꯁꯣꯅꯤ ꯆꯤꯡꯈꯩꯒꯤ ꯔꯨꯝꯗ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯇꯞꯅ ꯂꯦꯞꯄꯤ ꯇꯥꯃꯣ ꯀꯩ ꯍꯥꯏꯅꯤꯡꯉꯦ ꯑꯩꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐꯀꯤ ꯐ꯭ꯔꯦꯟ ꯑꯃ ꯂꯥꯛꯏꯌꯦ ꯇꯥꯃꯣꯒ ꯑꯝꯇ ꯈꯪꯅꯒꯦ ꯍꯥꯏ ꯁꯣꯅꯤꯒꯤ ꯋꯥꯍꯩꯗꯨ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯆꯤꯡꯈꯩꯅ ꯃꯔꯛ ꯊꯠꯂꯤ ꯑꯩ ꯍꯧꯖꯤꯛ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯇꯧꯔꯤ ꯅꯪꯅ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯈꯣ ꯇꯥꯃꯣ ꯑꯗꯨꯗ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯀꯩꯅꯣ ꯅꯪꯅ ꯃꯈꯥ ꯁꯝꯊꯕ ꯌꯥꯝ ꯄꯥꯝꯃꯤꯁꯦ ꯑꯩꯅ ꯁꯪꯗ꯭ꯔꯦ ꯍꯥꯏꯗꯤ ꯁꯪꯗ꯭ꯔꯦꯗꯅ ꯑꯩꯒꯤ ꯑꯔꯨꯕ ꯊꯕꯛꯁꯦ ꯊꯥꯗꯣꯛꯑꯒ ꯅꯪꯒꯤ ꯐ꯭ꯔꯦꯟꯗꯣ ꯎꯅꯧ ꯍꯥꯏꯔꯣ ꯇꯥꯃꯣ ꯆꯤꯡꯀꯩ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯁꯦ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯒꯦ ꯅꯪꯒꯤ ꯐ꯭ꯔꯦꯟꯗꯨꯗ ꯑꯩꯁꯦ ꯀꯅꯥꯅꯤ ꯍꯥꯏꯗꯣꯏꯅꯣ
ꯑꯩ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯋꯥꯁꯔꯨꯝꯗ ꯄ꯭ꯔꯞ ꯆꯪꯈꯤ ꯁꯣꯅꯤ ꯎꯄꯥꯏꯗꯤ ꯂꯩꯖꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯃꯤꯠꯀꯤ ꯄꯤꯁꯨ ꯃꯈꯣꯜ ꯊꯣꯛꯇꯅ ꯃꯅꯤꯡ ꯇꯝꯅ ꯁꯤꯟꯊꯔꯛꯏ ꯁꯣꯅꯤ ꯃꯇꯣꯝꯇ ꯉꯥꯏꯍꯥꯛ ꯀꯞꯂꯕ ꯇꯨꯡꯗ ꯃꯃꯥꯏꯗꯨ ꯔꯣꯁꯂꯤꯟꯅ ꯀꯞꯄꯦ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯁꯠ ꯁꯠ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯔꯣꯁꯂꯤꯟꯅ ꯐꯝꯂꯤꯕ ꯀꯥꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯪꯉꯛꯏ ꯔꯣꯁꯂꯤꯟꯅ ꯀꯩꯅꯣ ꯑꯗꯨ ꯌꯥꯝ ꯀꯨꯏꯔꯤꯗꯨꯕꯣ ꯑꯩꯅ ꯇꯥꯃꯣꯗꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯗꯕꯗꯨꯗ ꯀꯥ ꯈꯨꯗꯤꯡ ꯆꯪꯉꯒ ꯊꯤꯔꯨꯏꯅꯦ ꯑꯗꯨꯒ ꯇꯥꯃꯣꯗꯤ ꯋꯥꯁꯔꯨꯝꯗ ꯆꯪꯗ ꯉꯥꯏꯔꯤ ꯍꯥꯏꯔꯛꯏ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯀꯣꯟꯅ ꯎꯅꯕ ꯍꯥꯏꯗꯨꯅꯦ ꯑꯗ ꯑꯩ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯅꯪ ꯒꯥꯔꯤꯁꯨ ꯌꯥꯎꯗꯦ ꯑꯩ ꯑꯃꯨꯛ ꯊꯤꯟꯒꯦ ꯃꯧꯅ ꯍꯜꯂꯛꯇ ꯉꯥꯏꯔꯤ ꯑꯃꯨꯛ ꯆꯠꯊꯣꯛꯑꯗꯤ ꯍꯣꯔꯦꯟ ꯅꯣꯏ ꯇꯥꯃꯣꯒ ꯅꯅꯦꯝꯕꯣꯛꯀꯅ ꯆꯩꯕꯤꯅꯤꯌꯦ ꯁꯤꯗꯒꯤꯗꯤ ꯐꯔꯛ ꯇꯥꯕꯁꯨ ꯅꯠꯇꯦ ꯑꯣꯇꯣꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯕꯖꯥꯔ ꯐꯥꯎꯗꯅꯦ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯔꯅꯤꯗ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯊꯣꯡꯒꯥꯜ ꯐꯥꯎ ꯊꯤꯟꯗꯣꯛꯀꯦ ꯑꯗꯣ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯅꯨꯀꯣ ꯑꯩꯈꯣꯏꯗꯁꯨ ꯅꯣꯡꯃ ꯂꯥꯛꯑꯣ ꯅꯣꯏ ꯑꯃꯗꯣ ꯁꯪꯕ ꯅꯨꯃꯤꯠꯇ ꯍꯣꯏ ꯂꯥꯛꯀꯦ ꯐꯔꯦ ꯑꯣꯇꯣꯁꯨ ꯂꯥꯛꯑꯦ ꯑꯗꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯕꯥꯏ ꯕꯥꯏ ꯍꯣꯏ ꯑꯩꯁꯨ ꯂꯩꯍꯧꯔꯒꯦ ꯁꯣꯅꯤ ꯔꯣꯁꯂꯤꯟ ꯊꯤꯟꯗꯣꯛꯂꯨꯔꯒ ꯆꯪꯉꯛꯄꯗ ꯆꯤꯡꯈꯩ ꯆꯤꯌꯔꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯅꯤ ꯋꯥꯁꯨ ꯉꯥꯡꯗꯦ ꯍꯟꯅꯁꯨ ꯌꯦꯡꯂꯨꯗꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤꯒꯦ ꯇꯧꯏ ꯆꯤꯡꯈꯩꯅ ꯅꯪ ꯑꯝꯇ ꯉꯥꯏꯈꯣ ꯁꯣꯅꯤꯅ ꯇꯥꯃꯣ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯈꯨꯝꯃꯛꯏ ꯆꯤꯡꯈꯩꯅ ꯅꯪꯒꯤ ꯐ꯭ꯔꯦꯟꯗꯣ ꯆꯠꯈ꯭ꯔꯕꯣ ꯆꯠꯈ꯭ꯔꯦ ꯇꯥꯃꯣ ꯑꯩ ꯉꯁꯤ ꯊꯕꯛ ꯆꯤꯟꯕꯒꯤꯅꯦ ꯁꯥꯎꯒꯅꯣ ꯇꯥꯃꯣ ꯁꯥꯎꯗꯦꯗ ꯆꯤꯟꯕꯒꯤꯕꯨ ꯑꯗꯣ ꯃꯊꯪꯗꯗꯤ ꯑꯩꯒ ꯈꯪꯅꯒꯦ ꯍꯥꯏꯔꯗꯤ ꯂꯩꯇꯦ ꯍꯥꯏꯌꯣ ꯅꯪꯅ ꯉꯝꯅꯕ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯈꯣ ꯇꯥꯃꯣ ꯆꯤꯡꯈꯩ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯅꯪꯒ ꯑꯩꯒ ꯃꯔꯤ ꯀꯩꯁꯨ ꯂꯩꯅꯗꯦ ꯍꯨꯛꯈ꯭ꯔꯤꯕ ꯀꯨꯟꯗꯣ ꯄꯔꯦꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯁꯤꯗ ꯅꯪꯒ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯦ ꯀꯔꯤꯒꯨꯝꯕ ꯀꯨꯟꯗꯣ ꯄꯔꯦꯡꯗꯨꯅ ꯀꯪꯗꯨꯅ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯁꯨ ꯇꯠꯈꯤꯅꯤ ꯃꯥꯡꯈꯤꯅꯤ ꯑꯩ ꯉꯁꯤ ꯍꯜꯂꯛꯑꯣꯏ ꯏꯃꯥꯗꯁꯨ ꯍꯥꯏꯌꯣ ꯏꯃꯥꯟꯅꯕ ꯑꯃꯒꯤꯗ ꯂꯩꯅꯤ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯆꯤꯡꯈꯩ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈꯤ ꯁꯣꯅꯤꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯄꯤꯔꯥꯡꯇꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯣꯏꯖꯔꯤ ꯏꯃꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯇꯞꯅ ꯆꯪꯉꯛꯏ ꯎꯄꯨꯗꯒꯤ ꯀꯪꯂꯕ ꯀꯨꯟꯗꯣ ꯄꯔꯦꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯐꯃꯨꯡꯗ ꯐꯝꯊꯔꯛꯏ ꯃꯤꯠꯂꯨ ꯄꯤꯔꯥꯡꯇꯅ ꯆꯣꯠꯂꯕ ꯃꯥꯏꯊꯣꯡꯗꯨꯗꯒꯤ ꯅꯨꯡꯁꯤꯔꯕ ꯆꯤꯟꯕꯥꯜꯗꯨꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯀꯨꯟꯗꯣ ꯀꯧꯕꯤ ꯂꯩꯔꯥꯡ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯀꯪꯂꯕꯁꯨ ꯂꯩꯔꯥꯡ ꯅꯪꯒꯤ ꯂꯩꯅꯥꯗꯤ ꯉꯁꯤꯁꯨ ꯑꯃꯠꯇ ꯀꯦꯟꯗ꯭ꯔꯤꯌꯦ ꯂꯩꯍꯤ ꯊꯨꯝꯅ ꯌꯥꯎꯔꯕꯁꯨ ꯀꯔꯤꯒꯤ ꯊꯛꯅꯤꯡꯗ꯭ꯔꯤ ꯅꯈꯧ ꯊꯟꯅ ꯅꯪꯒꯤ ꯂꯤꯄꯨꯟꯁꯤꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯣꯡ ꯑꯅꯤꯁꯦ ꯊꯣꯛꯄ ꯌꯥꯗ꯭ꯔꯕ ꯀꯤꯁꯤ ꯑꯃꯅ ꯆꯦꯠꯅ ꯄꯨꯟꯁꯤꯟꯕꯤꯔꯦꯀꯣ ꯀꯩꯗꯧꯉꯩꯅꯣ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗꯒꯤ ꯃꯥꯡꯈꯤꯒꯗꯕ ꯃꯤꯀꯨꯞ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨꯁꯨ ꯄꯣꯊꯥꯍꯟꯗꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯈꯧ ꯄꯣꯡꯅ ꯊꯛꯇ꯭ꯔꯕꯁꯨ ꯂꯩꯍꯤ ꯂꯩꯅꯥꯁꯤꯗꯪꯗꯤ ꯑꯃꯨꯛꯇꯪꯗꯤ ꯄꯦꯟꯅ ꯅꯩꯈꯥꯏꯕꯤꯔꯛꯈꯣꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯉꯁꯤꯗꯤ ꯂꯩꯀꯪꯂꯥꯗ ꯍꯧꯕ ꯂꯩꯕꯥꯛ ꯂꯩꯒ ꯄꯥꯡꯈꯛ ꯑꯣꯏꯔꯔꯦ ꯂꯥꯏꯒꯤ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯃꯄꯨ ꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯈꯤꯛꯄꯤꯗ꯭ꯔꯦ ꯑꯩꯁꯤꯕꯨ ꯍꯤꯡꯈꯤꯁꯤꯔꯣ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯁꯤꯔꯣ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯀꯪꯕꯗꯨ ꯃꯤꯠꯀꯤ ꯄꯤꯗꯅ ꯆꯣꯠꯂꯕ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯄꯥꯏꯁꯤꯜꯂꯒ ꯀꯪꯂꯕ ꯂꯩꯅꯥꯗꯨꯕꯨ ꯆꯣꯠꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ ꯍꯤꯛꯅ ꯃꯈꯣꯜꯒꯤ ꯊꯣꯛꯇ ꯊꯃꯣꯏꯅꯨꯡꯗꯒꯤ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯆꯔꯒ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯐꯤ ꯑꯃꯅ ꯆꯦꯠꯅ ꯌꯣꯝꯁꯤꯟꯗꯨꯅ ꯍꯥꯞꯆꯤꯟꯖꯈꯤ ꯃꯅꯦꯝꯕꯣꯛ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯤ ꯃꯅꯦꯝꯕꯣꯛꯅ ꯕꯦꯝꯃ ꯅꯪ ꯍꯜꯂꯛꯑꯕꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯏꯃꯥ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯅꯗꯣꯝꯆꯥꯗꯤ ꯅꯥꯕ ꯈꯔ ꯐꯍꯧꯔꯕꯣ ꯏꯃꯥ ꯈꯔ ꯐꯍꯧꯔꯦ ꯃꯁꯥꯕꯨꯗꯤ ꯈꯔ ꯁꯣꯜꯂꯦ ꯃꯅꯦꯝꯕꯣꯛꯅ ꯐꯔꯦ ꯅꯊꯧꯗꯣ ꯂꯣꯏꯁꯤꯟꯖꯔꯣ ꯏꯕꯨꯡꯉꯣꯗꯤ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯥ ꯏꯃꯥ ꯇꯥꯃꯣꯗꯣ ꯉꯁꯤꯗꯤ ꯍꯜꯂꯛꯑꯔꯣꯏ ꯍꯥꯏꯔꯝꯃꯦ ꯏꯃꯥꯗꯁꯨ ꯍꯥꯏꯌꯨ ꯍꯥꯏꯔꯝꯕꯅꯦ ꯀꯔꯤꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯇꯧꯔꯤꯕ ꯈꯜꯂꯤꯕꯁꯤꯕꯣ ꯀꯔꯤꯒꯤꯅꯤ ꯍꯥꯏꯒꯦ ꯏꯃꯥ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯤꯌꯦ ꯃꯃꯥꯟꯅꯕ ꯑꯃꯒꯤꯗꯅꯦꯗꯤ ꯍꯥꯏꯔꯝꯃꯦ ꯏꯃꯥ ꯑꯣꯏꯕꯦꯝꯃ ꯅꯍꯥꯛ ꯅꯪꯒꯤ ꯅꯨꯄꯥꯕꯨ ꯁꯦꯟꯅꯕ ꯌꯥꯝ ꯋꯥꯠꯂꯤ ꯅꯄꯨꯔꯣꯏꯕꯅ ꯌꯨꯝꯗꯒꯤ ꯇꯣꯏꯅ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯕꯗꯤ ꯂꯜꯂꯩꯃ ꯑꯃ ꯁꯣꯏꯗꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯛꯀꯅꯤ
Imana nangbu koidana ichani khalaga haibani. Napuroibagi thamoibu nangi nushibana khudum chanba ngamdaba honau. Hanasu haikri. Chalo chalo nathaudu losinjaruro. Soni makha taramdana imongda prapap Numidangi chak ising chana bahaiduna Roslyn su singbalang badu loisali. Mapana Ibema ngasidi kari ensang tawre. Roslyn na Paba yendeng ga soibum ga ironba ama thabi champut ama khangaw ama tawre. Ish ichagi ensang si tabada babung di chak khanglam heklama I he. Pabo yam haudoi zani. Se babung gi sida leire. Mamana noi babung gi di champut yauradi chapukam ani di miku phadabani. Noina khangda tawrini ne. Champut chabasi yam kana grabazani. Lao lao icha su punna chahaurasi. Hoi babung. Asumna cha ising chaba loiraga. Roslyn su magi room da changai. Ngasidi masadu ihai hainingda bugum tawri. Tapna magi famung da changaktuna hithai. Nupisa yam toli. Ngasi Soni na hingliba punsi mahingasa. Masi su top topani. Mapuroi bana thausabi draba. Nupi kaya amasu leramgani. Makhoi gi thamoida akhang kanbagi gun amadi yauri. Nongmadi nusibirakini khanna pirang lakta hingli. Adobo punsina loikiba mikup tupau. Adumak ningba kaina loikiba su yaudabadi natte. Soni gi punsidi aina soidana kangani. Mahabu nungainaba aina singani. Mahagi mapuroi bana thawoi bidribagi maram aina chapchana thini. Magi thamoina khoidabi nupido. Kanano nupiduda chatuna aigi Sonigi punsibu nungaina leinaba pinabiyu haizaruni. Somda poiresu tumnaba haiduna magi kada changai. Phamungda he kakhatpaga Roslyn na haikiba wahisingdu ningsinglai. Kai nupino madugi nupiduba pura sono khangnatene. Magi si atopa amasu yauriye. Aisha mana workshop tawba nupani na onthokpirisa. Magi gari sembai paisa laude gaina yum thiraga amuk thinba laktana ko. Has aduna dum phareda makongna thongna laadi lena thararoi. Wakansina marolama dolan sabane. Next thing nabadadi ai nusi hekta hairage. Sumaina wana leidoi sharuka hekta hairadawni. Wakansigi ragada tawringai nakanda lakliva phone du paikhatpa nangaudre. Kanano nungdangsida number sisu save tawde. Amuksu hanna call tawsilai. Handakti call du hek lakpaga sat paikhatli. Hello Mr. SP aigi khonjal si khangbiriba. Poireina kanano yam thuna kawbiramida. Nang huranba chingkhai natra. Kaigino nang naingonda call hanjin tawraisa. Huranba harasu akaiba leite. SP aigi huran manate. Isagi iran tasinjabare. Aigi di business ni. Aigi lambida ayat papiriba huranba di nangne. Nangi business duna miyoi kayagi punsi mangali. Nauriba angang mama mapana asa kaya thanduna yokjariba wakan phathaba ngamjadriba kayabu. Nangi phatraba lambiduna puduna mama mapa kayagi asa kahali haibasa nang khanthadabra. Chingkai yam usittaba karemnaba amaga loinana amuksu makha tarai. SP aina makhoida chawta u haiduna machinda insiluba natte. Makhoi masana yazana piyona tanarakiba ngaktani. Masida makhoi gi apamada aina maning thunganbani. Aikhoi SP sir so amuktang test tawge haibra natragana lambi sida change takpiyo haibra. Punsido marek mahau thokna hingnaba. Poirei asawbana mai haure. Phamlambadagi fuk hawalaga laurai. Huranba aise nangna kayoina ui. Nangsa aina di sarkar gi hui oina uye. Yam phigat pikino ko. SP ingna tamna wari sanase. Nangna ko tawrakpagi maram kaino. Huranba noiga wari sanabagi matam aingoda leite. Chingkai kaisu tawsadabagi maongda khumai. Haigene tapna. Aina SP da call tawzar isa sumdawbane. Aina SP da pizakibada 5 days ki matamni. Matam du hendoi.
ꯃꯅꯨꯡꯁꯤꯗ SP ꯅ ꯑꯩꯒꯤ ꯄꯣꯠ ꯑꯗꯣ ꯄꯤꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯃꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯌꯣꯛꯇ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡ ꯌꯥꯖꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯄꯣꯏꯔꯩꯁꯨ ꯍꯟꯗꯦ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯇꯧꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯔꯛꯎ ꯃꯗꯨꯗ ꯍꯟꯗꯨꯅ ꯆꯦꯟꯒꯗꯕ SP ꯅꯠꯇꯦ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯊꯦꯡꯅꯕ ꯃꯐꯝꯗ ꯅꯪꯕꯨ ꯑꯩꯅ ꯂꯦꯟꯗ ꯈꯛ ꯊꯥꯔꯣꯏ ꯆꯤꯡꯈꯩꯁꯨ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ SPꯒꯤ ꯊꯧꯅꯥ ꯑꯗꯨ ꯊꯥꯒꯠꯂꯤ ꯑꯗꯨꯕꯨꯅꯦ ꯈꯨꯕꯥꯛ ꯅꯥꯃꯠꯇꯅ ꯈꯨꯕ ꯃꯈꯣꯜ ꯊꯣꯛꯇꯦ ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯅꯤ ꯅꯤꯡꯁꯤꯡꯕꯤꯌꯨ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯅꯥꯏ ꯅꯣꯏꯅ ꯃꯄꯨꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯄꯣꯏꯔꯩ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯉꯛꯏ ꯅꯪꯅ ꯑꯗꯨ ꯅꯈꯧꯕꯧꯅ ꯉꯥꯡꯂꯤꯕꯗꯣ ꯅꯪꯒꯤ ꯁꯞꯄꯣꯔꯠꯇ ꯀꯅꯥ ꯂꯩ ꯅꯪꯒ ꯀꯔꯝꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯅꯣ ꯃꯔꯤ ꯂꯩꯅꯔꯤꯕꯁꯦ SP ꯑꯩ ꯑꯗꯨꯍꯥꯛꯅ ꯄꯪꯕ ꯃꯤꯊꯥꯏ ꯄꯤꯖꯔꯒ ꯊꯦꯝꯕ ꯌꯥꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇꯤ ꯑꯩꯒꯤꯅꯦ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯗꯦ ꯂꯩꯁꯨ ꯂꯩꯔꯣꯏ ꯑꯩ ꯅꯪꯒꯨꯝꯕ ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯄꯨꯒꯤ ꯋꯥ ꯇꯥꯔꯒ ꯆꯄꯤ ꯊꯥꯗꯨꯅ ꯆꯠꯄ ꯃꯤꯔꯥ ꯑꯩꯗꯤ ꯅꯠꯇꯦ ꯄꯣꯏꯔꯩ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯐꯥꯊꯖꯩ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯁꯤ ꯃꯈꯥ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯊꯕ ꯉꯝꯒꯅꯤ ꯆꯤꯡꯀꯩ ꯍꯟꯕ ꯂꯩꯇꯦ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯏ SP ꯍꯪꯕ ꯌꯥꯕ ꯋꯥꯐꯝꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗꯤ ꯑꯗꯨꯝ ꯆꯠꯊꯈꯤꯅꯤ SPꯅ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯦꯟꯅꯕ ꯉꯝꯒꯅꯤ ꯐꯅ ꯁꯦꯟꯅꯔꯁꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕꯗꯤ ꯐꯪꯂꯣꯏ ꯑꯩꯒꯤ ꯅꯦꯛꯁ ꯄ꯭ꯂꯥꯟ ꯂꯣꯏꯔꯦ SPꯁꯤ ꯀꯌꯥꯝ ꯁꯤꯡꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯅꯣ ꯌꯦꯡꯖꯕ ꯇꯥꯔꯦ Try to your best Levin to suppress my business SP ꯊꯝꯖꯔꯒꯦ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯦ ꯄꯣꯏꯔꯩꯅ Oh shit Okay let's see ꯅꯪꯒꯤ ꯅꯀꯣꯛꯇꯨ ꯀꯌꯥꯝ ꯂꯩꯕ ꯀꯣꯛꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯅꯪꯒ ꯀꯔꯝꯕ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯊꯤꯒꯠꯀꯅꯤ ꯆꯤꯡꯈꯩ ꯀꯣꯜ ꯍꯦꯛ ꯊꯝꯈꯤꯕꯒ ꯍꯦꯟꯕꯗ ꯀꯣꯜ ꯇꯧꯔꯛꯏ ꯍꯦꯟꯕꯅ ꯍꯦꯜꯂꯣ ꯇꯥꯃꯣ ꯌꯥꯝ ꯊꯥꯖꯗꯅ ꯀꯩ ꯂꯩꯔꯒꯦ ꯆꯤꯡꯈꯩꯅ ꯍꯦꯟꯕ ꯅꯪꯒ ꯄꯨꯟꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯤ ꯇꯥꯃꯣ ꯀꯔꯤ ꯃꯇꯥꯡꯒꯤ ꯀꯔꯤ ꯊꯕꯛꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯍꯥꯟꯅꯗꯒꯤ ꯈꯔ ꯍꯦꯟꯅ ꯆꯠꯊꯅꯕ ꯃꯄꯥꯟꯗꯒꯤ 2 crore ꯄꯣꯠ ꯈꯔ ꯂꯧꯒꯦ ꯇꯧꯔꯤ ꯃꯁꯤ ꯁꯛꯁꯦꯁ ꯑꯣꯏꯍꯟꯗꯕ ꯌꯥꯗꯕꯅꯤ ꯇꯥꯃꯣ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨ ꯅꯅꯥꯎ ꯉꯝꯅꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏꯗ ꯉꯥꯏꯍꯥꯛ ꯌꯧꯊꯣꯔꯛꯑꯣ ꯑꯩꯒ ꯄꯨꯟꯅ ꯈꯟꯅꯔꯁꯤ ꯐꯅꯤ ꯇꯥꯃꯣ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯐꯔꯦ ꯊꯝꯃꯦꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯇꯥꯃꯣ ꯒꯨꯗ ꯅꯥꯏꯠ ꯆꯤꯡꯈꯩ ꯀꯣꯜ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯃꯌꯥ ꯈꯔ ꯀꯛꯆꯤꯛꯇꯨꯅ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯇꯣꯝꯇ ꯁꯣꯜꯂꯤ ꯆꯤꯡꯈꯩ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯡꯁꯤꯟꯕ ꯍꯥꯏꯕꯁꯦ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯤꯡꯅꯕꯅꯤ ꯑꯩꯕꯨ ꯁꯤꯡꯅꯔꯛꯄ ꯃꯤꯗꯤ ꯑꯩꯅ ꯇꯨꯃꯤꯟꯅꯈꯛ ꯂꯩꯊꯣꯛꯑꯣꯏ SP ꯅꯪꯅ ꯉꯝꯃꯒ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯤ ꯊꯤꯡꯉꯨ ꯑꯗꯨꯕꯨ ꯊꯤꯡꯕꯗꯤ ꯉꯝꯃꯣꯏ ꯍꯟꯗꯛꯀꯤ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯤ ꯁꯛꯁꯦꯁ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯃꯇꯣꯝꯇ ꯉꯥꯡꯂꯒ ꯆꯨꯔꯨꯞ ꯃꯆꯩꯗꯨ ꯑꯃꯨꯛ ꯆꯤꯡꯁꯤꯜꯂꯒ ꯃꯩꯈꯨꯗꯨ ꯋꯪ ꯂꯥꯎꯅ ꯀꯥꯝꯊꯣꯛꯏ ꯋꯥꯈꯜꯁꯨ ꯃꯑꯣꯡ ꯈꯜꯂꯒ ꯆꯤꯌꯔꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯁꯣꯝꯗ ꯉꯁꯥꯏ ꯃꯈꯩ ꯁꯥꯟꯅꯈ꯭ꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯁꯣꯅꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯆꯪꯉꯛꯄꯗ ꯂꯣꯏꯅ ꯇꯥꯍꯧꯔꯦ ꯐꯃꯨꯡꯗ ꯇꯞꯅ ꯆꯪꯉꯛꯏ ꯑꯗꯨꯒ ꯍꯤꯞꯊꯔꯛꯏ ꯃꯃꯤꯠꯇꯤ ꯎꯏꯁꯤꯟꯕ ꯌꯥꯗꯅ ꯍꯤꯞꯂꯤ ꯃꯁꯥ ꯃꯊꯟꯇ ꯋꯥꯍꯪ ꯀꯌꯥꯁꯨ ꯍꯪꯖꯩ ꯇꯥꯃꯣꯒꯤ ꯀꯔꯝꯕ ꯕꯤꯖꯤꯅꯦꯁꯅꯣ ꯀꯔꯤꯒꯤ ꯇꯥꯃꯣꯅ SPꯒ ꯌꯥꯝ ꯐꯤꯡꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯨ ꯑꯆꯨꯝꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯗꯤ ꯀꯝꯗꯧꯕ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯤꯕ ꯇꯥꯃꯣꯅ ꯑꯁꯨꯛ ꯐꯠꯇ꯭ꯔꯕ ꯂꯝꯕꯤꯗ ꯊꯋꯥꯏ ꯌꯥꯎꯅ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯅꯤ ꯈꯜꯂꯤꯕ ꯁꯣꯅꯤ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯋꯥꯍꯪ ꯀꯌꯥꯅ ꯍꯦꯟꯅ ꯂꯥꯡꯇꯛꯅꯕ ꯑꯣꯏꯔꯦ ꯑꯩꯕꯨ ꯍꯦꯛꯇ ꯍꯪꯉꯁꯤꯔꯅꯦ ꯑꯩꯅ ꯍꯪꯉꯨꯕꯗ ꯇꯥꯃꯣꯅ ꯈꯨꯝꯕꯤꯔꯛꯀꯗ꯭ꯔꯥ ꯍꯣꯏꯗ ꯑꯩꯅ ꯁꯨꯝ ꯂꯥꯞꯊꯣꯛꯂꯗꯤ ꯇꯥꯃꯣꯅ ꯍꯦꯟꯅ ꯂꯥꯞꯊꯣꯛꯈꯤꯅꯤ ꯑꯩ ꯇꯥꯃꯣꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯌꯥꯗꯦ ꯑꯩ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯁꯣꯅꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯆꯤꯡꯈꯩ ꯁꯣꯅꯤꯅ ꯃꯅꯥꯛ ꯆꯪꯉꯛꯄꯗꯨꯗ ꯄꯥꯏꯔꯝꯕ ꯊꯥꯡꯒꯠꯂꯝꯕ ꯊꯛꯀꯦ ꯇꯧꯔꯝꯕ ꯆꯨꯔꯨꯞꯇꯨ ꯃꯈꯥꯗ ꯊꯝꯈꯤ ꯆꯤꯡꯈꯩꯅ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗ꯭ꯔꯤꯕ ꯇꯨꯝꯃꯒꯦ ꯇꯧꯕꯅꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯇꯥꯃꯣ ꯀꯔꯤꯒꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯕ ꯇꯥꯃꯣ
ngasi di ai wahang amakakta hangjage. Hango, kari karamba wahang no? Tamo, aina yumsida lairakpase phana kuire. Ai tamo gi apambada yetki haina khankibusu leite. Adubu Kaidoraba? tamo, yumsida laiminaruba kaubanina ai tamo gi thabakse karino haibasidi khangninge. Oh, aduro, nangna hangi harida? Mane tamo, asengbodo aibusu khanghanbiyo. Chinkei sor asangba ama hontorai. Matamsida misak tokna mayam marakta hingi harabadi paisa changi. Paisa gidamak thawai phauba thaba yaunaribani. Paisa lairabadi pumna mangami. Paisa nangamdaba kaisu laite. Nang sigi matangsa khangaroi. Aine hotnariba pumba imagidamakne. Makoigini akhoi imasa pabungna thambiramba lanthu mayamsina pendribane. Imabu penhanba haibasa aigi wasakni. Tamo, aduda chap chaba tamogi wadu makha taba nangde. Chinkhaina marak thalai. Thenge kona wari sanarasi tumuro. Ngasi di Chinkai Sonida nofe tawna yenglai. Tamo, nangna khangningba pumba ai loina haigani. Yare ko tumthouro thenge. Soni makha taba ngamdana magi phamungda amuk changaktuna hippi. Ngasigi tamogi maongse amuktasu ukitri. Ngasina karigi asuk ingna tapna wari sanaba yaribano. Amukta fo ukitriba minok ama. Natti aigi wakhana henjinbane. Tamodi aigi wakhal mapung fadringai mitki pida mahusinki. Chairda famduna lairiba Chinkhaina khangki ni khana amuk nakanda onthoktuna tamna kapchari. Tamo, nangse yam phattaba damthiba midi natti haiba ai khange. Nangi thamoida laiba pendabaduna damthiba ama oihallai. Mitki pidi atat akham laitana sintharakli. Miludagi inga ingelgi nongjugum ahingumna mitki pitana chotlaba moldusu warauramgani. Nongmatangdi aibu chotlanbiganu haina. Ai tamogi punsi wari khangningi. Kanada hangani khangdoktabadi yade. Wakhan khana khana ahingduma tumthakre. Angan bayukni poirei tumba hogotpagi mamit uiri phone du lamduna lauraga pung yengi. Phone du da Facebook ki notification laibadu urabada Facebook du sat changi. Wiramba mamit ani du khangpang pangthui. Mamit ani du lauthoktuna phone du da munna yengi. Wasu ngangdi noksu nokti tharang amada leiri. Good morning. Tharang chatlingai message amaga amu paisilai. Mamit ani du lauthoktuna yenglambadagi leiriba message tu sat hangdui. Aina imadagi paisa lauko hairaga laukidri hai gari su sembiraga yunfong thimbirae. Mathang matang chabada aina mating pangba yaba leirasu pangjage. Thank you. Poirei message tu paraga maithongda nofe tawje. Aigi laita phong khangdana charaunariba thamoisa nangi nuksibana ingna pota hanbiro haidoine. Matomta nofe tawraga phone du yengduna wakhan sagachari. Kaigino aina friend request tharaga accept tawroktrisa. Magisa magulai haliba haidunina khangni hanjin thajilaga loire apamba posak phangdri fau tanaba haibasa hauna sani. Poirei amuka friend request thajili handakti hek thabaga accept tawrai. Yes, takpabu galadi nungda fau tumi haiduni. Poirei message ama amuk thajili. Hi, good morning madam. Morning. Roslyn su reply tawrai. Aya message reply tawrai. Poirei harau bada loire. Kedaurege madam. College na ba loisilage tawriye. Oh, thengaba. Thengdrida. Ado ngarang paisa laukide haise kaigino. Kaigi paisa no. Adudi angam basung mateng pangnabane. Hoi, adu boba. Gari semaga paisa laudradi noy azana chairoidra ngangdro. Oza haidi. Waksuki mapuda. Makoktu oza kaungna daine. Chaideda kaishu. Aibu nangna namdana workshop yaholineba. Matomta amuk solaga noi. Hoi, phare adudi. Ai college tawre. Kona amuk thanarasi ko. Hoi, kona thanarasi adudi. Roslyn su dress loiselaga college tholai. Somda poirei haraubada mathum marang haure. Phone du paiduna chuppi.
ꯐꯃꯨꯡꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯈꯠꯂꯤ꯫ ꯃꯦꯃꯤꯁꯨ ꯃꯕꯨꯡꯒꯤ ꯀꯥꯗ ꯇꯨꯝꯕ ꯍꯧꯗꯣꯛꯄ ꯆꯪꯉꯛꯄꯗ ꯃꯕꯨꯡꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯃꯦꯃꯤ ꯌꯥꯝ ꯉꯛꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯇꯥꯃꯣ, ꯑꯌꯨꯛꯁꯤꯗ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ? ꯍꯥ, ꯀꯩꯅꯣ? ꯅꯪꯁꯨ ꯇꯥꯏꯃꯤꯡꯗꯤ ꯆꯥꯗꯦꯍꯦ꯫ ꯑꯌꯨꯛꯁꯤꯗ ꯀꯗꯣꯝꯗꯩ ꯉꯥꯡꯕꯤꯌꯥꯅꯣ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯑꯦ꯫ ꯌꯥꯔꯦ, ꯉꯥꯡꯕꯤꯌꯥ ꯀꯥꯏꯅ꯫ ꯃꯥꯅ ꯑꯌꯨꯛꯁꯤꯗ ꯍꯧꯒꯠꯀꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔ ꯂꯩꯔꯝꯃꯒ꯫ ꯍꯩ, ꯃꯣꯟꯗ꯭ꯔꯪ ꯅꯠꯇꯦ, ꯇꯥꯏꯕꯪꯅꯦ꯫ ꯀꯩꯅꯣ ꯑꯌꯨꯛꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯀꯟꯅ ꯂꯩꯈꯠꯇꯅ ꯆꯨꯔꯒ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯌꯥꯔꯦ ꯉꯥꯡꯕꯤꯌꯥ ꯅꯨꯄꯤ, ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏ, ꯆꯠꯂꯣ꯫ ꯑꯩ ꯍꯧꯒꯠꯂꯒꯦ, ꯕ꯭ꯔꯦꯛꯐꯥꯁ ꯑꯍꯥꯎꯕ ꯑꯃ ꯁꯦꯝꯃꯨꯆꯣ꯫ ꯉꯁꯤꯗꯤ ꯗꯥꯎꯒ ꯌꯥꯗꯧ ꯃꯥꯜꯂꯦ, ꯍꯧꯒꯠꯂꯛꯄꯗ ꯂꯥꯏꯔꯦꯝꯕꯤ ꯊꯦꯡꯅꯩ꯫ ꯄꯣꯏꯔꯩ ꯃꯆꯟꯅꯨꯄꯤꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯉꯝꯃꯒ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯦꯃꯤꯅ, ꯑꯁꯦꯡꯕꯅꯤꯀꯣ ꯄꯥꯈꯪꯁꯦ ꯂꯤꯗ ꯂꯤꯁꯜꯂꯛꯑꯗꯤ ꯁꯣꯅꯣ ꯆꯨꯔꯛꯏ ꯍꯥꯏꯁꯦ, ꯉꯥꯎꯔꯛꯏ, ꯃꯇꯣꯝꯇ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯩ ꯍꯥꯏꯁꯦ? ꯑꯩꯈꯣꯏ ꯑꯔꯤꯕꯗ ꯄ꯭ꯔꯨꯞ ꯂꯩꯔꯦ꯫ ꯅꯠꯇꯦꯅꯦ, ꯅꯨꯄꯤꯁꯤꯡꯁꯨ ꯑꯁꯨꯃꯥꯏ ꯇꯧꯖꯥꯠꯂꯣ? ꯒ꯭ꯌꯥꯟꯒ ꯇꯥꯖꯗꯦꯗ꯫ ꯑꯩꯗ ꯑꯔꯤꯕꯤ ꯑꯣꯏꯗ꯭ꯔ ꯂꯣꯏꯔꯦ꯫ ꯁꯣꯝꯗꯅ ꯆꯤꯡꯈꯩ ꯃꯥꯒꯤ ꯀꯥꯗ ꯆꯤꯌꯔꯗꯨꯗ ꯐꯝꯃꯤ꯫ ꯑꯗꯨꯒ ꯇꯦꯕꯜ ꯃꯊꯛꯇ ꯂꯦꯞꯇꯣꯞꯇꯨ ꯊꯝꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯊꯤꯔꯤ꯫ ꯍꯦꯟꯕꯅ, ꯇꯥꯃꯣ, ꯅꯅꯥꯎ ꯂꯥꯛꯆꯔꯤꯌꯦ꯫ ꯆꯤꯡꯈꯩꯅ, ꯍꯦꯟꯕ, ꯅꯪ ꯂꯥꯛꯑꯕꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯉꯣ, ꯐꯝꯃꯣ ꯁꯤꯗ꯫ ꯇꯥꯃꯣꯅ ꯂꯥꯛꯑꯣꯏ ꯍꯦꯛ ꯍꯥꯏꯕꯒ ꯅꯅꯥꯎ ꯍꯥꯟꯅ ꯍꯦꯛꯇ ꯌꯧꯖꯔꯛꯑꯕꯅꯦ꯫ ꯑꯩꯒꯤ ꯏꯅꯥꯎꯇꯅꯤ, ꯃꯌꯥꯝ ꯃꯅꯤꯡꯕ꯫ ꯇꯥꯃꯣ, ꯑꯗꯣ ꯇꯥꯃꯣꯅ ꯑꯩꯒ ꯄꯨꯟꯅ ꯇꯧꯒꯗꯕ ꯊꯕꯛ ꯂꯩꯔꯤ ꯍꯥꯏꯗꯨꯕꯨ ꯀꯔꯤ ꯊꯕꯛꯅꯣ? ꯑꯇꯩ ꯅꯠꯇꯦꯗ, ꯑꯩꯁꯦ ꯁ꯭ꯋꯥꯏꯗꯁꯨ ꯕꯤꯖꯤꯅꯦꯁꯀꯨꯝꯕ ꯃꯆꯥ ꯃꯆꯥ ꯇꯧꯕꯁꯦ ꯕꯤꯠ ꯂꯩꯔꯛꯇ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯈꯔ ꯆꯥꯎꯕ ꯑꯃ ꯇꯧꯁꯤꯔꯅ ꯄ꯭ꯂꯥꯟ ꯇꯧꯔꯤꯕꯅꯦ꯫ ꯇꯥꯃꯣ, ꯌꯥꯝ ꯐꯩ ꯀꯩꯅꯣ ꯑꯗꯨꯗꯤ꯫ ꯑꯗꯣ ꯀꯔꯤ ꯀꯔꯝꯕ ꯕꯤꯖꯤꯅꯦꯁꯅꯣ? ꯃꯇꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕ, ꯊꯨꯅ ꯆꯥꯎꯈꯠꯄ ꯕꯤꯖꯤꯅꯦꯁ ꯍꯥꯏꯔꯗꯤ ꯀꯔꯤ ꯑꯣꯏꯅꯤ? ꯗ꯭ꯔꯒꯁꯅꯤꯗꯅ, 2 ꯀ꯭ꯔꯣꯔꯒꯤ ꯗ꯭ꯔꯒꯁꯅꯤ, ꯄꯟꯖꯥꯕꯇꯒꯤ ꯏꯝꯐꯥꯜꯗ ꯄꯨꯊꯣꯔꯛꯀꯗꯕꯅꯤ꯫ ꯍꯦꯟꯕ ꯆꯤꯡꯈꯩꯒꯤ ꯋꯥꯍꯩꯗꯨꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯉꯛꯏ꯫ ꯇꯥꯃꯣ, ꯃꯇꯧ ꯀꯔꯝꯅ ꯇꯥꯃꯣꯅ ꯁꯤꯒꯨꯝꯕ ꯕꯤꯖꯤꯅꯦꯁꯁꯤꯗ ꯌꯥꯎꯔꯝꯂꯤꯕꯅꯣ? ꯑꯉꯛꯄ ꯐꯥꯎꯕ꯭ꯔꯥ? ꯉꯛꯀꯅꯨ, ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇ ꯌꯥꯎꯕ ꯃꯊꯦꯜ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯃꯣ, ꯇꯥꯃꯣꯅ ꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯊꯥꯖꯔꯨꯗꯦ꯫ ꯑꯉꯛꯄꯁꯨ ꯐꯥꯎꯏ꯫ ꯉꯛꯀꯅꯨ, ꯅꯪꯁꯨ ꯁꯣꯏꯗꯅ ꯈꯪꯉꯛꯀꯅꯤ꯫ ꯇꯥꯃꯣ, ꯑꯩ ꯇꯥꯃꯣꯒꯤ ꯄꯥꯡꯉꯨ ꯍꯥꯏꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯑꯗꯨꯕꯨ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯇꯥꯃꯣꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯗ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯕꯤꯔꯝꯕꯒꯤ ꯃꯔꯝ ꯈꯪꯅꯤꯡꯉꯤ꯫ ꯆꯤꯡꯈꯩ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯊꯣꯔꯛꯏ꯫ ꯍꯥꯏꯒꯦ, ꯃꯇꯝꯗꯣ꯫ ꯆꯤꯡꯈꯩ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯍꯦꯟꯕꯒꯤ ꯃꯐꯝꯗ ꯂꯤꯔꯛꯏ꯫ ꯆꯤꯡꯈꯩꯅ, ꯏꯃꯥ, ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯋꯥꯠꯄ ꯀꯩꯁꯨ ꯂꯩꯇꯦ꯫ ꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯅꯠꯇ꯭ꯔꯕꯣ? ꯑꯩꯈꯣꯏꯅ ꯐꯝꯃꯒ ꯆꯥꯔꯐꯥꯎ ꯂꯣꯏꯔꯔꯣꯏꯌꯦ ꯏꯃꯥ꯫ ꯏꯕꯨꯡꯉꯣ, ꯁꯦꯜ ꯇꯥꯟꯕꯗꯤ ꯂꯣꯏꯕ ꯅꯥꯏꯗꯦ, ꯆꯠꯈꯤꯕꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯎꯅꯦ꯫ ꯏꯃꯥꯅ ꯅꯪꯒꯤꯗꯃꯛ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤꯕ ꯅꯨꯄꯤꯁꯦ, ꯃꯥꯒꯤ ꯄꯥꯕꯨꯡꯗꯨ ꯃꯇꯝꯁꯤꯗ ꯂꯝꯗꯝꯁꯤꯒꯤ ꯑꯐꯥꯎꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ, ꯁꯔꯒ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕꯒꯨꯝꯕꯅꯤ꯫ ꯑꯣ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯏꯃꯥꯅ ꯑꯩꯕꯨ ꯅꯨꯄꯤ ꯊꯤꯍꯟꯅꯤꯡꯉꯤꯕ, ꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯉꯤꯕꯁꯤꯗꯤ ꯄꯩꯁꯥꯒꯤ ꯈꯜꯂꯒ ꯑꯣꯏꯔꯦꯗꯅ꯫ ꯏꯕꯨꯡꯉꯣ, ꯑꯐꯕ ꯍꯥꯏꯕꯁꯤ ꯄꯥꯛ ꯄꯥꯛ ꯂꯥꯛꯇꯕꯅꯤ꯫ ꯏꯃꯥꯗꯤ ꯑꯐꯕ ꯊꯕꯛ ꯊꯦꯡꯊꯕ ꯄꯥꯝꯗꯦ꯫ ꯐꯔꯦ, ꯑꯩ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ꯫ ꯀꯔꯤ? ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯦ ꯍꯥꯏꯕ? ꯅꯨꯡꯉꯥꯏꯖꯔꯦꯗ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯂꯨꯍꯣꯡꯗꯧꯔꯤꯕ ꯅꯨꯄꯤꯗꯣ ꯄꯩꯁꯥꯒꯤꯗꯃꯛꯅꯤ꯫ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯉꯝꯃꯣꯏ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯗꯗꯤ ꯏꯃꯥꯅ ꯌꯦꯠꯄꯤꯔꯛꯀꯅꯨ꯫ ꯍꯩ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯗꯤ ꯀꯣꯟꯅ ꯂꯩꯃꯤꯟꯅꯔꯒ ꯅꯨꯡꯁꯤꯔꯛꯄ ꯉꯥꯛꯇꯅꯤꯅꯦ꯫ ꯍꯨꯏꯒ ꯍꯧꯗꯣꯡꯒ ꯐꯥꯎ ꯌꯦꯡꯉꯨ, ꯌꯨꯝ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯗꯤ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯅꯔꯛꯏ ꯍꯥꯏꯔꯤꯕꯅꯤ꯫ ꯌꯥꯔꯦ ꯏꯃꯥ, ꯃꯈꯥ ꯇꯥꯕꯤꯔꯅꯨ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯩ ꯂꯨꯍꯣꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯈꯟꯈꯤꯕꯗꯤ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯀꯣꯜꯀꯇꯥꯗ ꯆꯠꯈꯤ꯫ ꯃꯐꯝꯗꯨꯗ ꯑꯩꯒꯤ ꯀꯣꯂꯦꯖ ꯂꯥꯏꯐꯇ ꯊꯦꯡꯅꯈꯤꯕ ꯐ꯭ꯔꯦꯟ ꯑꯃ ꯂꯩ, ꯔꯣꯖꯦꯁ ꯒꯨꯞꯇ꯫ ꯃꯈꯣꯏꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯤ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯍꯟꯗꯛ ꯑꯩꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟꯁꯤꯁꯨ ꯃꯥꯒ ꯇꯥꯟꯅꯔꯒꯅꯤ꯫ ꯃꯍꯥꯛ ꯏꯝꯐꯥꯜꯗ ꯂꯥꯛꯀꯗꯕꯅꯤ꯫ ꯍꯦꯟꯕꯅ, ꯇꯥꯃꯣ, ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯍꯩꯅ ꯁꯤꯡꯅ ꯇꯧꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯔꯨꯕ ꯀꯩꯁꯨ ꯅꯠꯇꯦ꯫ ꯐꯔꯦ ꯇꯥꯃꯣ, ꯑꯩ ꯇꯥꯃꯣꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯑꯗꯣ ꯇꯥꯃꯣ, ꯇꯥꯃꯣꯗ ꯑꯩ ꯋꯥꯍꯪ ꯑꯃꯈꯛꯇ ꯍꯪꯖꯒꯦ꯫ ꯍꯪꯉꯣ, ꯍꯦꯛꯇ ꯍꯥꯏꯌꯣ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ꯫
Tamona luhongkiba matamda tamoga hana khangnakiba itei madudi kaisu hairaktabra henba madugi wari yam sangna laikhre kokpa yararoidaba chaina amasu ifomda piramlaga chatkrabane mahaki wari to ase tama adudi amuk pau phaunase ai imanaba amasu unagadaba lai hannaba tawrage thabaktugi di kaisu pakhatpigano nanauna angamba mateng hotnajage cha nunga amta thaktre tawrise ngakta ngai khodana tama farak tarani kona jamarak tha asu yaida chalukige tama hoi hoi adudi nayamba swaida sum lehorage ko hen be hek thokibaga soni chingkai na lairamniba roomduda fatlauna changai chingkai di sana kriba wari singadu soni tahorabra haina masada ipapa khatli soni na tama kaidawra kai leira phamlambadagi fuk hagwalaga maraiga tatli tatli tawraga khumai soni kaisu khandana makha tarai tama chairau basu kuidre yumda fi tinba chatnaba imada bazar sase haibane imada ngasi mamangi ine thambalgi soratai haire tamoga chatlo hairame adu oiragana hayeng oina chatlodana tama hayeng di numit phatiye phi leibanina ngasi se numit su phai tawbane mathangna amuk tatnaba numit oire imada di ithanda dum chatke haibane aduda imana karigi tatnaba tatnadaba aikhoina wakhal semjaraga loire ai thabak chatkadaba lai farak tani tama adu yare wa makha taranu nang chatke hairaga adum chatluro soni makha taramdana tumina non thaduna changki khangaudana sintharakliba mitki pidu chingkhaina uhauri aina tawribase chumlibra mahaki maral karino ranjadrabi mabu aina asumna wahanbase aisi kayada fatraba misakno pumnamaksi khanglafa karigi aigi thamoisida kanagumbi amagi nusimami taw haiba yadriba wakhan nga khallaba tungda chingkai roomda changai soni mabukni nusiduna kaptuna leirambadu ubada hena nungaitaba phaurai soni chingkai changakpaduda mitki pidu ukini khanna sase taithui aduga roomdadagi thokke haina fuk haugalai loisalo chatlasi tama yanida e adum chatlurage tamo thabak chatkadabada adum chatpiruro ai imada adum phajana hairage chatlaroi ngasi la aroi haidokre tama ai fi hongdokige gari thaudo amage kuira anuko soni na makha taba nangdringai chingkai prap prap thoki soni yam ngakna yengduna leihawi masadu haraugadra kapgadra leita fam khangdaba haibadu oire chingkai gari thaudok soni tholakpa ngairi chingkai nongmata soni da yenglude adubu tholak tribra haina haifet yenglubada mamit kupkani haiba kawkhre yan hana chingkai gi mit yengdu nuzagi tumtak tawbina tonda thilliba chandandu da tarure maduna hena soni bu magi nupi loinabini punsigi magi awanungai animakta loina duna chatkadawribi punsi khongloini haina hena mayek senghalare phanek asangbada wawrap tawba machu ama setli cream machugi icham chamna design tawba tops ama litli aduga dark green machugi fi ama illi sanglaba wai taraba samlangdu sesinna tasin khomjinduna wasak setpi yumburembi amagi matawgum chena sambundu punsilli aduga napada piktak tawna chilliba nayin aniduna nuzagi maithongi fazabada mateng pangli thotna nauraba maithong aduda chimbaldi umsilaga nolakpa minoktuna chingkai gi thamoidu humduna pukhre sonina gari gi thongdu hangdorakpada chingkai gyan lai tama chalasira hoi soni gi ningthizabi maithong ingja tapchabi matauda ngawkhiduna chingkai masadu tarang chatli ngahak leiraga nokfet tawraga lona yengi soni su chingkai ni yenga I haibadi khangi adubu thoina di khanjilude mamaidu thonglaudu onthoktuna adumak lei asumna makoi anisu fi yonba dukal amada changai aduga sonina puthorakliba fi singdu thangatuna khalli chingkai di masadu pura tarangni lona yengbasu lepde somda Roslyn su ngasi di kharanga likhanduna sari ama leiruge khana bazar da lai gari du mafam chana pak tawramaga sari gi dukan amada change haiduna hek tawbaga
ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯄꯣꯏꯔꯩ ꯉꯥꯟꯕ ꯐꯠ ꯂꯥꯎꯅ ꯍꯩꯖꯤꯜꯂꯛꯏ꯫ ꯄꯣꯏꯔꯩꯅ "ꯃꯦꯗꯥꯝ ꯀꯗꯣꯝꯗ ꯆꯠꯄꯤꯔꯨꯕꯅꯣ?" "ꯑꯩ ꯁꯤꯗꯒꯤ ꯁꯥꯔꯤ ꯑꯝꯇ ꯌꯦꯡꯒꯦ ꯇꯧꯕꯅꯤ." "ꯑꯣ ꯃꯦꯗꯥꯝ, ꯁꯤꯒꯤ ꯐꯥꯁ ꯐꯨꯗꯁꯤꯗ ꯀꯣꯐꯤ ꯑꯝꯇ ꯊꯛꯎꯁꯦ." "ꯌꯥꯔꯅꯤꯌꯦ ꯉꯁꯤꯗꯤ, ꯀꯣꯟꯅ ꯊꯛꯑꯁꯤ ꯃꯇꯥꯡ ꯆꯥꯕꯗ, ꯊꯦꯡꯁꯨ ꯊꯦꯡꯉꯅꯤꯌꯦ." "ꯃꯦꯗꯥꯝ ꯀꯩꯁꯨ ꯀꯨꯏꯔꯣꯏꯗ, ꯀꯣꯐꯤ ꯑꯃꯈꯛ ꯊꯛꯄꯕꯨ ꯀꯌꯥꯝ ꯀꯨꯏꯗꯣꯏꯅꯣ?" ꯔꯣꯁꯂꯤꯟ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏ ꯃꯤꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏ ꯈꯟꯗꯨꯅ ꯈꯨꯝꯃꯛꯏ, "ꯍꯣꯏ ꯀꯨꯏꯗꯤ ꯀꯨꯏꯒꯨꯝꯁꯤꯀꯣ." ꯃꯈꯣꯏ ꯑꯅꯤ ꯐꯥꯁ ꯐꯨꯗꯇꯨꯗ ꯆꯪꯃꯤꯟꯅꯔꯛꯏ, ꯑꯗꯨꯒ ꯄꯣꯏꯔꯩꯅ ꯀꯣꯐꯤ 2 ꯑꯣꯔꯗꯔ ꯇꯧꯗꯨꯅ ꯊꯛꯃꯤꯟꯅꯔꯤ꯫ ꯄꯣꯏꯔꯩꯅ "ꯃꯦꯗꯥꯝ, ꯑꯩ ꯃꯦꯗꯥꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯒꯦ ꯈꯜꯂꯛꯄ ꯀꯨꯏꯔꯕꯅꯦ, ꯐꯔꯛ ꯑꯃ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯔꯕ." "ꯀꯔꯝꯕ ꯋꯥꯐꯝꯅꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ." "ꯃꯦꯗꯥꯝ, ꯌꯥꯝ ꯀꯣꯏꯊꯣꯛꯇꯅ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ, ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯊꯣꯡ ꯆꯥꯗꯕꯅꯤꯁꯨ ꯈꯟꯕꯤꯅꯣ, ꯑꯩꯗꯤ ꯑꯔꯣꯠꯄ ꯊꯝꯕꯁꯨ ꯍꯩꯖꯗꯦ, ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨꯀꯣ ꯃꯦꯗꯥꯝ." ꯔꯣꯁꯂꯤꯟ ꯋꯥꯈꯟꯗ ꯀꯔꯤꯕꯨꯅꯣ ꯃꯥꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯤꯕꯣ? "ꯍꯦꯛꯇ ꯍꯥꯏꯌꯣ." ꯄꯣꯏꯔꯩ ꯊꯧꯅꯥ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯃꯦꯗꯥꯝꯕꯨ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯃꯦꯗꯥꯝꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ." ꯔꯣꯁꯂꯤꯟ ꯌꯥꯝ ꯉꯛꯅ ꯄꯣꯏꯔꯩꯗ ꯌꯦꯡꯉꯛꯏ꯫ "ꯑꯉꯛꯄꯗꯤ ꯐꯥꯎꯕꯤꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯃꯦꯗꯥꯝꯅ ꯑꯩꯒꯤ ꯋꯥꯐꯝꯁꯦ ꯌꯥꯕꯤꯕ ꯌꯥꯕꯤꯗꯕ ꯍꯥꯏꯕꯗꯨꯗꯤ ꯃꯦꯗꯥꯝꯒꯤ ꯑꯄꯥꯝꯕ ꯋꯥꯈꯜꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯦꯗꯥꯝꯗ ꯍꯥꯏꯖꯔꯤꯕꯁꯤꯗꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥꯐꯝꯗꯨꯅꯤ, ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ." ꯔꯣꯁꯂꯤꯟ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ "ꯀꯔꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯑꯩ ꯅꯪꯒꯤ ꯄ꯭ꯔꯄꯣꯖꯁꯦ ꯌꯥꯕ ꯉꯝꯃꯣꯏ, ꯑꯩ ꯅꯪꯕꯨ ꯏꯆꯝ ꯆꯝꯅ ꯐ꯭ꯔꯦꯟ ꯑꯃꯗꯒꯤ ꯍꯦꯟꯅ ꯈꯟꯕ ꯉꯝꯃꯣꯏꯌꯦ." "ꯃꯦꯗꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯦꯗꯥꯝꯅ ꯑꯦꯛꯁꯦꯞ ꯇꯧꯅꯤꯡꯗꯕꯒꯤ ꯃꯔꯝꯗꯨꯃꯗꯤ ꯈꯪꯖꯒꯦ, ꯑꯩꯕꯨ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕꯒꯤꯔ, ꯃꯊꯣꯡ ꯆꯥꯗꯕ ꯉꯥꯎꯁꯟꯅꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯎꯕꯒꯤꯔ? ꯑꯩꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯑꯃ ꯐꯥꯎ ꯍꯪꯕꯤꯔꯅꯨ, ꯑꯩꯅ ꯃꯤꯑꯣꯏꯕ ꯀꯅꯥꯕꯨ ꯍꯟꯊꯅ ꯈꯟꯕꯁꯨ ꯂꯩꯖꯗꯦ, ꯑꯩ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯜꯂꯣꯏ ꯂꯦꯞꯈ꯭ꯔꯦ, ꯋꯥꯔꯧꯕꯤꯅꯨ." ꯋꯥꯍꯩꯁꯤ ꯀꯛꯈꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯥꯡꯗ ꯎꯔꯤꯕ ꯁꯛꯇꯝꯗꯨꯗ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ, ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯈꯪꯍꯧꯗꯅ ꯁꯤꯟꯊꯔꯛꯏ꯫ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯃꯤꯠꯐꯝ ꯍꯣꯡꯗ ꯑꯁꯥꯕ ꯃꯨꯔꯇꯤꯒꯨꯝ ꯆꯞ ꯌꯨꯡꯗꯨꯅ ꯂꯦꯞꯄꯤ꯫ ꯆꯤꯡꯈꯩꯁꯨ ꯃꯀꯥ ꯂꯥꯝꯂꯝꯕ ꯃꯥꯏꯊꯣꯡ ꯃꯛꯁꯤꯜꯂꯤ꯫ ꯑꯉꯛꯄ ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯔꯣꯁꯂꯤꯟꯗ ꯌꯦꯡꯉꯛꯏ꯫ ꯃꯅꯤꯡꯗꯒꯤ ꯁꯣꯅꯤꯅ ꯀꯧꯔꯛꯏ, "ꯑꯌꯥ, ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯔꯣꯁꯂꯤꯟ ꯀꯥꯏ ꯆꯠꯂꯨꯏꯅꯣ?" ꯔꯣꯁꯂꯤꯟꯅ ꯑꯩ ꯁꯤꯗ ꯄꯣꯠ ꯑꯃ ꯂꯩꯕ ꯂꯥꯛꯑꯝꯕꯅꯦ." ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯈꯨꯝꯃꯛꯏ꯫ ꯁꯣꯅꯤꯅ "ꯑꯣ, ꯀꯅꯥꯒ ꯂꯥꯛꯀꯦ, ꯅꯊꯟꯗꯔꯣ?" ꯔꯣꯁꯂꯤꯟꯅ "ꯑꯩꯗꯤ ꯏꯊꯟꯇ ꯂꯥꯛꯄꯅꯦ, ꯅꯪꯗꯤ ꯀꯅꯥꯒ ꯂꯥꯛꯏꯅꯣ?" ꯁꯣꯅꯤꯅ "ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯂꯥꯛꯑꯦ." ꯆꯤꯡꯈꯩꯗ ꯑꯃꯨꯛ ꯐꯠ ꯑꯣꯟꯁꯤꯜꯂꯤ꯫ "ꯇꯥꯃꯣ, ꯃꯥꯁꯦ ꯑꯩꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐꯀꯤ ꯐ꯭ꯔꯦꯟꯅꯦ, ꯃꯃꯤꯡꯅ ꯔꯣꯁꯂꯤꯟ, ꯍꯧꯖꯤꯛꯅ ꯀꯣꯂꯦꯖ ꯑꯃꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯔꯤꯕꯅꯦ." ꯆꯤꯡꯈꯩꯅ "ꯑꯣ, ꯑꯩ ꯆꯤꯡꯈꯩ." ꯔꯣꯁꯂꯤꯟ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯅꯣꯛꯅꯤꯡꯗ꯭ꯔꯕ ꯆꯤꯡꯕꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯁꯣꯅꯤꯅ "ꯂꯥꯛꯑꯣ, ꯀꯣꯐꯤ ꯊꯛꯎꯁꯦ." ꯔꯣꯁꯂꯤꯟꯅ "ꯑꯩ ꯊꯛꯂꯛꯄꯗ ꯉꯥꯏꯔꯤꯌꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯊꯕꯛ ꯑꯃꯁꯨ ꯆꯠꯀꯗꯣꯏꯅꯦ, ꯌꯨꯝꯗ ꯍꯟꯕꯁꯨ ꯊꯦꯡꯉꯅꯤ, ꯁꯥꯎꯔꯅꯨꯀꯣ, ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯊꯛꯁꯦ." ꯁꯣꯅꯤꯅ "ꯑꯁ, ꯀꯨꯏꯒꯗꯕꯁꯨ ꯅꯠꯇꯕꯁꯤꯕꯣ, ꯍꯣꯏ, ꯊꯕꯛ ꯂꯩꯔꯗꯤ ꯀꯣꯟꯅ ꯄꯨꯟꯅ ꯆꯥꯛ ꯑꯃ ꯆꯥꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ." ꯔꯣꯁꯂꯤꯟꯅ "ꯍꯣꯏ, ꯌꯥꯏꯌꯦ, ꯐꯔꯦꯁꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ." ꯔꯣꯁꯂꯤꯟ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯆꯤꯡꯈꯩ ꯅꯤꯡꯉꯝꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯦꯞꯄꯤ꯫ ꯆꯤꯡꯈꯩꯅ ꯇꯔꯪ ꯆꯠꯄꯗꯨꯗ ꯁꯣꯅꯤꯅ ꯃꯁꯥꯗꯨ ꯇꯞꯅ ꯅꯣꯝꯃꯤ꯫ "ꯇꯥꯃꯣ, ꯀꯩꯗꯧꯔꯒꯦ, ꯆꯪꯉꯁꯦ." ꯍꯣꯏ, ꯀꯩꯁꯨ ꯇꯧꯗꯦ." ꯁꯣꯅꯤ ꯆꯤꯡꯈꯩꯒꯤ ꯃꯑꯣꯡꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯜꯂꯤ, ꯑꯗꯨꯕꯨ ꯊꯣꯏꯅꯗꯤ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯣꯐꯤ ꯀꯧꯗꯨꯅ ꯊꯛꯏ꯫ ꯐꯅ ꯀꯨꯏꯅ ꯑꯅꯤꯗꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯆꯤꯡꯈꯩ ꯌꯥꯝ ꯇꯞꯅ ꯋꯥꯔꯤ ꯍꯧꯗꯣꯛꯄ ꯍꯧꯔꯛꯏ꯫ "ꯍꯧꯖꯤꯛꯀꯤ ꯅꯃꯥꯟꯅꯕꯤꯗꯣ ꯅꯪꯒ ꯀꯃꯥꯏꯅ ꯇꯤꯟꯅꯔꯛꯀꯦ?" "ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐꯇ ꯇꯤꯟꯅꯔꯛꯄꯅꯦ, ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯔꯨꯕꯗꯤ ꯅꯠꯇꯦꯗ, ꯁ꯭ꯀꯨꯜꯗ ꯄꯨꯟꯅ ꯂꯥꯡꯃꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ, ꯌꯥꯝ ꯆꯝꯕꯅꯦ." "ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐ ꯍꯥꯏꯁꯦ 11-12ꯇꯗꯤ ꯄꯨꯜꯂꯛꯇ꯭ꯔꯣ?" "ꯀ꯭ꯂꯥꯁ 6ꯇꯒꯤ 10 ꯐꯥꯎ ꯄꯨꯜꯂꯦ, ꯑꯗꯨꯒ 11-12ꯀꯗꯤ ꯄꯨꯟꯗ꯭ꯔꯦꯗ, ꯑꯗꯣ ꯇꯨꯏꯁꯟ ꯃꯐꯝꯗ ꯑꯗꯨꯝꯗꯤ ꯄꯨꯜꯂꯦ." "ꯑꯣ, ꯌꯥꯝ ꯍꯣꯡꯉꯝꯃꯦ." ꯇꯞꯅ ꯁꯣꯜꯂꯤ꯫ "ꯇꯥꯃꯣꯒꯁꯨ ꯈꯪꯅꯔꯛꯄ꯭ꯔꯣ?" ꯍꯣꯏ, ꯈꯪꯉꯦ, ꯑꯩꯈꯣꯏꯅ 12 ꯀꯥꯕ ꯃꯇꯝꯗ ꯃꯣꯏꯅ 11ꯅꯦ,
ꯑꯩꯈꯣꯏꯒꯤ ꯖꯨꯅꯤꯌꯔꯅꯦ ꯑꯦ ꯑꯗꯨꯒ ꯀꯧꯅꯗꯕ ꯑꯩꯗꯤ ꯈꯪꯗꯕ꯭ꯔꯥ ꯈꯟꯗꯅ ꯃꯤꯡꯒ ꯇꯥꯛꯏ ꯀꯨꯏꯔꯦꯗ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯅꯦ ꯃꯥꯅ ꯑꯩꯕꯨ ꯁꯛ ꯈꯪꯉꯝꯗꯕꯁꯨ ꯌꯥꯏꯗ ꯀꯥꯎꯔꯝꯃꯅꯤ ꯑꯣ ꯌꯥꯝ ꯆꯝꯕꯅꯦ ꯃꯥꯁꯦ ꯅꯨꯄꯥ ꯑꯝꯇ ꯈꯪꯅꯕ ꯊꯝꯗꯕꯅꯦꯕ ꯀꯣꯟꯅ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯦ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯩꯈꯣꯏꯅ ꯍꯪꯉꯁꯨ ꯍꯥꯏꯗꯣꯛꯇꯦ ꯂꯨꯍꯣꯡꯕꯒꯤ ꯏꯟꯚꯥꯏꯇꯦꯁꯟꯗ ꯌꯦꯡꯉꯣ ꯍꯥꯏꯔ ꯑꯗꯨꯝ ꯂꯩꯕꯅꯦ ꯆꯤꯡꯈꯩ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯣ ꯑꯗꯨꯒ ꯅꯨꯄꯥꯗꯨꯗꯤ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯌꯦ ꯑꯩꯁꯨ ꯀꯨꯏꯔꯦ ꯃꯥꯒ ꯎꯅꯗꯕ ꯀꯃꯥꯏ ꯇꯧꯈ꯭ꯔꯤꯅꯣꯗꯤ ꯈꯪꯗꯦ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯝꯃꯦ ꯍꯥꯏꯕ ꯏꯃꯥꯟꯅꯕꯤꯗꯨꯅꯦ ꯑꯣ ꯃꯥ ꯑꯣꯏꯔꯦ ꯃꯥꯅꯦ ꯍꯧꯖꯤꯛꯇꯤ ꯅꯤꯡꯕ ꯀꯥꯏꯔꯕꯤ ꯑꯃꯒꯨꯝ ꯑꯗꯨꯝ ꯂꯩꯔꯕꯅꯦ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯅꯤ ꯍꯥꯏꯌꯦ ꯆꯤꯡꯈꯩ ꯁꯣꯅꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯑꯃ ꯐꯥꯎꯔꯛꯏ ꯆꯠꯂꯁꯤꯔꯥ ꯊꯦꯡꯉꯦ ꯍꯣꯏ ꯇꯥꯃꯣ ꯆꯠꯂꯁꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝꯗ ꯍꯜꯂꯛꯏ ꯁꯣꯅꯤꯗꯤ ꯉꯁꯤ ꯆꯤꯡꯈꯩꯅ ꯃꯥꯒ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕꯁꯤ ꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯐꯥꯎꯖꯔꯝꯃꯤ ꯆꯤꯡꯈꯩꯁꯨ ꯁꯣꯅꯤꯗ ꯂꯣꯟꯅ ꯌꯦꯡꯖꯔꯝꯕ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯂꯝꯕ ꯄꯨꯝꯕ ꯔꯣꯁꯂꯤꯟ ꯎꯔꯨꯕꯗꯒꯤ ꯃꯛꯁꯤꯟꯈ꯭ꯔꯦ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯕꯒꯨꯝ ꯋꯥꯈꯜ ꯆꯔꯥꯡꯅꯅ ꯊꯔꯪ ꯆꯠꯂꯒ ꯂꯩꯔꯦ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯆꯤꯡꯈꯩ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯊꯝꯂꯤꯕ ꯀꯥꯗꯨꯗ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯁꯣꯅꯤꯗꯤ ꯔꯨꯝꯗ ꯆꯪꯉꯒ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ ꯃꯅꯦꯝꯕꯣꯛꯅ ꯏꯕꯦꯝꯃ ꯅꯣꯏꯕꯨ ꯐꯤ ꯂꯩꯕ ꯆꯠꯂꯨꯕꯗꯨꯕꯨ ꯂꯣꯏ ꯁꯨꯅꯕ ꯂꯩꯔꯛꯑꯕꯣ ꯏꯃꯥ ꯂꯣꯏꯅ ꯁꯨꯔꯦꯗ ꯐꯔꯦ ꯑꯗꯣ ꯏꯕꯨꯡꯉꯣꯗꯤ ꯅꯪꯅ ꯆꯠꯂꯨꯁꯤ ꯍꯥꯏꯕꯗ ꯀꯔꯤ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯍꯥꯟꯕꯗꯗꯤ ꯊꯕꯛ ꯂꯩ ꯁꯪꯉꯣꯏ ꯍꯥꯏꯔꯛꯑꯦ ꯀꯣꯟꯅꯗꯤ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯆꯠꯂꯁꯤ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅꯤ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯈꯔ ꯀꯦꯊ ꯅꯧꯊꯔꯗꯤ ꯃꯇꯣꯝꯇ ꯇꯦꯊꯔꯛꯑꯗꯧꯅꯤ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤꯅꯦ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅꯕ ꯑꯣꯏꯅꯕ ꯍꯩꯒꯗꯕ ꯁꯣꯅꯤ ꯇꯞꯅ ꯏꯃꯥ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯈꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤ ꯏꯀꯥꯏꯒꯅꯨ ꯅꯪꯅ ꯏꯀꯥꯏꯗꯨꯅ ꯂꯥꯞꯊꯣꯛꯇꯨꯅ ꯂꯩꯔꯗꯤ ꯃꯈꯣꯏꯅ ꯍꯦꯟꯅ ꯂꯥꯞꯊꯣꯛꯈꯤꯅꯤꯅꯦ ꯏꯃꯥꯁꯨ ꯅꯨꯄꯤꯅꯤ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤ ꯄꯨꯝꯅꯃꯛꯁꯤꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯁꯣꯅꯤꯅ ꯏꯃꯥ ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯀꯥꯏꯕꯅ ꯁꯣꯅꯤꯗꯨ ꯋꯥ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯐꯔꯦ ꯅꯪꯒꯤ ꯊꯕꯛꯇꯨ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯏꯃꯥꯁꯨ ꯋꯥꯕꯗ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯄꯣꯊꯥꯕꯤꯔꯣ ꯃꯅꯦꯕꯣꯛ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯁꯣꯅꯤ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯔꯥꯟꯕꯗꯤ ꯌꯥꯎꯗꯦ ꯑꯩꯅ ꯇꯥꯃꯣꯕꯨ ꯃꯇꯧ ꯀꯔꯝꯅ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤ ꯑꯩꯅ ꯈꯤꯇꯪ ꯀꯣꯏꯗꯅ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯨꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯕꯒꯤꯔ ꯑꯩꯕꯨ ꯃꯥꯅ ꯁꯥꯎꯔꯤꯕꯁꯦ ꯁꯣꯝꯗ ꯆꯤꯡꯈꯩ ꯐꯣꯟꯗꯨ ꯐꯠ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯔꯣꯖꯦꯁ ꯒꯨꯞꯇꯗ ꯀꯣꯜ ꯇꯧꯏ ꯔꯣꯖꯦꯁꯅ ꯍꯦꯜꯂꯣ ꯆꯤꯡꯈꯩꯅ ꯔꯣꯖꯦꯁ ꯀꯝꯗꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯔꯣꯖꯦꯁꯅ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯗꯣ ꯀꯩ ꯂꯩꯔꯒꯦ ꯆꯤꯡꯈꯩꯅ ꯏꯕꯥꯅꯤꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯏꯗꯅ ꯗ꯭ꯔꯛꯁꯀꯤ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯗ꯭ꯔꯛꯁ ꯂꯧꯗꯣꯏꯅꯦ ꯔꯣꯖꯦꯁꯅ ꯍꯣꯏ ꯑꯗꯣ ꯅꯪꯅ ꯂꯥꯛꯀꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯂꯥꯛꯎꯔꯥ ꯆꯤꯡꯈꯩꯅ ꯁꯨꯃꯥꯏ ꯇꯧꯔꯁꯦ ꯅꯪꯅ ꯗꯤꯃꯥꯄꯨꯔꯃꯨꯛ ꯂꯥꯛꯑꯣ ꯗꯤꯃꯥꯄꯨꯔꯗꯒꯤ ꯑꯩ ꯂꯥꯛꯑꯒ ꯄꯣꯠꯇꯣ ꯂꯧꯔꯒꯦ ꯔꯣꯖꯦꯁꯅ ꯍꯣꯏ ꯐꯔꯦ ꯑꯗꯣ ꯀꯌꯥꯒꯤ ꯂꯧꯒꯦ ꯍꯥꯏꯕꯅꯣ ꯆꯤꯡꯈꯩꯅ 2 crore ꯈꯔ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯅꯪꯅ ꯈꯔ ꯆꯦꯛꯁꯤꯜꯂꯨꯀꯣ ꯔꯣꯖꯦꯁꯅ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯣ ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯇꯧꯔꯒꯦ ꯅꯪ ꯑꯗꯨꯗ ꯇꯦꯟꯁꯟ ꯌꯥꯝ ꯂꯩꯒꯅꯣ ꯗꯤꯃꯥꯄꯨꯔꯗꯒꯤ ꯀꯃꯥꯏꯅ ꯄꯣꯠꯇꯣ ꯄꯨꯊꯣꯛꯀꯅꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯈꯜꯂꯣ ꯆꯤꯡꯈꯩꯅ ꯐꯔꯦ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 5ꯗ ꯗꯤꯃꯥꯄꯨꯔꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯃꯒꯦ ꯑꯩ ꯑꯃꯨꯛꯇ ꯐꯅꯕ ꯁꯤꯟꯈꯤꯒꯦ ꯑꯗꯨꯒ ꯂꯣꯏꯔꯒ ꯄꯥꯎ ꯄꯤꯔꯛꯑꯒꯦ ꯑꯣꯀꯦ ꯑꯦꯔꯦꯟꯖꯇꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯈꯔ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦꯀꯣ ꯑꯣꯀꯦ ꯑꯩ ꯈꯪꯉꯦ ꯊꯝꯃꯒꯦ ꯀꯣꯜ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯆꯤꯡꯈꯩꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯁꯣꯅꯤ ꯆꯪꯉꯛꯏ ꯇꯥꯃꯣ ꯆꯥꯛ ꯂꯣꯏꯔꯦ ꯁꯥꯔꯤꯉꯩꯗ ꯆꯥꯅꯕ ꯇꯧꯔꯁꯦ ꯍꯣꯏ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯉꯁꯥꯏ ꯉꯥ ꯂꯩꯔꯛꯏꯗꯨꯗꯤ ꯏꯔꯣꯟꯕ ꯑꯃꯒ ꯇꯧꯔꯦ ꯆꯤꯡꯈꯩ ꯃꯣꯃꯣ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯣ ꯑꯩꯁꯦ ꯀꯥꯎꯔꯤꯅꯦ ꯍꯣꯏ ꯂꯥꯛꯑꯒꯦ ꯆꯠꯂꯝꯃꯣ ꯁꯣꯅꯤꯗꯨ ꯆꯤꯡꯈꯩꯅ ꯍꯔꯥꯎ ꯈꯨꯝꯂꯛꯄꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯆꯤꯡꯈꯩꯒꯤ ꯆꯥꯛ ꯊꯥꯡꯗꯣꯛꯏ ꯃꯅꯦꯝꯕꯣꯛꯅ ꯏꯕꯨꯡꯉꯣꯕꯨ ꯂꯥꯛꯑꯧꯔꯕꯣ ꯏꯃꯥ ꯂꯥꯛꯑꯧꯔꯦ ꯃꯅꯦꯝꯕꯣꯛꯅ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯏꯃꯥ ꯍꯧꯔꯕꯅꯤ ꯆꯤꯡꯈꯩꯅ ꯍꯣꯏ ꯏꯃꯥ ꯁꯣꯅꯤꯗ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯜꯂꯛꯏ ꯅꯪꯁꯨ ꯆꯥꯔꯣꯗꯅ
ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ ꯇꯥꯃꯣ ꯍꯔꯥꯎꯕꯗ ꯄꯥꯈꯠꯄ ꯑꯃꯁꯨ ꯌꯥꯎꯔꯦ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯤꯡꯈꯩꯗ ꯂꯣꯟꯅꯁꯨ ꯌꯦꯡꯉꯤ ꯃꯅꯦꯝꯕꯣꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤꯒꯤ ꯀꯣꯟꯅꯅꯣ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯆꯥꯕꯁꯤꯗ ꯂꯥꯛꯑꯣ ꯁꯤꯗ ꯄꯨꯟꯅ ꯆꯥꯍꯧꯔꯁꯤ ꯁꯣꯅꯤꯁꯨ ꯃꯥꯒꯤ ꯆꯥꯛꯇꯨ ꯄꯨꯊꯣꯛꯇꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯅꯣꯏ ꯆꯥꯍꯧꯈꯣꯀꯣ ꯏꯃꯥ ꯈꯤꯇꯪ ꯍꯥꯟꯅ ꯍꯧꯒꯠꯂꯝꯃꯒꯦ ꯃꯃꯥꯗꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯇꯤꯚꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯥꯎ ꯌꯦꯡꯈ꯭ꯔꯦ ꯁꯣꯅꯤ ꯆꯤꯡꯈꯩꯅ ꯃꯃꯥꯡꯗ ꯐꯝꯕꯗꯨꯗ ꯆꯥꯛꯇꯨꯐꯥꯎ ꯍꯨꯛꯄ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯁꯤꯛꯇꯅ ꯂꯩꯕꯗꯨ ꯎꯕꯗ ꯆꯤꯡꯈꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯆꯥꯔꯣꯗꯅ ꯀꯩꯅꯣ ꯑꯃꯨꯛ ꯁꯤꯛꯇꯅ ꯂꯩꯔꯤꯗꯨꯕ ꯏꯀꯥꯏ ꯊꯤꯒꯟꯕꯤ ꯃꯥꯜꯂꯦ ꯆꯤꯡꯈꯩꯅ ꯌꯥꯝ ꯊꯥꯖꯗꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥꯍꯩꯗꯨꯗ ꯁꯣꯅꯤ ꯆꯥꯔꯝꯕ ꯆꯥꯛꯇꯨ ꯍꯥꯒꯠꯈ꯭ꯔꯦ ꯆꯤꯡꯈꯩ ꯍꯧꯒꯠꯇꯨꯅ ꯁꯣꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ ꯏꯁꯤꯡꯗꯨ ꯄꯤꯊꯛꯏ ꯑꯗꯨꯒ ꯅꯪꯒꯟꯗ ꯄꯣꯞ ꯊꯥꯕꯤꯔꯝꯃꯤ ꯀꯩꯅꯣ ꯇꯞꯅ ꯆꯥꯔꯁꯨ ꯍꯥꯅꯕ꯭ꯔꯥ ꯐꯔꯕ ꯏꯁꯤꯡꯁꯤ ꯑꯃꯨꯛꯀ ꯊꯛꯆꯜꯂꯣ ꯁꯣꯅꯤ ꯏꯀꯥꯏꯗꯨꯅ ꯋꯥꯐꯥꯎ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯔꯒ ꯆꯤꯡꯈꯩꯗꯒꯤ ꯏꯁꯤꯡꯗꯨ ꯂꯧꯁꯤꯟꯗꯨꯅ ꯊꯛꯏ ꯆꯤꯡꯈꯩ ꯁꯣꯅꯤꯒꯤ ꯃꯁꯥꯗꯨ ꯄꯥꯏꯗꯨꯅ ꯃꯅꯪꯒꯟꯗ ꯊꯥꯕꯤꯔꯨꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯑꯣ ꯁꯣꯔꯤ ꯃꯁꯥꯗꯨ ꯂꯦꯞꯂꯝꯕ ꯈꯣꯡꯐꯝ ꯁꯠ ꯍꯟꯗꯣꯛꯏ ꯁꯣꯅꯤ ꯆꯤꯡꯈꯩꯅ ꯍꯟꯗꯣꯛꯈꯤꯕꯗꯨ ꯃꯁꯥꯗ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯍꯥꯏꯔꯨꯕꯗꯤ ꯌꯥꯗꯕꯅꯤꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯇꯥꯃꯣ ꯍꯥꯏꯌꯨ ꯍꯦꯛꯇ ꯀꯩ ꯍꯥꯏꯅꯤꯡꯉꯦ ꯍꯟꯗꯛꯀꯤ ꯐꯤ ꯊꯤꯟꯕ ꯆꯠꯄꯁꯤꯗꯤ ꯇꯥꯃꯣꯒ ꯆꯠꯂꯨꯁꯦ ꯏꯃꯥꯅ ꯂꯨꯍꯣꯡꯕꯗꯤ ꯆꯍꯤ ꯀꯌా ꯐꯥꯔꯦ ꯌꯨꯝꯗ ꯅꯣꯡꯃꯇ ꯇꯥꯃꯣ ꯂꯥꯛꯇꯦ ꯍꯥꯏꯔꯛꯑꯦ ꯑꯩꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯑꯩꯁꯦ ꯀꯩꯝꯇ ꯆꯠꯊꯣꯛꯄ ꯁꯪꯗ꯭ꯔꯕꯅꯦ ꯍꯣꯏ ꯌꯦꯡꯉꯁꯤ ꯑꯩ ꯊꯕꯛꯁꯦ ꯁꯤꯟꯗꯣꯛꯅꯒꯦ ꯁꯣꯅꯤ ꯃꯥꯏꯊꯣꯡꯗ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯀꯩꯅꯣꯝ ꯍꯥꯏꯗꯧ ꯂꯩꯌꯦ ꯇꯥꯃꯣ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ ꯀꯣꯟꯅ ꯍꯥꯏꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯆꯤꯡꯈꯩꯁꯨ ꯍꯥꯡꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ ꯑꯆꯤꯛꯄꯗꯅ ꯍꯦꯟꯅ ꯑꯋꯥꯕ ꯊꯃꯣꯏꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯆꯤꯛꯄ ꯑꯍꯤꯡꯗ ꯅꯥꯏꯇꯣꯝ ꯂꯩꯔꯒꯅ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯕ ꯍꯦꯜꯂꯤ ꯉꯁꯤ ꯑꯩꯅ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤꯁꯦ ꯅꯪꯅꯗꯤ ꯈꯪꯂꯝꯂꯣꯏꯀꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕꯤꯔꯝꯕ ꯅꯪꯅ ꯉꯁꯤꯗꯤ ꯑꯩꯕꯨ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯔꯔꯦ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕꯤ ꯅꯪꯅ ꯀꯔꯤꯒꯤ ꯏꯐꯝꯗ ꯑꯁꯨꯝꯅ ꯇꯥ ꯇꯧꯗꯨꯅ ꯁꯨꯝꯗꯨꯅ ꯊꯝꯕꯤꯔꯤꯕ ꯑꯩꯒꯤ ꯄꯪꯂꯕ ꯊꯃꯣꯏꯁꯦ ꯅꯪꯅ ꯀꯔꯤꯒꯤ ꯆꯩꯅꯥ ꯑꯁꯤ ꯄꯤꯕꯤꯔꯤꯕꯅꯣ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯒꯗ꯭ꯔꯥ ꯊꯃꯣꯏꯅ ꯀꯥꯏꯔꯛꯂꯕꯗ ꯄꯤꯔꯥꯡ ꯃꯥꯁꯨ ꯃꯔꯨꯞ ꯑꯣꯏꯔꯛꯏ ꯃꯅꯤꯡꯇꯝꯅ ꯑꯊꯤꯡꯕ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ ꯎꯈ꯭ꯔꯤꯕ ꯁꯛꯇꯝ ꯃꯍꯥꯡꯗ ꯂꯦꯞꯂꯝꯕꯒꯨꯝ ꯃꯌꯦꯛ ꯁꯦꯡꯂꯛꯏ ꯁꯣꯅꯤꯁꯨ ꯃꯊꯛꯇ ꯀꯥꯔꯛꯏ ꯆꯤꯡꯈꯩꯅ ꯂꯦꯞꯇꯨꯅ ꯎꯡꯉꯒ ꯂꯩꯕꯗꯨꯗ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯇꯥꯃꯣ ꯊꯦꯡꯉꯦ ꯇꯨꯝꯅꯕ ꯇꯧꯕꯤꯔꯣ ꯀꯩꯒꯤꯅꯣ ꯅꯪꯗꯤ ꯑꯁꯨꯛ ꯊꯦꯡꯉꯐꯥꯎ ꯇꯨꯝꯗ꯭ꯔꯤꯗꯤ ꯑꯩꯗꯤ ꯇꯨꯝꯃꯨꯔꯦ ꯇꯥꯃꯣ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯇꯥꯃꯣ ꯂꯩꯕ ꯎꯗꯕꯗꯨꯗ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅ ꯈꯟꯕ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯅꯣꯡꯃꯇ ꯆꯤꯡꯈꯩ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯁꯣꯅꯤꯅ ꯇꯨꯝꯗꯦ ꯑꯣ ꯂꯥꯛꯑꯣ ꯇꯨꯝꯃꯔꯣ ꯅꯪꯁꯨ ꯊꯦꯡꯉꯦ ꯑꯅꯤꯗꯨ ꯔꯨꯝꯗ ꯀꯨꯝꯊꯔꯛꯏ ꯆꯤꯡꯈꯩꯅ ꯃꯥꯡ ꯊꯥꯗꯨꯅ ꯁꯣꯅꯤꯅ ꯇꯨꯡꯗ ꯇꯞꯅ ꯂꯥꯛꯏ ꯈꯪꯍꯧꯗꯅ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯅ ꯁꯣꯅꯤꯗꯨ ꯏꯁꯇꯤꯌꯔꯗꯒꯤ ꯃꯈꯣꯡꯗꯨ ꯁꯠ ꯅꯥꯟꯊꯈꯤ ꯏꯃꯥ ꯆꯤꯡꯈꯩꯅ ꯐꯠ ꯑꯣꯟꯊꯣꯛꯂꯒ ꯇꯨꯒꯦ ꯇꯧꯔꯕ ꯁꯣꯅꯤꯕꯨ ꯃꯈꯨꯠꯇꯨꯅ ꯇꯥꯞ ꯉꯥꯛꯂꯒ ꯀꯣꯟꯈꯠꯂꯤ ꯁꯣꯅꯤ ꯆꯤꯡꯈꯩꯗ ꯐꯠ ꯌꯦꯡꯉꯛꯏ ꯆꯤꯡꯈꯩꯁꯨ ꯁꯣꯅꯤꯗ ꯌꯦꯡꯉꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯃꯤꯠꯆꯥꯟꯅꯔꯤ ꯆꯤꯝꯕꯥꯅ ꯐꯣꯡꯗꯣꯛꯅꯗ꯭ꯔꯕꯁꯨ ꯊꯃꯣꯏ ꯑꯅꯤꯗꯤ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯅꯔꯤ ꯃꯤꯠꯌꯦꯡ ꯑꯅꯤꯃꯛ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯅꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯩꯈ꯭ꯔꯦ ꯃꯤꯠꯆꯥꯟꯅꯅ ꯊꯃꯣꯏ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕ ꯑꯅꯤꯗꯨ ꯈꯪꯍꯧꯗꯦ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯏ ꯁꯣꯅꯤ ꯏꯀꯥꯏꯗꯨꯅ ꯁꯠ ꯂꯩꯊꯣꯛꯂꯒ ꯆꯦꯟꯒꯦ ꯇꯧꯏ ꯆꯠꯈꯤꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯏꯜꯂꯤꯕ ꯐꯤꯖꯤꯗꯨꯅ ꯆꯤꯡꯈꯩꯒꯤ ꯘꯔꯤꯗ ꯑꯃꯨꯛ ꯄꯜꯂꯦ ꯆꯤꯡꯈꯩ ꯃꯣꯃꯣꯅꯣꯛꯅ ꯄꯜꯂꯤꯕꯗꯨ ꯇꯞꯅ ꯂꯧꯊꯣꯛꯏ ꯁꯣꯅꯤꯗꯤ ꯏꯀꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯔꯒ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯔꯣꯁꯂꯤꯟ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯎꯈꯤꯗ꯭ꯔꯕ ꯁꯛꯇꯝ ꯑꯃ ꯅꯍꯧꯅꯅ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯕꯗ ꯄꯨꯟꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯅꯧꯅ ꯑꯣꯏꯔꯛꯄꯒꯨꯝ ꯊꯃꯣꯏ ꯃꯩꯆꯥꯛ ꯍꯦꯜꯂꯛꯏ ꯅꯤꯡꯁꯤꯡꯂꯨꯕ ꯈꯨꯗꯤꯡꯗ
ꯃꯤꯠꯀꯤ ꯄꯤꯅ ꯃꯔꯨꯞ ꯑꯣꯏꯗꯨꯅꯇ ꯂꯩꯔꯤ ꯑꯋꯥꯕꯒꯤ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯇꯨꯝꯊꯒꯦ ꯍꯦꯛ ꯇꯧꯕꯒ ꯅꯥꯀꯟꯗꯒꯤ ꯐꯣꯟꯗꯨ ꯑꯅꯣ ꯅꯝꯕꯔ ꯑꯃꯒꯤ ꯀꯣꯜ ꯂꯥꯛꯏ ꯁꯤꯟꯊꯔꯝꯕ ꯃꯤꯠꯀꯤ ꯄꯤꯗꯨ ꯇꯞꯅ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯌꯥꯝ ꯇꯞꯄ ꯈꯣꯟꯖꯦꯜꯅ ꯍꯦꯜꯂꯣ ꯃꯦꯗꯥꯝ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯕꯤꯗ꯭ꯔꯤꯕꯣ ꯔꯣꯁꯂꯤꯟ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯈ꯭ꯔꯕꯒꯨꯝ ꯆꯤꯡꯅꯕ ꯐꯥꯎꯔꯛꯏ ꯍꯣꯏ ꯇꯨꯝꯗ꯭ꯔꯤꯌꯦ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯈꯣꯟꯖꯦꯜꯁꯤ ꯈꯪꯕꯤꯗꯕ꯭ꯔꯥ ꯑꯩ ꯄꯣꯏꯔꯩꯅꯦ ꯑꯣ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯕꯤꯔꯛꯏꯁꯦ ꯑꯩꯒꯤ ꯅꯝꯕꯔꯁꯤꯅ ꯀꯅꯥꯗꯒꯤ ꯁꯣꯏꯗꯅ ꯍꯥꯏꯒꯦ ꯅꯣꯡꯃ ꯃꯦꯗꯥꯝ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯐꯥꯎꯔꯛꯄꯗꯨꯅꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯦꯗꯥꯝꯅ ꯑꯦꯛꯁꯦꯞ ꯇꯧꯕꯤꯌꯨ ꯑꯩ ꯃꯦꯗꯥꯝꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯇꯨꯝꯕ ꯆꯥꯕ ꯃꯦꯗꯥꯝꯒꯤ ꯋꯥꯈꯟꯇꯅ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯋꯥꯗꯤ ꯑꯅꯤꯔꯛ ꯍꯟꯗꯦ ꯑꯩꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯄꯣꯏꯔꯩꯁꯨ ꯍꯟꯕ ꯂꯩꯇꯦ ꯃꯦꯗꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯏꯟꯁꯤꯜꯂꯨꯕ ꯌꯥꯎꯗꯅ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄꯗꯨꯅꯦ ꯃꯦꯗꯥꯝꯗ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄꯗꯨꯅꯦ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯖꯩ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯅꯨꯡꯁꯤ ꯃꯃꯤ ꯇꯥꯍꯜꯂꯔꯣꯏ ꯂꯦꯞꯈ꯭ꯔꯕꯅꯦ ꯑꯃꯨꯛꯅ ꯍꯧꯅꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯋꯥꯍꯟꯕ ꯑꯩ ꯈꯛ ꯄꯥꯝꯗꯦ ꯑꯩ ꯀꯅꯥꯒꯤ ꯊꯃꯣꯏꯕꯨ ꯋꯥꯍꯟꯒꯦ ꯈꯟꯈꯤꯕꯗꯤ ꯂꯩꯇꯦ ꯔꯣꯁꯂꯤꯟ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯣ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯑꯩꯕꯨ ꯇꯨꯀꯠꯆꯕ ꯍꯪꯒꯣꯏꯕ ꯐꯥꯎꯔꯛꯀꯅꯤ ꯑꯅꯝ ꯀꯟꯕ ꯅꯤꯡꯈꯤꯕ ꯍꯣꯡꯗꯕ ꯄꯣꯏꯔꯩꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯅꯨꯡꯁꯤꯕꯗꯤ ꯑꯃꯣꯠꯄ ꯀꯌꯥ ꯂꯩꯔꯕꯁꯨ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯅ ꯄꯨꯝꯅꯃꯛ ꯆꯥꯝꯊꯣꯛꯄ ꯉꯝꯒꯅꯤ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯕꯤꯔꯛꯑꯅꯨ ꯊꯝꯖꯔꯒꯦ ꯀꯣꯜꯗꯨ ꯐꯠ ꯀꯛꯈ꯭ꯔꯦ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯊꯝꯈ꯭ꯔ ꯃꯥꯜꯂꯦ ꯀꯔꯤ ꯀꯔꯝꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯀꯔꯤꯒꯤ ꯃꯥꯅ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯅꯤ ꯂꯦꯞꯂꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯈꯛꯇꯅꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯅꯨꯡꯁꯤ ꯍꯥꯏꯔꯨꯗꯦ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯨꯗꯦ ꯑꯩ ꯅꯪꯒꯤ ꯋꯥꯔꯤ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯃꯇꯝ ꯃꯥꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯂꯤ ꯁꯣꯝꯗ ꯔꯣꯖꯦꯁꯁꯨ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯕꯤꯖꯤꯅꯦꯁ ꯑꯗꯨ ꯁꯣꯏꯗꯅꯕ ꯃꯇꯧ ꯀꯔꯝꯅ ꯇꯧꯁꯤꯒꯦ ꯈꯜꯂꯤ ꯔꯣꯖꯦꯁꯅ ꯅꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ ꯑꯩꯅ ꯁꯤꯟꯈꯤꯕ ꯊꯕꯛꯇꯣ ꯀꯃꯥꯏ ꯇꯧꯔꯦ ꯅꯨꯄꯥ ꯑꯃꯅ ꯇꯥꯃꯣ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯁꯜꯂꯦ ꯍꯌꯦꯡꯁꯤ ꯆꯠꯄ ꯌꯥꯔꯅꯤ ꯔꯣꯖꯦꯁꯅ ꯐꯔꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯇꯧꯒꯗꯕꯅꯤ ꯂꯝꯕꯤꯗ ꯄꯨꯂꯤꯁꯅ ꯆꯦꯛ ꯂꯩꯔꯝꯕꯗ ꯀꯔꯝꯅ ꯅꯥꯟꯊꯣꯛꯁꯤꯒꯦ ꯑꯃꯗꯤ ꯆꯦꯛ ꯇꯧꯔꯕꯁꯨ ꯀꯔꯝꯅ ꯂꯣꯠꯁꯤꯒꯦ ꯍꯥꯏꯕ ꯄ꯭ꯂꯥꯟ ꯇꯧꯒꯗꯕꯅꯤ ꯅꯨꯄꯥ ꯑꯃꯅ ꯍꯣꯏ ꯇꯥꯃꯣ ꯔꯣꯖꯦꯁꯅ ꯅꯪ ꯆꯠꯀꯗꯕꯁꯤꯡꯗꯨ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯣꯇꯦꯜꯁꯨ ꯍꯥꯟꯅ ꯕꯨꯛ ꯇꯧꯈꯣ ꯍꯥꯏꯖꯈ꯭ꯔꯦ ꯇꯥꯃꯣ ꯍꯣꯇꯦꯜꯁꯨ ꯂꯣꯏꯅ ꯕꯨꯛ ꯇꯧꯖꯈ꯭ꯔꯦ ꯃꯈꯣꯏꯁꯤꯡꯗꯣ ꯆꯠꯀꯗꯕ ꯊꯕꯛꯁꯤ ꯈꯪꯕ꯭ꯔꯥ ꯇꯥꯃꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯈꯪꯗ꯭ꯔꯤ ꯑꯔꯨꯕ ꯊꯕꯛꯀꯤꯅꯤ ꯈꯛꯇꯃꯛ ꯍꯥꯏꯔꯦ ꯆꯨꯝꯃꯤ ꯍꯥꯟꯅ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔꯗꯨꯁꯨ ꯊꯕꯛꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯥ ꯃꯅꯤ ꯅꯥꯏꯔꯛꯇꯅꯕ ꯃꯥꯒꯤ ꯄꯩꯁꯥ ꯀꯌꯥꯅꯣ ꯅꯝꯁꯤꯟꯈ꯭ꯔꯣ ꯐꯅꯤ ꯇꯥꯃꯣ ꯅꯨꯄꯥ ꯑꯗꯨ ꯊꯣꯛꯈꯤꯕꯒ ꯔꯣꯖꯦꯁ ꯃꯥꯒꯤ ꯑꯪꯀꯜꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯪꯀꯜꯅ ꯀꯩꯗꯧꯔꯦ ꯃꯊꯥ ꯁꯥꯅ ꯎꯏꯗꯥ ꯔꯣꯖꯦꯁꯅ ꯑꯪꯀꯜ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯀꯅꯤ ꯑꯩꯅ ꯗꯤꯃꯥꯄꯨꯔ ꯐꯥꯎ ꯆꯠꯀꯗꯕꯅꯤ ꯑꯩ ꯑꯪꯀꯜꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯇꯧꯕꯅꯦ ꯑꯪꯀꯜꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯑꯩꯅ ꯄꯨꯝꯅꯃꯛ ꯄꯤꯒꯅꯤ ꯍꯥꯏꯌꯨ ꯀꯔꯤ ꯄꯥꯝꯃꯦ ꯑꯪꯀꯜ ꯑꯩꯅ ꯗꯤꯃꯥꯄꯨꯔ ꯐꯥꯎ ꯆꯠꯄꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯀꯔꯤꯒꯤ ꯄꯥꯡꯉꯣꯏꯗꯣꯏꯅꯣ ꯄꯥꯡꯒꯅꯤ ꯀꯔꯤ ꯃꯇꯦꯡꯅꯣꯅꯦ ꯑꯩꯅ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯑꯄꯟꯕ ꯂꯩꯇꯅꯕ ꯑꯪꯀꯜꯒꯤ ꯒꯥꯔꯤ ꯑꯃꯗꯤ ꯁꯦꯀꯨꯔꯤꯇꯤ ꯈꯔ ꯑꯪꯀꯜꯅ ꯁꯤꯟꯅꯕꯤꯌꯨ ꯑꯗꯨꯛ ꯂꯥꯏꯕꯗꯨꯕꯨ ꯅꯪꯅ ꯀꯔꯤꯒꯤ ꯄꯥꯈꯠꯂꯤꯕ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯅꯪꯅ ꯑꯄꯥꯝꯕ ꯅꯨꯃꯤꯠꯇ ꯍꯦꯛꯇ ꯍꯥꯏꯌꯨ ꯆꯠꯂꯨ ꯑꯄꯥꯝꯕ ꯁꯦꯀꯨꯔꯤꯇꯤ ꯀꯌꯥꯅꯣ ꯍꯥꯏꯌꯨ ꯑꯪꯀꯜ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩ ꯍꯌꯦꯡꯁꯤ ꯆꯠꯀꯦꯅ ꯈꯜꯂꯦ ꯐꯔꯦ ꯑꯩ ꯁꯤꯜꯂꯛꯑꯒꯦ ꯑꯗꯣ ꯆꯦꯛꯁꯤꯟꯅꯗꯤ ꯇꯧꯀꯣ ꯑꯪꯀꯜ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯖꯔꯦ ꯑꯣꯀꯦ ꯇꯦꯛ ꯀꯦꯌꯔ ꯑꯁꯨꯝꯅ ꯔꯣꯖꯦꯁ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯄꯦꯛ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯒꯥꯔꯤꯗ ꯃꯐꯝ ꯆꯥꯅ ꯍꯥꯞꯆꯤꯜꯂꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯔꯣꯖꯦꯁ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯦ ꯃꯅꯤꯡ ꯃꯃꯥꯡ ꯁꯦꯀꯨꯔꯤꯇꯤ ꯃꯌꯥꯏꯗ VIP ꯒꯥꯔꯤ ꯆꯠꯂꯕꯅꯤꯅ ꯀꯔꯝꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯄꯣꯂꯤꯁꯅ ꯆꯦꯛ ꯇꯧꯒꯦ ꯍꯥꯏꯒꯅꯤ ꯃꯈꯣꯏꯗ ꯁꯦꯂꯨꯠ ꯑꯣꯏꯅ ꯇꯧꯁꯤꯜꯂꯛꯏ
Roses singnaba amta yaudana sum lakpana first day da Delhi gi hotel Hyatt ta leire. Second day da Aliavar ki hotel Mandiram da leire. Third tana Kolkata gi hotel amada leire. Fourth day da Radisson Blue Hotel Guwahati da leire. Ahing amamam leiraga lakpani. Guwahati gi hotel du yaubaga Roses Chinkai da call tawri. Chinkai na hello Roses na ai Guwahati yaure. Aina Dimapur yorokpa mananaba nang lao. Okay, ai laknaba tawrage. Roses na chingnaba yaba kaisu leite pakhat kanu. Hayeng hotel Lexi Loda Dimapur gida punna thengnarase. Hotel book tawkhrabani. Chinkai na fare thabak khudima mangjongna na tawrambagi thagali. Roses na nangi thabak di aigine chamane kaina. Thabak khudima success oidaba yadabani. Adumakni aina pambasu. Fare nang soidana cheksina lao. Chinkai na hoi laknaba tawge thamage ko. Call du kakre. Nong hek ngalakbaga Chinkai prap thoklai. Soni na tamo kadai chatpidoino. Aigi aruba thaba amagine. Ai numinini di yumda haloi. Imada khara tamo. Tamo kadai dano. Kari karamba thabakno. Ai halaga hairage thenkrani. Tamo yaragadi aidi hayeng oina chathaninge. Aigi mangsu inung nungairamde. Chinkai mamitu sauni yengai. Aina thabak arubane thenga hairaga mang nungai ti haidi gaina. Nate aigi thabak siga nangi mangduga kari mari lainage. Tamo aina haijabadi yare makha tarano. Chatho khoto amdaida ayat papige khalakano. Hanna fau yengamdana sauna tholai. Sumangda magi chatnaba leiriba miyoi amana gari gi thongdu sat hangdoi. Aduga hek phambaga gari du thauduna chatkhre. Tamo aina tamo gi damak haijaba khudingmak aranbo oina loina khalabra. Ai tamo gi damak soida ngamdanaba isor gi maphamda nijaramge ko. Soni matomta mapokningda nijaduna Chinkai na chatkhiba maikai du yengduna laihawi. Chinkai magi miyoi singduga maning mamangda mana mayaida gari du thaurai. Asumna Chinkai su Dimapur yaure. Roses na mabu ngaiduna leiramni. Chinkai na hi. Roses na hello Chinkai. Ani du changsinduna makhut soknai. Aduga amuk nushina konsilli. Ani du manungda punna changai. Makhoi ani gi lakminaba miyoi singna mapanda leptuna leiri. Roses na haujikti nangna Imphal pa puthokpada cheksina puba nangi haisingbagi makha poli. Chinkai na aiso success oinaba honari. Karigumba thabaksina mai pakladi next da sida hena chawba plan ama tawba yare. Aisu khallibane adubo aigi business sida yam kana thijalliba apanba piriba miyoi khara leire. Kanano matau karamna khangibano. Handak ikui dringaida aigi angangsingna cheksindabadagi SP poirena aigi pot khara phakre. Amuk soikre haiduna ninganaba yade. Sigi business ya tauge khaladi siba kiroidabane. Yam chume. Asumna numidangda potsingdu amuk pek tawrami. Chinkai na yam haisingna blanket ani puthorei. Roses na si kaidawdoino. Chinkai na ai tawrake yengo. Chinkai blanket manungdu de yauriba fiber singdu loina lauthoi. Aduga Roses na purakliba pottu pikthana khaidoktuna pek tawsilaga blanket manungda hapchile. Aduga yam pana fiber khara amuk hapchile. Aduga ahanba blanket amagum chapmana na taishille. Magi plan du ubada Roses yam ngakni yengai. Roses na wow nice plan. Yam thazadana angakpa amaga loinana yengi. Chinkai na sidagi laukthokpa ngamdoisa kanano. Roses na okay nangi wakhalsa aina thagale. Adubo blanket si icham chamna pubadi yaroi. Ai su khangi madugidi ai plan tawkhre. Ai thabak si soidana success oigani khalle. Fare nangi plan si mai pakpo oijaro. All the best, take care. Somda SP poiresu DGP ga atopo official kharaga DGP gi yumda wa khanari.
DGPꯅ Chinkai hairiba misakse aikoina tarai faba khak ngamoi mana chathariba business sida achauba leibaki thaupuriba mio yauramgadra haibase masini SP na sir ai su khalibani adubu mahakna de magi business sida kanagi su mateng laude lausu lauroi hairakpasini DGP na SP khana bayaba wafam yamdai asuk yamna chawba thaba ama mathantana tawba haibase raiba nate SP na chumi sir talak tuda poida kola malai SP na DGP duda haifet yenglai maramdi number do save tawde DGP na khangladuna receive taw haina ingi tawrai SP na hello Chinkai na SP tumbi driba asuk tenglasiba SP na kaigino nangna ingonda call hanjin tawrai se DGP na lagliba call du Chinkai gini khangladuna law thado u haina ingi tawrai poirei su law thado I Chinkai na SP da aina plan ama tawsari na haijakibada kawbiraba SP na nangna tawba plan success oini haina khanbra Chinkai na isana yana tawkiba thaba khuding ngasi pau success oidaba leite aina SP da hairi na kaya machumba tawba mino haido yingjaba tare within 24 hour matam du fog thabiramge nangna ibu thingba ngambra yengo SP na nang kaya maisingba misangno Chinkai na adudi tawthorakpa thabakuna khangani gadha SP na karamba mafamda karamba matamda Chinkai yam karemnana makha tare adusu hai khwaira nangbo police officer amani ko mamangda nangna igi pot laukiba mafam ai thamjarage SP si haiduna phone du thamkhre DGP na magi se yam chauna singnaba amani chalo hajima huran ba mana ngamba khak yaroi ai hojima mau gate check toba kana duty tai haibada khangdoke aduda su ai pau pikhage SP na yes sir poire DGP da selu tawramaga yam saungna tholai aduga highway number 39 da magi score singduga punna lai Segmai police station gate ta atopa police kar su yauri yamlaba police personnel singna chaithokduna leiri SP poireina nakoi khudingmak lagliba gari khuding amada chithadana checksina check tawgadabani noi khuding alert layo khitang chingnaba yaba leibada aingonda hairau mayamdu amuktangda yes sir haina khumai magi position da lagliba gari singadu amata chithadana checksina check tawri poireina nangna aigi khutagi chendana kadai fawba lotuna chengani Chinkai gari du sumleptana thorokpana mau gate yauri SI amaga police constable kharaga check tawduna leirami henbana tamo kamai tawsige Chinkai na yani ai tawge adum thawjalu henba gari du leptana thawjalai he khambaga SI dugi manakta hana lai SI Raishan na bhai kadomdano yam thajadiye Chinkai na nang swaida mu taraba Raishan na upai leite bai government gi minai ni na moina chatlo haiba mafam da chatpa tare dana Chinkai momo nok na makha tare nang suba bai ya he ado aise sumai tawbane thaba amagi Dimapur da chatpane halama masanga mokdraba ado gari se check tawkhidra kitang thuna ba tawse Raishan na bai gi bu check tawkhidra jingnabaga amta leite da ado nongma party tawtharaga punse ya bai punse ado ayamu chalokige ko hoi bai yam laina mauge tu lanthorei leptana thorokpana nungthilgi pung ahum tarakpa adwaida sekma yaurei SP poire lagliba gari singdu amata chithadana checksinna check tawri Chinkai gi gari duna sekma yaurakpaga kadondagino khangaude gari masing khangdana sai tagi thaujalai yamlaba gari singduna lambi du jam oire poire gari yam silakpaduda check tawfomka khanglakdre lambi du su full oina chinkhre yamlaba gari singdugi maraktagi Chinkai gi gari du yam fingna thaujalai aduga gari dagi driver du fatkum tharai SP dugi manakta prap changai
ꯍꯦꯟꯕꯅ ꯁꯔ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯑꯅꯥꯕ ꯄꯨꯔꯛꯄ ꯒꯥꯔꯤꯅꯦ ꯌꯥꯔꯒꯗꯤ ꯈꯤꯇꯪ ꯊꯨꯅ ꯆꯠꯍꯟꯕꯤꯌꯣ ꯄꯣꯏꯔꯩꯅ ꯑꯦ ꯍꯦꯟꯕ ꯅꯪ ꯑꯣꯏꯔꯦ ꯀꯗꯥꯏꯅꯣ ꯒꯥꯔꯤꯕꯣ ꯀꯅꯥꯅꯣ ꯅꯥꯔꯤꯕꯣ ꯍꯦꯟꯕꯅ ꯑꯩꯒꯤ ꯊꯤꯀꯥ ꯑꯃ ꯇꯧꯔꯤꯌꯦ ꯑꯗꯨꯒꯤ ꯃꯣꯍꯣꯔꯤꯅꯦ ꯑꯍꯜꯅꯦ ꯇꯥꯃꯣ ꯈꯔ ꯁꯦꯔꯤꯌꯁ ꯑꯣꯏꯔꯦ ꯇꯥꯃꯣ ꯃꯌꯥꯝ ꯂꯣꯏꯅ ꯆꯦꯛ ꯇꯧꯔꯤꯕꯅꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯒꯦ ꯅꯪꯕꯨ ꯐꯠ ꯍꯦꯛꯇ ꯊꯥꯗꯣꯛꯈꯤꯕꯗꯣ ꯃꯌꯥꯝ ꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯥꯃꯣ ꯒꯥꯔꯤ ꯁꯣꯝꯗ ꯂꯩꯔꯦ ꯁꯣꯝꯗ ꯂꯥꯛꯄꯤꯌꯣ ꯇꯥꯃꯣ ꯎꯗꯕꯁꯨ ꯀꯨꯏꯔꯦꯅꯦ ꯀꯣꯂꯦꯖ ꯂꯣꯏꯈꯤꯕꯗꯒꯤ ꯑꯗꯨꯝ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯍꯣꯏ ꯇꯥꯃꯣ ꯑꯗꯣ ꯑꯩꯁꯨ ꯇꯥꯃꯣꯅ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯁꯤ ꯌꯥꯝ ꯉꯛꯏꯅꯦ ꯑꯁ ꯉꯛꯎꯔꯅꯨꯀꯣ ꯁꯤꯗꯩꯗꯤ ꯅꯣꯡꯃ ꯐꯖꯅ ꯄꯨꯟꯁꯦ ꯌꯨꯝꯗ ꯂꯥꯛꯑꯣ ꯍꯣꯏ ꯇꯥꯃꯣ ꯅꯅꯥꯎ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯄꯣꯏꯔꯩ ꯆꯤꯡꯈꯩꯒꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯒꯥꯔꯤꯗꯨ ꯆꯦꯛ ꯇꯧꯔꯦ ꯆꯤꯡꯈꯩ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯕꯗꯨꯗ ꯄꯣꯏꯔꯩ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯏ ꯍꯦꯟꯕ ꯃꯥꯗꯤ ꯀꯅꯥꯅꯣ ꯍꯦꯟꯕꯅ ꯇꯥꯃꯣ ꯑꯩꯒ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ ꯏꯌꯥꯝꯕꯅꯦ ꯄꯣꯏꯔꯩꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯍꯦꯟꯕ ꯑꯅꯥꯕꯁꯤ ꯌꯥꯝ ꯋꯥꯅ ꯎꯔꯦ ꯅꯪ ꯈꯔ ꯊꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯔꯣ ꯍꯦꯟꯕꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯌꯧꯔꯣ ꯑꯁꯨꯝꯅ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯏ ꯆꯤꯡꯈꯩꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯃꯣꯡ ꯍꯥꯗꯅ ꯃꯐꯝꯗꯨ ꯂꯥꯟꯊꯣꯔꯛꯂꯦ ꯁꯣꯝꯗ ꯄꯣꯏꯔꯩꯗꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯃꯊꯪ ꯆꯦꯛ ꯇꯧꯔꯤ ꯁꯣꯝꯗ ꯆꯤꯡꯈꯩ ꯃꯥꯒꯤ ꯊꯕꯛꯇꯨ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯈꯟꯕꯗ ꯅꯨꯡꯉꯥꯏꯕꯗ ꯂꯣꯏꯔꯦ ꯆꯤꯡꯈꯩꯅ ꯍꯦꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯥꯔꯇꯤ ꯑꯃ ꯇꯧꯁꯦ ꯃꯌꯥꯝꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯅꯦꯛꯁ ꯁꯤꯗꯒꯤꯗꯤ ꯄ꯭ꯂꯥꯟ ꯑꯆꯧꯕ ꯑꯃ ꯇꯧꯕ ꯌꯥꯔꯦ ꯄꯨꯝꯅꯃꯛ ꯇꯥꯃꯣꯒꯤ ꯍꯩꯁꯤꯡꯂꯕ ꯄ꯭ꯂꯥꯟꯗꯨꯅꯅꯦ ꯑꯩ ꯈꯛꯇꯅ ꯌꯥꯔꯣꯏꯗ ꯃꯌꯥꯝ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕꯩꯅꯦ ꯍꯦꯟꯕꯅ ꯇꯥꯃꯣ ꯑꯩꯗꯤ ꯉꯁꯥꯏ ꯁꯦꯛꯃꯥꯏꯗꯒꯤ ꯊꯣꯔꯛꯄ ꯒꯥꯔꯤ ꯃꯌꯥꯝꯗꯣ ꯄꯥꯈꯠꯄꯗ ꯂꯣꯏꯕꯅꯦ ꯀꯣꯛꯄꯨ ꯉꯥꯎꯏꯅꯦ ꯆꯤꯡꯈꯩꯅ ꯑꯩꯅ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯂꯣꯏꯈ꯭ꯔꯕꯅꯦ ꯆꯤꯡꯅꯕ ꯌꯥꯕ ꯀꯩꯁꯨ ꯂꯩꯇꯦ ꯐꯔꯦ ꯇꯥꯃꯣ ꯑꯗꯨꯗꯤ ꯍꯌꯦꯡꯁꯤ ꯇꯥꯃꯣꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯛꯆꯔꯒꯦ ꯉꯁꯤꯒꯤꯗꯤ ꯍꯟꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯍꯣꯏ ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯑꯁꯨꯝꯅ ꯆꯤꯡꯈꯩꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯥꯒꯤ ꯃꯤ ꯑꯣꯏꯅꯕ ꯊꯝꯂꯤꯕ ꯈꯔꯗꯨꯒ ꯄꯨꯟꯅ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ ꯆꯤꯡꯈꯩꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗꯨ ꯎꯕꯗ ꯁꯣꯅꯤ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯏ ꯇꯥꯃꯣ ꯃꯌꯣꯛꯈꯤꯁꯦ ꯍꯣꯏ ꯍꯣꯏ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯈꯨꯝꯃꯛꯏ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ ꯅꯣꯏꯁꯨ ꯄꯣꯊꯥꯖꯔꯨꯔꯣ ꯋꯥꯔꯝꯃꯅꯤ ꯐꯅꯤ ꯇꯥꯃꯣ ꯆꯤꯡꯈꯩꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯁꯣꯅꯤꯅ ꯏꯔꯨ ꯃꯥꯏꯊꯖꯅꯕ ꯏꯁꯤꯡꯒ ꯂꯣꯏꯅ ꯁꯥꯍꯟꯗꯅ ꯍꯣꯠꯅꯕꯗꯨ ꯎꯕꯗ ꯐꯣꯡꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯂꯣꯟꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠꯀ ꯇꯧꯖꯔꯤ ꯀꯩꯅꯣ ꯃꯥꯅ ꯉꯁꯤ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤꯁꯤꯕꯣ ꯅꯍꯥꯟꯗꯤ ꯌꯥꯝ ꯁꯥꯎꯅ ꯐꯤꯡꯅ ꯆꯠꯈꯤꯕꯅꯦ ꯀꯔꯤ ꯂꯥꯏꯒ ꯑꯣꯛꯅꯔꯖꯥꯠꯅꯣ ꯁꯣꯅꯤ ꯃꯇꯣꯝꯇ ꯋꯥꯈꯜꯗ ꯈꯜꯂꯤ ꯆꯤꯡꯈꯩꯅ ꯏꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯃꯅꯤꯡꯂꯣꯝꯗ ꯃꯔꯨꯞꯀꯤ ꯄꯩꯁꯥ ꯄꯤꯕ ꯆꯠꯈꯤꯕꯅꯦ ꯇꯥꯃꯣ ꯑꯣ ꯁꯨꯃꯪꯕꯅꯦ ꯀꯣꯐꯤ ꯑꯝꯇ ꯁꯦꯝꯃꯛꯑꯣ ꯍꯣꯏ ꯇꯥꯃꯣ ꯅꯣꯡꯃꯇ ꯁꯣꯅꯤꯅ ꯂꯣꯟꯕ ꯆꯥ ꯊꯛꯇ꯭ꯔꯒ ꯉꯁꯤꯅ ꯀꯣꯐꯤ ꯊꯛꯀꯦ ꯍꯥꯏꯔꯛꯄꯁꯤꯗ ꯁꯣꯅꯤꯗꯤ ꯇꯔꯪ ꯆꯠꯈ꯭ꯔꯦ ꯌꯥꯝ ꯉꯛꯅ ꯌꯦꯡꯂꯝꯃꯒ ꯄ꯭ꯔꯞ ꯆꯪꯈꯤ ꯆꯤꯡꯈꯩ ꯃꯣꯡ ꯍꯥꯗꯦ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨꯃꯛ ꯂꯩ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯣꯃꯣ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯃꯛꯁꯤꯜꯂꯛꯏ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯨ ꯆꯨꯝꯃꯤꯕ꯭ꯔꯥ ꯆꯨꯝꯃꯤ ꯑꯩ ꯂꯥꯟꯈꯤꯗꯦ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯃꯥꯅ ꯃꯤꯅꯝꯂꯝꯕꯅꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯈꯤꯕꯅꯦ ꯑꯩꯅ ꯂꯝꯂꯥꯟꯕꯤꯅꯤ ꯈꯜꯂꯤꯕ ꯁꯣꯅꯤꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤ ꯃꯥꯕꯨ ꯑꯩꯅ ꯃꯤꯔꯥꯏꯕꯗꯤ ꯂꯥꯟꯒꯅꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯤ ꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯝꯂꯒ ꯑꯩꯅ ꯋꯥꯔꯤꯕ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯅꯨꯡꯁꯤ ꯃꯩꯁꯥ ꯈꯥꯡꯂꯤꯕꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯖꯔꯤꯕꯤ ꯑꯩꯒꯤꯗꯃꯛ ꯃꯇꯝ ꯄꯨꯝꯕꯗ ꯈꯟꯗꯨꯅ ꯂꯥꯛꯂꯕꯤ ꯑꯩꯕꯨ ꯑꯁꯦꯡꯕ ꯏꯁꯣꯔꯃꯛꯅꯤ ꯈꯟꯖꯔꯤꯕꯤ ꯁꯣꯅꯤꯒꯤ ꯃꯐꯝꯗꯗꯤ ꯑꯩꯅ ꯐꯪꯂꯤꯕ ꯑꯋꯥꯕꯁꯦ ꯐꯪꯍꯟꯕ ꯄꯥꯝꯗꯦ ꯀꯥꯎꯊꯣꯛꯄ ꯇꯝꯂꯒꯦ ꯍꯧꯈ꯭ꯔꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯗ꯭ꯔꯕꯤ ꯁꯣꯅꯤꯒꯤ ꯃꯐꯝꯗ ꯃꯩꯆꯥꯛ ꯐꯪꯍꯟꯕꯗꯤ ꯑꯩꯒꯤ ꯑꯊꯦꯟꯕ ꯋꯥꯈꯜꯅꯤ ꯇꯥꯃꯣ ꯀꯣꯐꯤ ꯂꯩꯖꯔꯦ ꯍꯣꯏ ꯅꯪꯒꯤꯗꯤ ꯀꯗꯥꯏ ꯇꯥꯃꯣ ꯑꯩꯗꯤ ꯀꯣꯟꯅ ꯊꯛꯑꯒꯦ ꯄꯨꯟꯅ ꯊꯛꯑꯁꯨ ꯌꯥꯕꯁꯤꯕꯣ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯉꯟꯅ ꯊꯣꯡꯉꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯦꯕ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯊꯣꯡꯗꯣꯛꯎꯔꯒꯦ ꯇꯥꯃꯣ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯗꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯆꯤꯡꯈꯩꯅ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯏ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯉꯜꯂꯤꯁꯤꯗꯤ ꯄꯥꯏꯈ꯭ꯔꯤꯕ ꯈꯨꯗꯥꯡꯗꯨ ꯊꯥꯗꯣꯛꯀꯅꯤ ꯀꯥꯎꯈ꯭ꯔꯦ
Mamit anidu Sonida chadaba makai kuptana yengduna leikri. Soni su adu mangai amukta fau hundriba thamoidagi mihul ama hulai. Yaungakna mamitu lauthoklaga chingkhaida yengi. Talaktuda mama jangai. Ibema kadai legene nangbo. Chingkai pairamba kudang fathadoi. Soni su pakhatna thoke tawi. Ima ai sida laye. Kaidaurage nangbo nasaga ngamdabro. Nati ima kaisu tawdiye. Ai sida lay haige tawbane. Aduga nasado pakhatina kaige. Ima machanupa laibadu ubada fat onsili. Oh ibunga nang halakpasingani dana. Imauna masasi ipa pakhalibasa. Natte nangbu ahingda halaktridubu kadaida kanagida laydino. Imausi nang namen mantadana chatkibatuda kayadi waze nang di khangaroine. Chingkai Soni da haifet yengi. Soni di ikaidaduna nontaduna layre. Yumse miyamdi nasana gyan tazo. Imaubu wahanganuko. Hoy wahalaroi. Yam nungaina thammadoine. Ai loina gyan tayko. Soni da momonoklamlaga thokre. Ima tamo singa sidi matomta nofet kadauraga adum laye. Karimta khalonuse masana gyan tay haijaredana. Haujikti nangi khutta loina layrabani. Karigumba nangna lapthoklaba mane hena lapthokini. Gyan taune ibe manang pangmaliko. Soni ikaiduna nofet tawi. Chalo nathau tawjaruro. Somdana numidangi matam yausalaklaba fawba chingnaba yaba karisu fanglaktabaduda poirei ngaihak tuminna makhuttu pocket humjilaga leptuna lay. Talaktuda DCP gi phone lai. Poireina hello sir. SP kari paulai. Sir hosifaugi oinadi chingnaba yaba kaisu laitri. SP lagliba gari khuding checksina check tawgadabani amatta lemda thaba yaroi. Phani sir. Handaki matang sida masaga konana potu fana botnagadabani. Masida aikhoi cheksinsi. Sir aigi angamba thakta hotnajage. Phare SP nathaudu tawjaro. Karigumba chingnaba yaba khudam lairabadi khudakta aingonda inform tawrau. Okay sir. Numidangi matamni chak ising chaba loiraga Chingkai terrace mathakta hangchit langba kakhalai. Pocket tagi churuptu lauthoklaga thai. Achikpaduda ngaihak tumina leplaga phone du lauthoktuna number amada dial tawi. SP Poireina. Hello. Mr. Poire. Kamdawbire. Kanano. Aigi khonjelsi sirna hek kawbise kaigino. Chingkai gi karemnaba wahaiduda Poire nganba sauningba phaurai. Kaigino nangna aduk yamna ekoida singarise. Nate aina yetpa nate aigi business ta apangba SP nangna yetpani. Nangna tawriba business tu afaba thabak nate huralo nada leibak sibu manghanbani. Chingkaina yam ingna tapna makha tarai. Oh aigi business sina leibak sibu manghalani haidana aikoi SP sir na iramdam sigi security oina lairiwani na. Poirei nganba Chingkai gi karemnaba wahaiduda pendaba sum helai. Mane nakhoi gumba phatraba mahi kayase tumnaba manghange khalibani. Iramdam sigi thawaisa thadokla phau pamu balaiti. Chingkai yam karemnaba minok amaga loinana makha tarai. SP nangi thauna adu aina thagali. Adubu SP wafam amadi haibige tazo. Sa tanba chatlaga nakoktu sijinadrabadi Sadugi khayata adum tabatabani. Masimadi SP sayapna kawbigano. Nangi do aingonda pautaw pirinine ha. Nate nangna call tawra isi nangi choirodo taw haibro. Aibu mire moina ubro. Chingkai tapna sumhenjilai. SP yam pingat pikino. Adum tapna ngangna bayai. Sir na iramdam sigidamak numidang thengla faw namida lakpa. Mara laijadraba athuba thabaki lakpa achat awongsinda disturb tawbida. Waramani thenge yumda halaga nungaina pothabiruro. Poirei nganba Chingkai gi usit mandaba maongduda sauna laurai. Oi nangna haidu kaino ha aina tawrisi phagiro. Chingkai yam usittana makha tarai. SP nangmakna asuk yamna panglamgani di ai thajarudabani. Chagadaba potna mangda laira faw chadana charoidaba potna chage khalabadi hu onbani.
अखोई एसपी सरना ngसाइदगी वाना ngaijariba चिंखैदे ngसाइना मयुम यौरे चाक इसिंगा चाबा लोइदना ग्यान ताना तुमदौरे तुमलमदाइसिदा अखोई एसपी सरदा गुड नाइट हाइजरमगेना फोन तौजरइबा गुड नाइट थमजरगे एसपी सी हाइदुना फोन दु कखरे ओ शिट असुक यामना मी उसितबा अइना नंगबुदी लेमना खक्थारोय पोइरे nganba kanano haibado nang masak munna khanganba tare mathanta solai aduga magi scott singduda onsilaga laurai oi chasila constable amana sir safa ni na laaga safa da bi haladoira poreina la o hairadi koglak pa yadro poreina saumna laurokpagi khonjel utli basaktam duda atai constable amadi esa yaurakli badu tumin leinare मागी मागी गारीदा काखतुना फमनख्रे अदुगे स्टेशन तमना थौरई सोमदा सोनीना तुम्बा चंगला फाव फना कुइना चिंखै चंगलक्तबदुदा सोनी चिंखैबु कौबा कारई तामो तुम्बा याद्रिब्रा मतमसे याम थेंगी तुमाने नंगसु तुमद्रिब्रा होय तामो होय होय लागे अइगी फमुंगदो फम थारामबो नोंगमदा चिंखै सोनीना फम थाबा फमुंगदा तुमदे सोफादा तोंगाना तुमबनी ngасidi yam thajadana चिंखैना हंगकपदुदा सोनी ngakna चिंखैदे yengai होय तामो फरे फरे चलमो अइ कुमागे सोनी चिंखैदा हाइफेट yengamaga tumina kumkhre चिंखै सोर असंगबा मा होंदोकलगा अइना माबु कयादलुना खंजरुबा इमागे अपांबा फाव अइना याखिदे अदुगा अइगी नुक्सिबाबु ममा लेतना साना बिरंबा नंगी थमोय ngasisu nungaina leibo oyuko ai nangbudi warowi adubu pumnamak aigi laibakni lanjadrabi aigi sonibu amuk hana wahalaroi magi maithongda tariba awabase ngasidagi aina manghalage lanjadrabi magi maithongda momon minok tamhalage चिंखै निंगाई चाउबा थमोइदो ममी चेनो इसिलगा सोरा सांगबा मोहनथोक्तुना फाथाजरी तपना रूम द चंगई चिंखै रूम हेक यौबगा सोनीना तुमलिबा फमुंगदुदा येंगी नुंगाइना तुमदुना लैरिबा सोनीगी मनाक्ता तपना चंगई अपिकपा अंगांगना तुमलिंगैदा हेना नुक्सी हाइबदुनी नोफे तौरगा सोनीगी ममाइदा तपना मखुतुना नाली असु इंतपचबे नापु करिगी अइना मिराइरिबा नंगना तामो हाइना कौबदा अमुक्तदी तानिंगे सोनी नंग बोइना ngasiदagi aigi thoi haina kaurage ko चिंखै संसिंदुना सोनीगी लाइबक्ता चुपिरमी अदुगा मोमोनोकना सोनीगी माइथोंदो नुसिने येंजरी अदुगा मागी फमुंगदा काखतुना तुमथख्रे ngसाइदगी चिंखैना ngakhriba तौख्रिबा पुंबा सोनी लोइना ज्ञान ताई लोइना खंगी नोंगमता चिंखैना तुमद्रिङै सोनीना तुमखिबा नुमित याउखिद्री चिंखैना मागी फमुंगदा हे काखथिबगा सोनी यावोनबा सारगा ममाइदु ओंथोरई मथंता हराउजदुना मोमोनोई तामो मिकुपसिने अइना खौरांना ngaइजरपा अदुबु तामो इचिनसिना नुक्सी हाइजबदि ngamdre थमोइसिनादि हाइरिये तामो आइसु तामोबु थमोइ सेंगना नुक्सिए नोफे तौना पुंसिगे आशा अमगा लोइनाना तुमथख्रे सोमदा पोइरे युमदा हंदबी डीजीपी की युमदा डायरेक्ट लाई गेट तो चंगलकबगा पोइरेना सरम तो उनजगे डीजीपी की अमत्ता पोक्चबी मचानुपी जोइसीना यानिए सोमदा ngehakta phambiyo होय ai kakthokjarage जोइसी चंगक्तुना मपादा मी लाई हाइररे अमुक थोलक्लगा पोइदा फट ओनसिलागा कई लेगे असुक थेंगा कासिदा बाबा उननी हाइसिबो अरुबा वफम अमगिने चाकटी चाराबा आई चानबा कैनोम सेमके चाद्रिये अदा यारनी तौबिरुरनो डीजीपी ना इबेमा कनाला ए हाइबनो सर फुक हगतुना डीजीपी दा सेलो तौई ए एसपी नंगोइरा कई पाउलै पोइरेना सर पोइरे जोइसी दा हाइफेट येंगी अदुगा डीजीपी दा अमुग येंगई पोइरेगी मिटियंगी आत्रा ज्ञान तारादुना डीजीपी ना मचानुपीबु इमुंगदा चंखिनबा हाइरई
ꯕꯦꯝ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗ꯭ꯔꯤꯕꯣ ꯆꯠꯂꯣ ꯆꯠꯂꯣ ꯇꯨꯝꯊꯣꯛꯎꯔꯣ ꯕꯕꯥ ꯑꯩ ꯇꯨꯝꯕ ꯆꯪꯉꯨꯔꯕꯅꯦ ꯇꯨꯝꯕ ꯌꯥꯃꯟꯗꯕꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯄꯅꯦ ꯐꯝꯃꯒ ꯂꯩꯕ ꯑꯗꯨꯗ ꯇꯥꯃꯣꯁꯦ ꯂꯥꯛꯄ ꯄꯣꯏꯔꯩꯗ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯐꯔꯦꯁꯦ ꯏꯄꯥ ꯅꯪꯒꯤ ꯇꯥꯃꯣꯁꯤꯒꯅꯦ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯒꯦ ꯇꯨꯝꯊꯣꯛꯅꯕ ꯇꯧꯔꯨꯔꯣ ꯆꯠꯂꯣ ꯕꯕꯥ ꯑꯩꯁꯨ ꯇꯥꯕ ꯌꯥꯏ ꯀꯩꯅꯣ ꯇꯥꯃꯣ ꯑꯩ ꯇꯥꯕ ꯌꯥꯗꯕ ꯋꯥꯔꯣ ꯄꯣꯏꯔꯩ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ DGPꯅ ꯌꯥꯔꯦꯃꯤ ꯅꯪꯕꯣ ꯇꯥꯃꯣ ꯑꯩꯈꯣꯏ ꯕꯥꯁꯦ ꯌꯥꯝ ꯉꯥꯡꯒꯟꯕꯅꯦ ꯑꯗꯣ ꯃꯥꯅ ꯉꯥꯡꯉꯁꯨ ꯁꯥꯎꯔꯨꯅꯨꯀꯣ ꯃꯕꯨꯛꯇꯤ ꯌꯥꯝ ꯐꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯂꯣꯏ ꯌꯥꯏ ꯈꯔ ꯂꯤꯛꯄꯩ ꯋꯥꯅꯤ ꯑꯩ ꯇꯨꯝꯕ ꯆꯪꯉꯒꯦ ꯇꯥꯃꯣ ꯒꯨꯗ ꯅꯥꯏꯠ ꯕꯥ ꯒꯨꯗ ꯅꯥꯏꯠ DGPꯅ ꯑꯩꯅ ꯃꯊꯟꯇ ꯄꯣꯛꯑꯦꯅ ꯂꯨꯅ ꯇꯧꯕꯁꯤꯗ ꯃꯉꯥꯎ ꯌꯥꯝ ꯊꯤꯕ ꯍꯦꯟꯖꯤꯜꯂꯦ ꯇꯧꯔꯤꯁꯦ ꯁꯥꯔ ꯃꯃꯥꯡꯗ ꯂꯥꯛꯄꯗꯗꯤ ꯂꯩꯕ ꯎꯗꯦ ꯀꯨꯏꯗ꯭ꯔꯤ ꯍꯟꯗꯛꯇ ꯗꯦꯜꯂꯤꯗꯒꯤ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ 12 ꯑꯦꯛꯖꯥꯝ ꯄꯤꯔꯝꯃꯒ ꯊꯣꯛꯂꯛꯄꯅꯤ ꯑꯣ ꯌꯥꯝ ꯑꯉꯥꯡꯅꯤꯅꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡꯅꯤ ꯈꯟꯕꯩ ꯋꯥꯅꯤ ꯋꯥ ꯉꯥꯡꯕꯗꯤ ꯄꯨꯔꯥ ꯍꯅꯨ ꯍꯅꯥꯅꯤ ꯍꯧꯖꯤꯛꯁꯨ ꯇꯧꯔꯝꯃꯤꯗꯣ ꯌꯦꯡꯉꯣ ꯑꯍꯜ ꯋꯥ ꯈꯪꯗꯦ ꯑꯉꯥꯡ ꯋꯥ ꯈꯪꯗꯦ ꯇꯥꯕ ꯌꯥꯏ ꯈꯪꯗꯦ ꯌꯥꯗꯦ ꯈꯪꯗꯦ ꯌꯥꯝ ꯆꯝꯕ ꯃꯥꯜꯂꯦ ꯑꯗꯣ ꯁꯥꯔ ꯑꯩꯅ ꯂꯥꯛꯆꯔꯤꯁꯦ ꯍꯥꯏꯌꯨ ꯇꯥꯁꯤ ꯑꯩꯈꯣꯏꯅ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯋꯥꯅ ꯉꯥꯏꯔꯤꯕ ꯆꯤꯡꯈꯩ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯥꯕ ꯉꯝꯍꯧꯗ꯭ꯔꯦ DGP ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯀꯔꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯅꯣꯏꯗ ꯁꯤꯟꯅꯔꯤꯁꯤ ꯏꯁꯀꯣꯔꯠ ꯀꯌꯥꯅꯣ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯤ ꯑꯃꯈꯛ ꯊꯤꯔꯒ ꯐꯥꯕꯕꯨ ꯉꯝꯗꯕ ꯃꯐꯝ ꯃꯇꯝ ꯂꯣꯏꯅ ꯈꯪꯂꯐꯥꯎ ꯅꯈꯣꯏ ꯀꯩꯗꯧ ꯂꯩꯒꯦ ꯄꯣꯏꯔꯩ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯁꯥꯔ ꯑꯝꯇ ꯇꯞꯊꯕꯤꯈꯣ ꯑꯩꯈꯣꯏꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯅꯈꯣꯏꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯁꯤꯡꯉꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯄꯣꯏꯔꯩꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯃꯈꯥ ꯇꯥꯔꯛꯏ ꯁꯥꯔ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯗꯒꯤ ꯂꯥꯏꯅ ꯃꯥꯡꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨꯅꯦ ꯑꯩꯅ ꯈꯟꯕꯗ ꯂꯨꯔꯤꯕꯁꯦ DGP ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯔꯛꯏ ꯃꯥ ꯅꯈꯣꯏꯗꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯁꯥꯔ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗꯦ ꯁꯥꯔ ꯅꯈꯣꯏꯅ ꯆꯦꯛ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯑꯆꯧ ꯑꯁꯥꯡꯒꯤ ꯒꯥꯔꯤ ꯆꯠꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯁꯥꯔ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯌꯥꯎꯗꯦ DGP ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯃꯥꯒꯤ ꯊꯕꯛꯁꯦ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯀꯨꯞꯅ ꯊꯤꯒꯠꯄ ꯃꯊꯧ ꯇꯥꯏ ꯁꯥꯔ ꯃꯗꯨ ꯆꯨꯝꯒꯅꯤ ꯆꯤꯡꯀꯩ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤ ꯀꯌꯥꯝ ꯁꯪꯒ ꯂꯩꯕ ꯃꯤꯅꯣ ꯀꯌꯥꯝ ꯃꯔꯜ ꯂꯩꯕ ꯃꯤꯅꯣ ꯍꯥꯏꯕ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯑꯔꯣꯟꯕ ꯊꯕꯛ ꯈꯔꯗꯤ ꯇꯧꯕ ꯇꯥꯏ ꯄꯣꯏꯔꯩ ꯌꯥꯝ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ DGPꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯁꯥꯔ ꯀꯔꯤ ꯀꯔꯝꯕ ꯊꯕꯛꯅꯣ DGP ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯇꯨꯡꯗ ꯍꯥꯏꯔꯛꯏ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯔ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯑꯆꯧꯕ ꯃꯤꯠ ꯑꯃ ꯇꯧꯕ ꯑꯗꯨꯒ ꯃꯈꯣꯏꯗ ꯆꯤꯡꯈꯩꯕꯨ ꯊꯤꯅꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯁꯤ ꯄꯤꯕ ꯐꯣꯡꯅ ꯊꯤꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯣꯠꯈꯤꯅꯤ ꯂꯣꯟꯅ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯃꯔꯛꯇ ꯊꯤꯕ ꯃꯁꯤꯅ ꯃꯥꯕꯨ ꯐꯥꯕ ꯂꯥꯏꯅ ꯉꯝꯒꯅꯤ ꯄꯣꯏꯔꯩ ꯃꯉꯛ ꯍꯥꯏꯐꯦꯠ ꯅꯣꯝꯃꯤ ꯆꯨꯝꯃꯤ ꯁꯥꯔ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯔꯥꯏꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯩꯕꯗꯤ ꯑꯣꯏꯔꯣꯏ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯁꯛ ꯈꯪꯗꯕ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯪꯕ ꯌꯥꯝꯅ ꯂꯨꯔꯤꯕꯁꯦ ꯊꯤꯕꯕꯨ ꯂꯦꯞꯇ꯭ꯔꯗꯤ ꯁꯣꯏꯗꯅ ꯐꯪꯅꯤ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯅꯔꯤꯕꯅꯤ ꯐꯔꯦ ꯁꯥꯔ ꯑꯗꯨꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩ ꯐꯪꯅꯕ ꯍꯣꯠꯅꯔꯒꯦ ꯁꯥꯔꯅꯁꯨ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯐꯤꯁꯔꯁꯤꯡꯗ ꯄꯥꯎ ꯑꯁꯤ ꯌꯧꯕꯤꯌꯨ ꯑꯣꯀꯦ ꯃꯗꯨꯒꯤꯗꯤ ꯑꯩ ꯐꯅꯕ ꯁꯤꯜꯂꯒꯦ ꯁꯥꯔ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯐꯔꯦ ꯌꯧꯔꯣ ꯄꯣꯏꯔꯩ ꯃꯥꯒꯤ ꯏꯁꯀꯣꯔꯠꯁꯤꯡꯗꯨꯒ ꯃꯌꯨꯝꯗ ꯊꯦꯡꯅ ꯍꯜꯂꯛꯏ ꯁꯣꯝꯗꯅ ꯃꯃꯥꯒ ꯃꯦꯃꯤꯒ ꯄꯣꯏꯔꯩꯅ ꯊꯦꯡꯂꯐꯥꯎ ꯍꯜꯂꯛꯇꯕꯗꯨꯗ ꯄꯥꯈꯠꯇꯨꯅ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯦꯃꯤꯅ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯕꯨ ꯉꯥꯎꯖꯥꯠꯂꯣ ꯊꯦꯡꯉꯦ ꯍꯥꯏꯔꯗꯤ ꯀꯣꯛ ꯐꯣꯟ ꯇꯧꯔꯛꯄꯁꯨ ꯌꯥꯔꯤꯅꯦꯕ ꯁꯣꯝꯗ ꯄꯥꯈꯠꯅꯔꯝꯅꯦꯒ ꯀꯩꯝꯇ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦꯕ ꯅꯪꯃꯁꯨ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯣ ꯅꯆꯤꯟꯗꯨ ꯄꯦꯄꯥ ꯌꯥꯝ ꯉꯥꯡꯅꯨ ꯆꯣꯉꯥ ꯑꯃꯣꯝꯗꯒꯤ ꯈꯔ ꯍꯦꯜꯂꯤꯅꯦ ꯏꯃꯥꯅ ꯋꯥꯈꯜ ꯋꯥꯕꯗꯨꯗꯅꯦ ꯈꯔ ꯐꯅꯕ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯒ ꯎꯕꯤꯈꯤꯅꯨ ꯅꯪꯗ ꯇꯨꯃꯤꯟꯅ ꯐꯝꯃꯨ ꯄꯨꯡꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯇꯧꯔꯤꯁꯦ ꯍꯣ ꯂꯩꯖꯔꯒꯦ ꯑꯩꯗ ꯆꯤꯟꯁꯦ ꯄꯥꯜꯂꯝꯗ꯭ꯔꯗꯤ ꯐꯗꯧꯅꯤ ꯇꯟꯖꯥꯗꯨꯗ ꯒꯦꯠꯇ ꯒꯥꯔꯤ ꯈꯥꯝꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯃꯦꯃꯤꯒ ꯃꯃꯥꯒꯗꯨ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ ꯌꯥꯔꯦ ꯑꯩ ꯂꯩꯍꯧꯔꯒꯦ ꯍꯌꯦꯡ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯊꯕꯛ ꯌꯥꯝꯃꯤ ꯐꯅꯤ ꯁꯥꯔ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯉꯤꯁꯤꯕꯣ ꯏꯃꯥ ꯅꯆꯥꯒꯤ ꯊꯕꯛꯁꯦ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯣꯡꯗꯝ ꯅꯥꯏꯗꯦ ꯂꯥꯛꯑꯣ ꯆꯪꯉꯁꯦ ꯃꯃꯥꯒꯤ ꯄꯥꯝꯕꯣꯝꯗ ꯀꯣꯟꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯏ ꯅꯪꯅ ꯊꯦꯡꯅ ꯍꯜꯂꯛꯄꯁꯤ ꯏꯃꯥ ꯇꯧꯐꯝ ꯈꯪꯗꯦ ꯋꯥꯈꯜꯁꯤ ꯂꯩꯇꯥꯗꯦꯅꯦ ꯃꯇꯝꯅꯒ ꯃꯇꯝ ꯐꯠꯇꯕꯁꯤꯗ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩ ꯏꯊꯟꯗ ꯆꯠꯄꯗꯤ ꯅꯠꯇꯦꯗꯅ ꯁ꯭ꯀꯣꯠ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯁꯤꯗꯤ
Iskot yaurabasu yeknabagi mityeng phamdi ibungo nangondani. Ibungo ngana halaknaba tawko. Hoi ima, kaidawra aikoi charoi si ngasidi khongamdena. Memina Charoi machin menkre. Kaino charoi gi machin kanana kamai meliba ngaida aide. mamana ho aina wangang nu haidu baini. Naphigadu hongdoga chango. Ima chak thibiramage. Hoi ima, atombi. Chak lamdriba. Lame imana tamo laaga chasi na ngaidini. Aisu tamo yaudadi talleba. Is mabung yam nungsibay maong nina. Nungsikrajani. Ado tamo kainom hayura. Hayo kaino. Tamo na ngasay kay halagtabado. Ay kay kali khangbro. Kay khaliba. Nupi chela mani ina mapura anina harauri Loire he. Masi angang sidiba ko. Adugadi ariba oina adum lae. Yare boy bema. Chalo chak charurasi. Phagi manmale. Ado imana su yarabani. Kuiranu ko ay ina maga koiba yam chatningeba. Ina maga koiba chatninge kaina. Chalo he. Tamo Kaino. talli he chak charurasi lao. Anidu chaksangda chak chaba changai. Memidi machindu tumthoaga ngang-dana chatli. Nupani gaina nupi khambal chawbi gaisu tawri mali. Masaknadi nupi na phajaba paikei phajai. Aribasina pura nungsa. Mamana lao se somda phamaro. Haima kaino nupi sina machin si amuk tumtho isina. Tharoi chaninge ye adoini masaidai ningai tawriba. Hojikpu kaidagi tharoi. Nap chadaba ningai nena. Chak tu tumina chathu. Memina poreida mamit paini yengi. Pore nganbadi machanupina yengi khangasu khangsinadana chak tu nokfe tawraga chari. Memina ima aina haiba nate ko tamona nupi thirage tawbane. Aduda nupina yabidabai aingonda tainai. Yare chak tu nabuk thana chawo wanganganu. Memi tumina magi chak safam tokpadu tumina dumak chari. Haisu haibani bungo yum pan haibase thengthaba phati. Nangna khangnajaba leiragasu koirunu. Ima mayum chatlaga hekta hairuge. Ima yare to ai cha amta chakhige. Makha tadre. Asumda mayamdu cha ising chaba loiraga magi kada tumba changnari. Poirei famuk hek changbaga phone du puthoktuna Facebook tagi download tawthokpa Roslyn gi photo du hana set yengi. Maithongda no fet amu tawi. Phana warurasu nangi saktamsa. Aigi thamoisa punging inkre. Lairembira nangba asuning thibi maithongsa amuktasu ukhitre. Karigino thamoisina nanaktada lainingiba. Lamhenba thamoini haijarasu nangmu nungsirubagine. Kaidangwaino inakta lengdana laibigadaba. Poirei nungaiba wakhal kayaga loinana mamon noktuna tumthakre. Ahing adusu tapna hokre. Korau hanba mahaksu tholaktuna masik mangal pirare. Soni nganna hawgatchaduna yumburembi amagi tawdaba yadraba mathaudu pangthokchare. Mamana Bema ibungodi hawgatkrabra. Sonina ima hawgatkre. Phare breakfast anaba kaino piruro. Hoi ma Soni chingkhaigi chanaba khara chaga puduna rumduda changai. Tamo sida tamogi chanaba leijare. Nakanda lairiba table mathaktuda thammi. Hoi ima khoidi chakraba. Hoi chagre tamo. Soni chatke haiduna khong thangba hawbaga chingkhaina kaurai. Amta ngaiko ngasidi ai nangonda wa khara haige. Laana sukhanuka oijaba thibani su khangano. Thanglamba khongthangdu chaplepi. Mamaidudi chingkhaida onsilakte. Tamo yani hekta haibiyo. Chingkai phamlambadagi tapna hawgalai. Aduga sor asangba ama honthoraaga makha tarai. Punsigi khongthang ama soikibana. Achumbana karino aranbana karino khangdokpa ngamdraba. Aigi punsini. Aina hanadagi hanjin haiduna lakpa. Aigi thamoigi warol pumba. Nang wadu makha taba nangdringai Sonina marak pathatli. Tamo ai tamogi thamoigi warol pumba khangjaye. Aina maram oiraga tamogi thamoi kainaba karisu tawjaroye.
ꯑꯩꯕꯨ ꯂꯝꯂꯥꯟꯕꯤꯅꯤ ꯈꯜꯂꯕꯁꯨ ꯋꯥꯔꯧꯕ ꯂꯩꯖꯗꯤꯌꯦ꯫ ꯃꯈꯥ ꯇꯥꯔꯝꯗꯅ ꯇꯨꯃꯤꯟꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯆꯤꯡꯈꯩ ꯁꯣꯅꯤꯗ ꯁꯠ ꯌꯦꯡꯉꯛꯏ꯫ ꯑꯩꯅ ꯍꯥꯏꯗꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯟ꯫ ꯆꯤꯡꯈꯩꯒꯤ ꯋꯥꯍꯩꯗꯨ ꯁꯣꯅꯤꯗꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯂꯥꯜꯂꯦ ꯍꯥꯏꯕꯐꯥꯎ ꯃꯅꯤꯡꯇꯝꯅ ꯍꯥꯏꯖꯕ ꯉꯝꯗ ꯄꯥꯡꯗꯕ ꯑꯃꯒꯨꯝ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯁꯨ ꯁꯤꯟꯊꯔꯛꯏ꯫ ꯂꯦꯞꯂꯝꯕꯗꯒꯤ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯇꯞꯅ ꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯐꯝꯊꯔꯛꯏ꯫